ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯌꯥꯝꯗ ꯅꯧꯅ ꯂꯥꯟꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤꯁꯤꯕꯨ ꯈꯨꯠ ꯊꯥꯗꯨꯅ ꯏꯕꯤꯔꯛꯄ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯤ ꯃꯥꯌꯣꯛꯋꯥ꯫ ꯏꯆꯦ, ꯏꯆꯦ! ꯅꯨꯄꯤꯗꯨꯅ ꯀꯧꯔꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯡꯒꯣꯟꯗꯨꯗ ꯂꯦꯞꯂꯒ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯏꯃꯨꯡꯗꯨꯗꯒꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯍꯦꯛ ꯌꯦꯡꯕꯗꯇ ꯃꯃꯥꯡ ꯊꯣꯡꯗꯨꯁꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯕ ꯃꯥꯜꯂꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯧꯕꯗꯨꯗ ꯀꯣꯟꯅꯊꯪꯗꯗꯤ ꯃꯥꯅ ꯀꯧꯕꯗꯣ ꯇꯥꯔꯗꯨꯅ ꯑꯃꯟꯕ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡꯗꯨꯗꯩ ꯀꯨꯝꯗꯝꯕꯤ ꯊꯣꯔꯛꯂꯦ꯫ ꯀꯨꯝꯗꯝꯕꯤꯅ, "ꯏꯆꯦꯗꯤ ꯇꯥꯍꯧꯗ꯭ꯔꯦꯗꯅ ꯊꯔꯣ, ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ"꯫ ꯊꯔꯣꯅ ꯄꯥꯎꯈꯨꯝꯂꯛꯏ, "ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯦ, ꯑꯗꯨꯒꯤꯗꯤ꯫ ꯑꯗꯣ ꯏꯆꯦ, ꯑꯩꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯏꯁꯦ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ"꯫ "ꯀꯔꯤꯅꯣ? ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ"꯫ "ꯉꯁꯤꯗꯤ ꯈꯨꯟꯁꯤꯕꯨ ꯍꯔꯥꯎꯔꯤꯕ ꯂꯩꯀꯥꯏꯁꯤꯒꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯅꯤ꯫ ꯍꯣꯔꯦꯟ ꯇꯥꯡꯈꯨꯜ ꯅꯨꯔꯥꯕꯤ ꯊꯣꯛꯄꯒꯤ ꯇꯥꯡꯈꯨꯜꯅ ꯐꯥꯏꯕ ꯑꯃꯥꯡꯕ ꯂꯐꯣꯏꯗꯣ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯔꯩꯒꯤ ꯑꯝꯇ ꯂꯧꯗꯕ ꯌꯥꯗꯦ꯫ ꯏꯆꯦꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯦꯂꯨꯡꯕꯒꯁꯨ ꯈꯪꯅꯩ꯫ ꯑꯗꯨꯅ ꯏꯆꯦꯅ ꯂꯐꯣꯏꯗꯣ ꯈꯔ ꯂꯧꯕꯤꯌꯨ"꯫ "ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯏꯆꯦ ꯂꯩꯔꯤ, ꯀꯔꯤꯝꯇ ꯋꯥꯒꯅꯨ, ꯑꯩ ꯇꯧꯒꯦꯁꯦ꯫ ꯏꯆꯦꯅꯅꯦ ꯀꯣꯛ ꯂꯧꯔꯒ ꯂꯣꯏꯔꯦ꯫ ꯍꯔꯥꯎꯔꯤꯕ ꯂꯥꯏꯁꯤꯗ ꯌꯥꯎꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝꯁꯦ ꯏꯆꯦꯅ ꯂꯣꯏꯅ ꯈꯪꯅꯩ꯫ ꯏꯆꯦꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯄꯦꯟꯕ ꯄꯣꯛꯂꯦ, ꯅꯨꯡꯉꯥꯏꯔꯦ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯊꯦꯡꯅꯔꯁꯤ"꯫ "ꯍꯣꯏ ꯍꯣꯏ, ꯊꯦꯡꯅꯔꯁꯤ"꯫ ꯊꯔꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯀꯨꯝꯗꯝꯕꯤ ꯃꯥꯡꯒꯣꯟ ꯃꯆꯤꯗꯨꯗ ꯂꯦꯞ ꯈꯨꯅꯤꯡ ꯀꯥꯡꯅ ꯊꯔꯣꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯨꯝꯗꯝꯕꯤꯅ, "ꯅꯨꯡꯉꯥꯏꯅꯤ, ꯍꯟꯗꯛꯇꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯀꯨꯝ ꯑꯃꯁꯨ ꯍꯥꯄꯛꯀꯗꯧꯔꯦ꯫ ꯀꯥꯟꯅꯗꯦ, ꯉꯟꯇꯥ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯊꯣꯛꯅꯕ ꯇꯧꯒꯦ"꯫ ꯀꯨꯝꯗꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯁꯥꯒꯤ ꯆꯍꯤ 12ꯇ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯅ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯐꯃꯨꯡꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯁꯥꯗ ꯊꯣꯏꯅ ꯆꯪꯗꯦ ꯀꯨꯝꯗꯝꯕꯤ꯫ ꯀꯨꯝꯗꯝꯕꯤꯅ ꯆꯥꯛꯈꯨꯝꯗ ꯏꯁꯩ ꯉꯪꯅꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ꯫ "ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯂꯩ ꯆꯤꯅꯗꯅ ꯀꯦꯟꯕꯗꯤ ꯍꯣꯀꯂꯛꯏ ꯍꯣꯀꯂꯛꯏꯗꯦ ꯑꯩꯅ ꯀꯦꯟꯒꯦ ꯀꯦꯟꯗꯦꯗꯣ ꯃꯥꯂꯪꯅ ꯍꯨꯝꯕꯗ ꯍꯣ ꯀꯦꯟꯕꯅꯤ ꯀꯦꯟꯕꯅꯤꯗ"꯫ ꯃꯥꯒꯤ ꯇꯥꯏꯕꯪ ꯄꯥꯜ ꯑꯃꯗ ꯇꯔꯪꯗ ꯇꯥꯎꯗꯨꯅ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯅ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯍꯦꯗꯨꯅ ꯂꯩꯕꯗꯣ ꯃꯉꯣꯟꯗ ꯆꯪꯗꯦ꯫ ꯃꯊꯟꯇ ꯆꯥꯛ ꯊꯣꯡꯂꯒ ꯂꯨꯀꯥꯛ ꯆꯒꯨꯝꯗꯣ ꯏꯆꯥꯏ ꯆꯥꯏ꯫ ꯃꯈꯨꯠꯇꯃꯛ ꯍꯥꯝꯗꯣꯛꯂꯒ ꯀꯨꯝꯗꯝꯕꯤ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯁꯝꯕꯨꯟꯒ ꯄꯨꯜꯂꯗꯅ ꯁꯝꯖꯤꯔꯩ ꯅꯥꯆꯣꯝ ꯑꯃꯒ ꯄꯛꯆꯒꯦꯔꯥ ꯄꯛꯆꯔꯣꯏꯒꯦꯔꯥ ꯁꯦꯠꯅꯤꯡ ꯁꯦꯠꯅꯤꯡꯕ ꯃꯅꯤꯡꯇꯝ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯆꯥꯅꯨꯄꯤ ꯂꯩꯔꯦꯟꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯔꯦꯟꯅ, "ꯏꯃꯥ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ"꯫ ꯀꯨꯝꯗꯝꯕꯤ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯈꯨꯝꯂꯛꯏ꯫ "ꯃꯤꯅꯥꯏ ꯃꯆꯥ, ꯂꯝꯖꯥ ꯁꯥꯔꯥ, ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯑꯉꯥꯡꯂ ꯑꯉꯥꯡ ꯅꯠꯇ ꯑꯍꯟ ꯁꯥꯕꯤ, ꯑꯩꯅ ꯆꯠꯄꯗ ꯅꯪꯅ ꯑꯩꯕꯨ ꯄꯥꯟꯅꯒꯗꯕ ꯅꯠꯇꯦ"꯫ "ꯏꯃꯥ, ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ"꯫ "ꯆꯨꯝꯒꯦꯔꯥ ꯐꯩꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯍꯪꯉꯛꯀꯅꯨ"꯫ "ꯏꯃꯥ, ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯑꯐꯨꯠꯄ ꯃꯍꯤꯒ ꯂꯩꯍꯧꯗ꯭ꯔꯥ"꯫ "ꯍꯣ, ꯉꯝꯖꯗ꯭ꯔꯦ ꯐꯨꯠꯄꯒ, ꯑꯩꯕꯨ ꯅꯣꯡꯃꯥꯡꯈꯥ ꯃꯅꯥ ꯊꯣꯛꯄꯤꯔꯣ, ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯍꯦꯛꯂꯨꯒꯗ꯭ꯔꯣ"꯫ ꯀꯨꯝꯗꯝꯕꯤꯒꯤ ꯏꯁꯧꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯃꯕꯨꯛ ꯊꯣꯛꯈꯤ ꯃꯆꯥꯕꯨ ꯊꯤꯅ ꯑꯣꯟꯅ ꯇꯧꯕ
ngam bi bang ne hoi mai karim ta harim da maki sim laga mamang thong do ngasilam laga lai harauba yeng ba chat kre kumdam bi angang oi ribi lairendi hing neng na kaptuna lehawi ma bu poksabi mama kumdam gi mau matau se ubada sathi na masadi nungai jati lairen masaga ngamdaba saka chadre masado sondam nandam bana hikthare ningnik lawi lairen wakhal nungaita thaumai mangal duda mathanta amanba yimjaw dugi manung duda hingna kaptuna le ngaya kaplam madagidi aduma numidang wairam dagi khajik momsin kibana lairendi tumthakare lairen amanba yumdugi manung duda mathanta kalen sitarakpa matam moibana numidang duda liri sitpa nuksina amuba nongpuba lasin kharasu kuphet kaphet ngaliba thawan bichak thokliba atiyaba phijang marumda amumuksu kekulot pi sanabadongna tawi nong churakpa yabagi yam chauna oirakpa yabagi maram le liri sitpa nuksina wakhongda sitpada nomong nungo yumdugi akoibaduda horiba watol singdo hain humna sanari waton sitpa nuksina wana singdusu menglaba pungning huraba nuksirba makhol ama thoi isong songba yum kholoina tawbaduda amanba himjaw du khaktani mathanta machi lengdana leiriba mathanta sisige tumni leire namidangi batamduda apopi masabu yumdong pok aduda hunduklamlaga leikagi machi manim oibisinga loinena kumdambidi lai harauba yengba chatki asumna sisige tumlingi amanba yumjaw dugi maningda horiba waton singado leng chatli marak adudagi kachilai mu makhak thoklai kachilai mudo taibang migu amuba phijol set padongna tawi kachilai muduna wakhongduda ngayak leplamdaga amuk ikhang khangudana mangki thangnaba mikupta sakhunggi maning thongdo hangtu haibagi matang kanna thilai tumduna lebi lairen thong thinba leptabagi makholdo tabadai mikap khangtok thole magi famungdagi yengthorakpada sakhumdugi maning thong mapado ingan nawe mapa sanaruba haigadra lairen kanano ne maning thong sida thongang to haiduna kanna thilisina hoi mai wayum ta swaidi sibu tawaiba thabakla imana ngasai chatkibadusu mamang thongdi lolamoise mi leibra hangba maksu mamang thongsida thimgera kaugera tawraga ama hekta yabasidabu lairen asi khaladana le adu toina thinjalakpaduda masu topung khangda naire khondo kharabudi ningnik laurasu launa kanano thong thilido numidang athengmasida tawai khangde tawai de khangde wahim tadi haibadi aidana asumne khaibaga maning thong thilambado phakre thong thilambado magi wayamana saple khiba matamda ingangakpa ma phaw leire adubu thangnaba mikupta makhoi ye na kha amadi maning meada laikai sida leiba angang mayam ama sanglaklaga yena khalu khaduda chen makhoigi sumang thelongda chenba manbadongna phawba horakle angang langmugi makholtana maiki mari khudinda nilakpadongna tawi lairena kaino aina tarisina ita tababagi makholsu mankre themba pisak chawbugi makholsu numidangi matamsida makhoibu yumin kholsitabu koichen chenduna sanagadrane tawrisibo onthokpadinda tawrise aibu mukta mapalda ngamdrasu ngamda amukta thoklaga yenguba tare
ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯏꯉꯝ ꯉꯝꯗꯅ ꯀꯥꯡꯊꯣꯜ ꯆꯩꯀꯣꯛꯇꯨ ꯄꯥꯏ ꯌꯥꯝ ꯋꯥꯅ ꯃꯁꯥꯗꯣ ꯊꯧꯅꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯍꯤꯛ ꯂꯥꯎꯔꯕꯁꯨ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯋꯥꯕ ꯑꯃꯅꯤ, ꯑꯗꯨꯕꯨ ꯉꯝꯗ ꯁꯦꯀꯧ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯃꯥꯡ ꯊꯣꯡꯗꯨꯗ ꯆꯞ ꯂꯦꯞꯄꯤ꯫ ꯊꯣꯡꯗꯨ ꯍꯦꯛ ꯊꯦꯡꯉꯨꯕꯗ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄ ꯃꯄꯥ ꯍꯦꯛ ꯆꯥꯟꯅꯔꯨꯕꯒ ꯃꯊꯟꯇ ꯒꯦ ꯂꯥꯎꯅ ꯇꯞꯅ ꯍꯥꯡꯗꯣꯛꯆꯔꯛꯏ꯫ ꯊꯣꯡꯖꯤꯟꯗꯨꯗꯒꯤ ꯂꯩꯔꯦꯟ ꯈꯣꯡ ꯊꯥꯡꯗꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗꯨꯗ ꯃꯌꯦꯛ ꯁꯤꯡꯄꯥꯠꯇꯅ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯂꯥꯏꯙꯕꯤ ꯁꯥꯟꯅꯕ ꯃꯥꯟꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯔꯤꯃꯨꯛ ꯄꯣꯂꯥꯡꯈꯣꯛ ꯃꯌꯥꯗ ꯐꯝꯂꯒ ꯂꯩꯕ ꯃꯥꯟꯕꯗꯣ ꯎꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯦ, ꯃꯁꯛ ꯃꯁꯥꯁꯨ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡꯗꯨꯗꯤ ꯂꯥꯞꯇꯛꯅ ꯑꯣꯏꯔꯁꯨ ꯃꯅꯥꯗ ꯂꯣꯏꯅ ꯇꯥꯏ꯫ ꯇꯧꯕꯇꯕꯨ ꯂꯩꯔꯦꯟ ꯈꯣꯟꯖꯦꯜꯁꯤꯡꯁꯦ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕꯁꯨ ꯂꯣꯏꯅ ꯈꯟꯗꯣꯛꯄ ꯉꯝꯃꯤ꯫ ꯇꯕꯥꯕꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯍꯥꯛꯅ ꯇꯣꯞꯅ ꯇꯥꯔꯤꯕ꯫ ꯊꯣꯡꯖꯤꯟꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯆꯕ ꯉꯝꯗꯦ ꯂꯩꯔꯦꯟꯗꯤ꯫ ꯅꯨꯃꯤꯗꯥꯡ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯁꯥꯗ ꯌꯩꯕꯗ ꯏꯪꯕ ꯐꯥꯎꯏ ꯂꯩꯔꯦꯟ꯫ ꯂꯥꯏꯍꯧꯒ ꯍꯧꯔꯦ, ꯃꯁꯥꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯏꯪꯊꯝ ꯆꯜꯂꯦ꯫ ꯃꯆꯤꯟ ꯊꯣꯛꯅꯗꯤ ꯀꯧꯅꯤꯡꯕꯅꯤ ꯂꯩꯔꯦꯟꯁꯨ, ꯏꯇꯥ ꯇꯕꯥꯕꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯊꯛꯀ ꯐꯣꯠꯆꯤꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥ ꯊꯣꯡꯖꯤꯟꯗ ꯂꯦꯞ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯅ ꯂꯥꯏꯙꯤꯁꯤꯡꯗꯨ ꯁꯥꯟꯅꯅ ꯆꯤꯕꯣꯟ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ, "ꯌꯨꯝꯁꯤꯗ ꯂꯩꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯦ ꯃꯊꯣꯡ ꯆꯥꯗꯦꯗꯀꯣ ꯈꯣꯏꯅꯧ ꯏꯇꯥ ꯁꯥ, ꯃꯊꯪꯂꯦꯟ ꯅꯝꯗ ꯍꯨꯟꯅ ꯆꯤꯡꯂꯧ ꯃꯀꯥ ꯐꯣꯡꯕꯤꯅꯤ꯫ ꯏꯉꯥ ꯅꯣꯡꯂꯦꯟ ꯈꯣꯡꯒꯨꯝ ꯊꯨꯅ ꯉꯥꯡꯅ ꯏꯁꯧ ꯂꯥꯡꯉꯤꯗꯣ, ꯆꯤꯟꯕꯥꯜ ꯃꯣꯏ ꯀꯥꯄꯣꯝꯅ ꯈꯣꯏꯁꯥꯎꯅꯩꯗꯣ, ꯃꯣꯡꯕ ꯃꯌꯨꯝꯂꯦꯟꯒꯤ ꯑꯐ ꯐꯠꯇꯕꯨ ꯈꯨꯜꯂꯛ ꯀꯣꯏꯅ ꯄꯥꯎꯇꯣꯏꯒꯟꯕꯤ ꯑꯣꯏꯗꯣ." ꯅꯨꯄꯤ ꯑꯃꯅ, "ꯑꯩꯈꯣꯏꯗꯤ ꯃꯥꯂꯦꯝꯅ ꯁꯦꯝꯂꯛꯄꯗ ꯌꯥꯎꯔꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯅꯤꯗꯣ ꯏꯇꯥ ꯉꯥꯔꯩꯃꯥ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯈꯣꯏꯅꯧ ꯅꯇꯥ ꯁꯤꯜꯂꯩꯃꯩꯁꯨ ꯍꯣꯌꯥꯖꯗꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯤꯠꯌꯦꯡ ꯁꯥꯝꯈꯩꯔꯔꯣꯏꯁꯤ ꯈꯣꯏꯅꯧ." ꯅꯨꯄꯤ ꯑꯃꯅ, "ꯇꯔꯥ ꯆꯥꯛꯅꯤꯡ ꯈꯥꯛꯇꯅ ꯁꯪꯂꯧ ꯌꯦꯅꯤꯡ ꯈꯥꯛꯇꯅ ꯐꯨꯍꯧꯕꯤ ꯃꯄꯥꯔꯤ ꯃꯃꯨꯡ ꯅꯨꯡꯁꯥꯡꯕꯕꯨ ꯁꯥꯃꯨ ꯈꯣꯡꯅ ꯀꯥꯎꯅ ꯋꯥꯔꯛꯄꯤ ꯂꯩꯀꯥꯏ ꯃꯆꯦ ꯃꯅꯦꯝꯕꯨ ꯀꯩꯔꯣꯏ ꯃꯕꯨꯡ ꯃꯧꯄꯥꯕꯨ ꯌꯦꯡꯅ ꯀꯜꯂꯛ ꯊꯝꯕꯤ ꯀꯣꯔꯧ ꯅꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯂꯩꯀꯥꯏ ꯈꯨꯜꯂꯛ ꯀꯣꯏꯒꯟꯕꯁꯤꯕꯨ ꯃꯐꯝ ꯀꯩꯗꯕꯨ ꯂꯩꯔꯝꯗꯣꯏꯅꯣ?" ꯑꯃꯅ ꯑꯃꯨꯛ, ꯂꯩꯔꯝꯃꯣꯏ ꯈꯣꯏꯅꯧ, ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯈꯜꯂꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯝ ꯐꯥꯎꯏ꯫ ꯃꯆꯥ ꯑꯅꯥꯕꯁꯦ ꯐꯅꯕ ꯂꯥꯌꯦꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯁꯨ ꯍꯦꯛ ꯄꯣꯛꯇꯦꯗꯀꯣ." ꯅꯨꯄꯤ ꯑꯃꯅ, "ꯈꯪꯗꯦꯗ, ꯅꯨꯄꯤ ꯆꯔꯣꯏ ꯅꯨꯄꯤ ꯀ꯭ꯋꯥꯛ ꯍꯥꯏꯕꯗꯣ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯇꯥ." ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯏꯅꯩ꯫ ꯁꯣꯝꯗꯅ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯂꯩꯔꯦꯟꯁꯨ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯏ꯫ ꯂꯩꯔꯦꯟ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯁꯤꯡꯗꯣ ꯈꯟꯕꯗ ꯑꯉꯥꯡꯒ ꯑꯣꯏꯔꯦ, ꯋꯥꯈꯜ ꯇꯥꯕ ꯉꯝꯗꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯤꯕꯁꯤꯡ ꯑꯁꯦ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯠꯇꯗꯤ ꯅꯠꯇꯦ, ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏ ꯑꯐꯕ ꯉꯥꯛꯅꯤ꯫ ꯂꯩꯔꯦꯟꯒꯤ ꯃꯃꯥ ꯀꯨꯝꯗꯝꯕꯤꯅ ꯆꯠꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡꯁꯦ ꯄꯥꯝꯗ꯭ꯔꯗꯨꯅ ꯋꯥ ꯈꯟꯅꯔꯝꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗ ꯈꯥꯛꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯉꯁꯥꯏ ꯋꯥꯏ ꯖꯝ ꯆꯨꯔꯝꯕ ꯀꯨꯝꯒꯤ ꯅꯣꯡ ꯑꯗꯣ ꯍꯩꯊꯔꯛꯂꯦ꯫ ꯏꯉꯥ ꯊꯥꯆꯠ ꯍꯧꯗꯣꯔꯦ ꯄꯧꯇꯥꯛꯄꯣꯏ, ꯅꯤꯡꯉꯥꯏ ꯀꯟꯕꯤ ꯀꯨꯝꯒꯤ ꯅꯣꯡꯅ ꯃꯊꯧ ꯄꯣꯡꯕꯣꯏꯀꯣ ꯆꯨꯔꯛꯂꯦ ꯀꯨꯝꯒꯤ ꯅꯣꯡ꯫ ꯅꯣꯡꯗꯨꯅ ꯍꯦꯛ ꯆꯨꯔꯛꯄꯒ ꯄꯣꯂꯥꯡꯈꯣꯛ ꯃꯌꯥꯗ ꯂꯩꯔꯝꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩꯕꯤ ꯂꯩꯔꯦꯟ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕꯗꯣ ꯃꯃꯤꯠꯃꯛꯅ ꯎꯍꯧꯏ꯫ ꯃꯗꯨ ꯎꯕꯗ ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯈꯔꯒ ꯉꯝꯗꯅ ꯂꯩꯔꯦ꯫
ꯍꯦꯟꯅꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯇꯧꯐꯝ ꯈꯪꯗꯦ ꯃꯥꯒꯤ ꯃꯄꯥ ꯑꯄꯣꯛꯄ ꯈꯣꯏꯗꯨꯞꯅ ꯍꯥꯏꯈꯤꯕ ꯋꯥ ꯅꯤꯡꯁꯤꯡꯉꯛꯏ ꯌꯨꯝꯁꯦ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯐꯨꯝꯂꯒ ꯁꯥꯈꯤ ꯂꯥꯏꯐꯝ ꯀꯜꯂꯤ ꯃꯌꯥꯏ ꯍꯦꯜꯂꯤ ꯑꯗꯨꯅ ꯃꯃꯤꯠꯃꯛꯅ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯉꯁꯤꯗꯤ ꯃꯥꯡꯂꯝꯆꯠꯇ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯃꯌꯦꯛ ꯁꯦꯡꯂꯛꯄꯗꯧꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯊꯣꯡꯗꯣ ꯊꯤꯡꯖꯤꯜꯂꯒ ꯆꯥꯔꯒꯤ ꯄꯨꯔꯣꯜꯂꯣꯟ ꯃꯁꯥꯗꯣ ꯅꯤꯅꯤꯛ ꯂꯥꯎꯕ ꯃꯈꯩ ꯃꯥꯒꯤ ꯐꯃꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯂꯩꯔꯦꯟ ꯀꯥꯟꯊꯗ ꯁꯨꯞꯆꯤꯟꯅ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯄꯨꯝꯆꯣꯠ ꯇꯨꯍꯥꯎ ꯏꯔꯤꯛ ꯈꯨꯗꯤꯡꯗ ꯑꯀꯤꯕꯒꯤ ꯏꯆꯦꯜꯅ ꯁꯥꯒꯣꯟꯅꯔꯤꯕꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯃꯔꯤꯅ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕꯗꯣ ꯎꯗꯨꯅꯇ ꯂꯩ ꯑꯄꯣꯛꯄ ꯃꯄꯥ ꯈꯣꯏꯗꯨꯝ ꯂꯩꯔꯝꯂꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯐꯒꯗꯕꯅꯤ ꯃꯄꯥ ꯂꯩꯈꯤꯗꯕ ꯆꯍꯤ ꯑꯃꯗꯤ ꯍꯥꯏꯔꯦ ꯃꯪꯂꯥꯛꯅꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯃꯄꯥ ꯂꯩꯔꯝꯂꯗꯤ ꯃꯍꯥꯛꯀꯤ ꯉꯥꯛꯂꯧ ꯂꯩꯔꯝꯒꯅꯤ ꯑꯃꯟꯕ ꯌꯨꯝꯖꯥꯎꯁꯤꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯑꯀꯤꯕ ꯄꯨꯝꯕ ꯇꯥꯁꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩ ꯃꯍꯥꯛꯇꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯐꯝ ꯂꯥꯏꯕꯨꯡ ꯃꯆꯤ ꯑꯃꯗ ꯀꯨꯝꯗꯝꯕꯤ ꯑꯃꯗꯤ ꯁꯥꯖꯧ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯇꯥ ꯁꯥꯖꯧ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯂꯥꯟꯅꯤ ꯑꯩ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯈꯪꯅ ꯈꯪꯅꯅꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯒꯤꯅꯤ ꯃꯁꯤꯗꯕꯨ ꯀꯔꯤꯒꯤ ꯂꯥꯟꯗꯣꯏꯅꯣ ꯇꯥ ꯁꯥꯖꯧ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡ ꯑꯗꯣ ꯌꯥꯝ ꯂꯥꯜꯂꯤꯗ ꯂꯥꯟꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯀꯨꯝꯗꯝꯕꯤ ꯇꯥ ꯁꯥꯖꯧꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯏꯆꯦꯗꯨꯒꯤ ꯃꯐꯝꯗ ꯑꯩꯅ ꯈꯨꯔꯧ ꯊꯥꯡꯕ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯀꯨꯝꯗꯝꯕꯤ ꯅꯍꯥꯛ ꯅꯁꯥ ꯅꯍꯥꯅꯤ ꯃꯤꯅꯣꯛ ꯆꯥꯎꯕ ꯇꯥꯏꯕꯪꯁꯤꯗ ꯅꯪ ꯅꯊꯟꯇ ꯀꯔꯝꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯗ ꯆꯠꯇꯣꯏꯅꯣ ꯃꯗꯨꯒꯤꯗꯃꯛꯇ ꯇꯥ ꯁꯥꯖꯧꯅ ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯋꯥꯗꯕ ꯉꯝꯗꯦꯅꯦ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯕꯤꯔꯨꯅꯨ ꯀꯨꯝꯗꯝꯕꯤ ꯅꯪꯅ ꯑꯗꯨꯝꯅ ꯉꯥꯡꯂꯒ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯗꯧꯅꯁꯨ ꯇꯧꯏ ꯇꯥ ꯁꯥꯖꯧꯒꯤ ꯌꯨꯝ ꯀꯥꯏꯅꯕ ꯌꯨꯝꯒꯥꯏꯕꯤ ꯃꯤꯡꯊꯣꯜꯗꯣ ꯄꯤꯕꯤꯅꯕ ꯊꯧꯁꯤꯟꯕꯤꯒꯅꯨ ꯀꯅꯥꯅ ꯅꯪꯕꯨ ꯌꯨꯝꯒꯥꯏꯕꯤꯅꯦ ꯍꯥꯏꯗꯣꯏꯕ ꯅꯪꯕꯨ ꯇꯣꯞꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯔꯒ ꯊꯝꯒꯦ ꯇꯥ ꯁꯥꯖꯧ ꯑꯩ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯀꯥꯎꯔꯕꯣ ꯆꯟꯅꯩꯅꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯟꯕꯤꯒꯅꯨ ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ ꯂꯨꯈ꯭ꯔꯥꯕꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯕꯣ ꯃꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯅꯧꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯤ ꯃꯌꯥꯝꯁꯤꯗꯤ ꯃꯐꯝꯁꯦ ꯂꯥꯏꯕꯨꯡꯅꯤ ꯏꯕꯥꯅꯤꯒꯤ ꯏꯇꯧꯁꯦ ꯃꯤꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯔꯦ ꯇꯥ ꯁꯥꯖꯧ ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯦ ꯀꯨꯝꯗꯝꯕꯤ ꯐꯔꯦ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯔꯔꯣꯏ ꯇꯧꯕꯇꯕꯨ ꯅꯪ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯀꯨꯞꯊꯅ ꯑꯃꯨꯛꯇꯪ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅꯗꯤ ꯈꯜꯂꯨ ꯁꯥꯖꯧ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯨꯡ ꯃꯆꯤꯗꯒꯤ ꯊꯣꯛꯈꯤ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕꯤ ꯃꯆꯤꯟ ꯆꯠꯄꯤ ꯇꯣꯝꯕꯤꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯅ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯂꯥꯛꯏ ꯀꯨꯝꯗꯝꯕꯤꯗ ꯍꯩꯃꯥ ꯉꯝꯃꯤꯗꯀꯣ ꯉꯝꯃꯤꯗ ꯅꯪꯅ ꯉꯝꯕꯁꯦ ꯅꯪꯗꯧꯅ ꯇꯧ ꯉꯝꯕꯤꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤꯁꯨꯅ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯀꯨꯝꯗꯝꯕꯤ ꯏꯉꯪꯉꯪꯅ ꯀꯨꯝꯗꯝꯕꯤꯁꯨ ꯏꯆꯦ ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯏꯆꯦꯒꯤ ꯃꯐꯝꯗ ꯑꯩꯅ ꯋꯥꯍꯩ ꯀꯥꯔꯟ ꯆꯟꯈꯤꯕꯒ ꯂꯩꯕ꯭ꯔꯥ ꯍꯩꯃꯥ ꯃꯅꯥꯅ ꯍꯩꯃꯥꯡ ꯁꯥꯕꯤ ꯅꯨꯄꯥ ꯅꯍꯥ ꯎ ꯌꯥꯗꯕꯤ ꯅꯪ ꯅꯁꯥꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯔꯕ꯭ꯔꯣ ꯀꯨꯝꯗꯝꯕꯤ ꯀꯞꯂꯤ ꯏꯆꯦ ꯑꯩ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕ ꯑꯩ ꯀꯥꯎꯖꯗꯦ ꯑꯗꯨꯕꯨ ꯃꯔꯝ ꯆꯥꯗꯅ ꯏꯔꯥꯜꯗꯤ ꯁꯤꯕꯤꯒꯅꯨ ꯏꯁ ꯂꯥꯡꯊꯩ ꯇꯥꯏꯔꯦꯟ ꯉꯝꯖꯕꯤꯔꯣ ꯅꯪꯕꯣ ꯅꯍꯩ ꯆꯐꯨ ꯄꯥꯏꯔꯒ ꯇꯥꯏꯔꯦꯟ ꯃꯆꯨꯝꯅ ꯐꯅ ꯁꯦꯡꯗꯣꯛꯂꯕꯁꯨ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨꯛ ꯌꯥꯝ ꯃꯣꯠꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯕꯨ ꯁꯦꯡꯕ ꯉꯝꯗꯣꯏꯅꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯏꯆꯦ ꯇꯣꯝꯕꯤ ꯃꯊꯣꯡ ꯈꯪꯗꯕ ꯋꯥꯔꯤꯅ ꯑꯩꯕꯨ ꯂꯥꯛꯁꯤꯟꯅꯕ ꯏꯀꯥꯏꯕ ꯄꯤꯅꯕ ꯍꯣꯠꯅꯕꯤꯒꯅꯨ ꯑꯩꯁꯨ ꯃꯤꯅꯤ ꯃꯤ ꯍꯨꯔꯥꯟꯕ ꯅꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯔꯦꯅꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯅꯥꯔꯣꯟꯗ ꯁꯥꯖꯧꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯨꯕꯨ ꯑꯩꯕꯨ ꯇꯥꯔꯝꯂꯣꯏ ꯈꯟꯕ꯭ꯔꯅꯦ ꯂꯝꯀꯦꯠꯄꯤ ꯅꯪꯕꯣ
ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯁꯤꯕꯨ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯐꯝꯁꯤꯕꯨ ꯅꯪꯒꯤ ꯌꯥꯀꯥꯏꯄꯨꯡ ꯏꯊꯛ ꯏꯔꯥꯡ ꯇꯧꯐꯝ ꯑꯣꯏꯅ ꯎꯕ꯭ꯔꯅꯦꯍꯦ? ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯌꯦꯡꯅ ꯉꯥꯡꯍꯧꯔ ꯅꯪ? ꯏꯆꯦ ꯇꯣꯝꯕꯤ, ꯏꯆꯦꯅ ꯈꯜꯂꯤꯕꯗꯣ ꯂꯥꯟꯒꯅꯤ. ꯑꯩꯅ ꯇꯥ ꯁꯥꯖꯧꯗ ꯀꯥꯏꯍꯧꯈꯤꯕ ꯂꯩꯇꯦ. ꯅꯪꯅ ꯎꯔꯤꯕ ꯈꯜꯂꯤꯕꯁꯤꯡꯗꯣ ꯃꯔꯝ ꯆꯥꯗꯦ. ꯑꯩꯗꯤ ꯆꯨꯝꯅꯇꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯁꯦ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯆꯔꯝꯕꯅꯤ. ꯅꯪꯒꯤ ꯆꯤꯟꯁꯤꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ? ꯑꯣꯟꯊꯣꯛꯄꯒꯤ ꯆꯤꯟ ꯍꯥꯏꯗꯨꯅꯤ. ꯈꯨꯗꯛꯁꯤꯗ ꯂꯥꯏꯕꯨꯡ ꯃꯆꯤꯗ ꯊꯥꯕꯗ ꯕꯔꯪ ꯕꯔꯪ ꯍꯦꯛ ꯏꯁꯤꯡꯃꯛ ꯆꯥꯏꯗ꯭ꯔꯕꯁꯨ ꯆꯥꯎꯒꯗꯕ ꯃꯥꯜꯂꯤ. ꯇꯣꯝꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯊꯑꯣꯏꯗꯅ ꯅꯣꯛꯏ. ꯀꯨꯝꯗꯝꯕꯤ ꯕꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯦꯞꯇꯨꯅ ꯂꯩ. ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ. ꯄꯥꯖꯣꯟꯕꯤ ꯄꯤꯅꯧꯕꯤ ꯑꯣꯏꯔꯒ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯅꯥꯏꯅ ꯂꯣꯠꯂꯤꯕ ꯅꯪꯒꯤ ꯑꯃꯣꯠꯄꯁꯤꯡꯗꯣ ꯃꯤꯠꯀꯤ ꯄꯤꯅ ꯆꯥꯝꯗꯨꯅ ꯀꯣꯛꯄꯗꯤ ꯂꯩꯔꯣꯏꯅꯦ. ꯇꯣꯝꯕꯤꯅ ꯍꯦꯟꯅꯗꯨ ꯌꯥꯡꯁꯤꯜꯂꯦ. ꯁꯤꯔꯛꯂꯤꯕ ꯃꯔꯥꯟ ꯃꯌꯥꯝꯗꯨꯅ ꯃꯄꯣꯠ ꯐꯥꯕꯗꯧꯅ ꯇꯧꯏ. ꯃꯥꯅ ꯇꯧꯗ꯭ꯔꯃꯛꯁꯨ ꯍꯥꯏꯖꯤꯟꯕꯗ ꯄꯛꯏ. ꯇꯟꯖꯥꯁꯤꯗ ꯊꯔꯣꯁꯨ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯀꯨꯝꯗꯝꯕꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯦ. ꯊꯔꯣꯅ, ꯏꯆꯦ ꯇꯣꯝꯕꯤ, ꯃꯤꯅ ꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯝꯕꯤꯌꯨ. ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯩꯇ꯭ꯔꯕꯗꯤ ꯇꯥꯏꯕꯪꯄꯥꯜꯁꯦ ꯌꯥꯝ ꯀꯥꯏꯊꯔꯛꯀꯅꯤ. ꯊꯔꯣ ꯏꯕꯦꯝꯃ, ꯅꯪꯅ ꯉꯥꯡꯂꯤꯁꯤꯡꯁꯦ ꯁꯣꯝꯂꯝ ꯆꯥꯗꯕꯁꯤꯒꯤ ꯃꯤꯆꯪꯗꯔꯣ ꯅꯪꯅ ꯂꯦꯞꯂꯒ ꯉꯥꯡꯂꯤꯁꯦ? ꯏꯕꯦꯝꯃ, ꯁꯟ ꯑꯁꯤꯕꯒꯤ ꯅꯥꯛꯇ ꯂꯦꯞꯄꯗꯤ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯕꯗꯣ ꯅꯪ ꯇꯧꯖꯅꯤ. ꯀꯨꯝꯗꯝꯕꯤꯅ, ꯌꯥꯔꯦ, ꯇꯣꯛꯄꯤꯔꯣ ꯏꯆꯦ ꯇꯣꯝꯕꯤ, ꯑꯩ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯦ. ꯑꯆꯨꯝꯕ ꯉꯥꯛꯇ ꯄꯔꯦꯡ ꯁꯥꯡꯅ ꯉꯥꯡꯂꯕꯅꯤꯅ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯕ ꯉꯝꯂꯅꯤ? ꯊꯔꯣꯅ, ꯏꯆꯦ ꯇꯣꯝꯕꯤ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ? ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯕꯣꯏꯁꯦ? ꯆꯔꯨꯅ ꯁꯥꯕ ꯂꯥꯏꯗꯕꯤ ꯃꯥꯜꯂꯕꯣ? ꯎꯃꯪ ꯂꯥꯏꯕꯨꯡꯁꯤꯗꯅꯦ ꯆꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯈꯠꯅꯕꯗꯤ ꯂꯦꯝꯗꯦ. ꯈꯪꯉꯝꯒꯗꯕꯅꯤ. ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯊꯔꯣꯒꯤ ꯃꯇꯤꯛ ꯉꯝꯃꯤꯗꯀꯣ. ꯏꯕꯦꯝꯃꯒꯤ ꯆꯤꯟꯁꯤꯁꯨ ꯇꯧꯉꯝꯕꯤ ꯑꯃ ꯉꯥꯡꯅꯕ ꯂꯣꯏꯗ꯭ꯔꯤ ꯑꯃꯃꯨꯛ ꯊꯣꯛꯂꯦ ꯇꯧꯔꯤꯁꯦ. ꯇꯣꯝꯕꯤꯁꯨ ꯆꯤꯟꯈꯨꯝ ꯐꯖꯩ, ꯄꯥꯎꯈꯨꯝ ꯋꯥꯠꯇꯦ. ꯑꯗꯨꯅ ꯃꯥꯒ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯊꯔꯣꯅ ꯀꯨꯝꯗꯝꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯂꯥꯏꯕꯨꯡ ꯃꯆꯤ ꯑꯃꯗ ꯊꯩꯗꯣꯛꯏ. ꯍꯧꯖꯤꯛꯇꯤ ꯎꯃꯪ ꯂꯥꯏꯕꯨꯡ ꯍꯔꯥꯎꯕꯗꯨꯗ ꯅꯨꯔꯥꯕꯤ ꯊꯣꯔꯛꯂꯦ. ꯇꯥꯡꯈꯨꯜꯒꯤ ꯑꯃꯥꯡꯕꯗꯣ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯗꯒꯤ ꯁꯅꯥꯔꯩꯒꯤꯗꯃꯛ ꯊꯔꯣꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯧꯕꯤꯔꯦ ꯀꯨꯝꯗꯝꯕꯤꯅ. ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯨꯡꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯀꯨꯝꯗꯝꯕꯤ. ꯊꯔꯣ, ꯀꯨꯝꯗꯝꯕꯤ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯃꯈꯣꯏꯌꯨꯝ ꯈꯛꯇꯅꯤ. ꯑꯅꯤ ꯑꯃꯅ ꯃꯥꯒꯤ ꯀꯣꯟꯊꯣꯡ ꯆꯪꯍꯧꯔꯕꯗ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯀꯨꯝꯗꯝꯕꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ. ꯎꯆꯥꯟ ꯃꯩꯔꯥ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯑꯃ ꯄꯥꯏ. ꯆꯨꯔꯤꯕ ꯀꯨꯝꯒꯤ ꯅꯣꯡꯂꯛ ꯃꯔꯛ ꯑꯗꯨꯗ ꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯂꯥꯛꯄ. ꯃꯤꯅ ꯃꯄꯥ ꯂꯥꯅ ꯆꯠꯅꯕ ꯀꯤꯟꯅꯕ ꯈꯨꯟꯗꯤꯟꯕꯤ ꯂꯩꯔꯛ ꯍꯥꯏꯗꯅ ꯍꯥꯏꯅꯕ ꯂꯩꯔꯛꯇꯨꯒꯤ ꯋꯥꯄꯜ ꯃꯔꯨꯝꯗꯣ ꯌꯧꯔꯛꯂꯦ ꯀꯨꯝꯗꯝꯕꯤ. ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯃꯗꯣꯝꯇꯅꯤ ꯆꯠꯂꯤꯕ ꯀꯨꯝꯗꯝꯕꯤ. ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯀꯤꯟꯅꯕ ꯂꯩꯔꯛ ꯑꯃꯅꯤ ꯈꯨꯟꯗꯤꯟꯕꯤ ꯂꯩꯔꯛ. ꯃꯤꯅꯗꯤ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯅꯩ ꯃꯐꯝꯁꯤꯗ ꯂꯥꯏ ꯈꯨꯟꯗꯤꯟꯅꯩ. ꯑꯆꯠ ꯂꯥꯏꯌꯧ ꯇꯤꯡꯉꯛꯄ ꯀꯌా ꯑꯃꯁꯨ ꯃꯥꯡꯂꯝꯆꯠꯇ ꯑꯗꯨꯃꯛ ꯊꯣꯛꯈꯤꯕ ꯂꯩꯔꯦ. ꯃꯤꯅ ꯍꯦꯛ ꯆꯠꯄꯗ ꯀꯤꯟꯅꯕ ꯈꯨꯟꯗꯤꯟꯕꯤ ꯂꯩꯔꯛꯀꯤ ꯃꯄꯥꯁꯦ ꯌꯧꯔꯛꯄꯗ ꯃꯁꯥꯗꯣ ꯁꯥꯕꯨꯡꯕꯨꯗꯤ ꯂꯥꯎꯏ ꯍꯥꯏꯕꯕꯨ ꯊꯣꯏꯅ ꯋꯥꯕ ꯋꯥꯈꯜꯗꯤ ꯈꯟꯖꯤꯜꯂꯨꯗꯦ. ꯀꯨꯝꯗꯝꯕꯤ ꯃꯄꯥꯁꯤ ꯂꯥꯟꯊꯣꯛꯂꯕꯗꯤ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯨꯅ ꯂꯥꯛꯏ. ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯅꯨꯡꯁꯤꯠꯅ ꯃꯔꯣꯜ ꯑꯃ. ꯎꯆꯥꯟ ꯃꯩꯔꯥꯗꯨꯅ ꯅꯣꯡ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯌꯥꯝ ꯋꯥꯅ ꯃꯨꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯥꯛꯏ. ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯨꯟꯗꯤꯟꯕꯤ ꯃꯄꯥꯒꯤ ꯃꯌꯥꯏ ꯆꯕꯨꯛ ꯂꯣꯟꯕ ꯃꯄꯥ ꯑꯗꯨꯋꯥꯏꯗꯨꯗ ꯀꯨꯝꯗꯝꯕꯤꯅ ꯄꯥꯏꯔꯛꯄ ꯎꯆꯥꯟ ꯃꯩꯔꯥ ꯑꯗꯣ ꯅꯣꯡ ꯅꯨꯡꯁꯤꯠꯇꯨꯅ ꯃꯔꯝ ꯑꯣꯏ ꯑꯀꯟꯕ ꯁꯥꯄꯨ ꯑꯃꯗ ꯃꯨꯠꯈ꯭ꯔꯦ. ꯃꯩꯗꯨ ꯃꯨꯠꯈꯤꯕꯒ ꯈꯣꯏꯗꯧꯗꯨ ꯊꯤꯠꯂꯗꯅ ꯀꯨꯝꯗꯝꯕꯤꯅ, ꯆꯨꯖꯅꯤꯡꯕꯤ ꯅꯣꯡꯒ ꯁꯤꯆꯟꯅꯤꯡꯕꯤ ꯅꯨꯡꯁꯤꯠꯀ ꯃꯨꯠꯆꯅꯤꯡꯕꯤ ꯃꯩꯒꯅ ꯃꯔꯣꯜ ꯑꯃ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯃꯇꯦꯛꯁꯤꯗ ꯑꯣꯟꯊꯣꯛꯅ ꯇꯟꯖꯈ꯭ꯔꯦꯗ ꯇꯧꯔꯤꯁꯦ.
ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯋꯥꯄꯜꯁꯤꯡꯗꯨ ꯐꯥꯎꯗꯨꯅ ꯃꯥꯔꯗꯨꯅ ꯃꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯍꯤꯡꯒꯥꯏ ꯃꯅꯝ ꯅꯝꯊꯤꯕꯅ ꯋꯥꯄꯜꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯞꯅ ꯑꯃꯨꯛꯇ ꯍꯧꯅꯗꯨꯅ ꯁꯟꯗꯣꯔꯛꯑꯦ꯫ ꯃꯅꯝꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯇꯣꯟ ꯃꯦꯜꯂꯦ ꯀꯨꯝꯗꯝꯕꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯆꯠꯂꯝꯕꯗꯒꯤ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯡꯄꯥꯟ ꯑꯣꯟꯕ ꯍꯥꯏꯕꯗꯨꯃꯛ ꯌꯧꯏ꯫ ꯅꯝꯊꯤꯈ꯭ꯔꯕ ꯃꯅꯝꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯄꯜꯁꯤꯡ ꯑꯗꯣ ꯒꯦ ꯒꯦ ꯂꯥꯎꯕꯒꯤ ꯃꯈꯣꯜ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯃꯄꯥꯗꯨꯃꯛꯇꯗ ꯃꯥꯕꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯋꯥꯇꯣꯜ ꯑꯃꯅ ꯍꯥꯏꯊꯔꯛꯂꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯥꯝꯕꯗꯧꯅ ꯇꯧꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯈꯟꯕ ꯃꯉꯣꯟꯗ ꯐꯥꯎꯖꯕꯗꯨꯅꯤ꯫ ꯑꯃꯝꯕꯗꯨꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯃꯥ ꯈꯪꯕ ꯅꯠꯇꯦ꯫ ꯀꯨꯝꯗꯝꯕꯤ ꯑꯃꯝꯕꯗꯨꯗ ꯃꯄꯥꯗꯨꯗ ꯂꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯔꯗꯨꯅ ꯂꯥꯛꯄ ꯀꯣꯡꯀꯨꯠ ꯃꯆꯥ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯀꯨꯝꯗꯝꯕꯤꯅ ꯑꯌꯣ ꯏꯃꯥ, ꯇꯟꯖꯥ ꯃꯦꯟꯖꯥ ꯑꯃ ꯏꯆꯥ ꯍꯦꯛ ꯆꯥꯗꯈꯩ ꯇꯨꯖꯅꯤꯡꯃꯜꯂꯤ ꯑꯩꯁꯦ ꯑꯋꯣꯏꯕ ꯇꯨꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯝꯕꯗꯨꯗ ꯃꯥꯔꯒ ꯍꯧꯒꯠꯆꯒꯦ ꯇꯧꯏ꯫ ꯍꯧꯒꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯥꯎꯝ ꯑꯃ ꯐꯪꯉꯛꯑꯦ, ꯃꯤ ꯂꯩꯕꯗꯧꯅ ꯃꯥꯒꯤ ꯅꯥꯛꯌꯦꯠ ꯑꯀꯣꯏꯕꯗꯨꯗ꯫ ꯑꯗꯨꯕꯨ ꯀꯨꯝꯗꯝꯕꯤ ꯍꯧꯗꯗꯤ ꯍꯧꯒꯠꯂꯒꯦ ꯍꯥꯏꯗꯨꯅ ꯁꯥꯎꯝ ꯄꯨꯝꯕꯗꯣ ꯅꯥꯊꯩꯔꯒ ꯃꯌꯨꯝꯇꯕꯨ ꯌꯧꯔꯗꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯣ ꯂꯥꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯊꯔꯝꯃꯤ꯫ ꯀꯨꯝꯗꯝꯕꯤ ꯑꯃꯨꯛꯁꯨ ꯇꯨꯁꯜꯂꯤ꯫ ꯇꯟꯖꯥꯁꯤꯗ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯟꯕ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯃꯥꯟꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯥꯔꯦ꯫ ꯑꯅꯤ ꯇꯤꯟꯅ ꯉꯥꯡꯅ, ꯑꯍꯨꯝ ꯎꯅ ꯉꯥꯡꯅ ꯁꯣꯟꯅꯕꯒꯨꯝ, ꯅꯨꯡꯁꯤꯠꯇꯨꯁꯨ ꯀꯟꯁꯤꯜꯂꯛꯄꯒꯨꯝ, ꯅꯣꯡꯗꯨꯁꯨ ꯂꯤꯛꯂꯝꯕꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯨꯝ꯫ ꯀꯨꯝꯗꯝꯕꯤ ꯂꯩꯔꯛ ꯑꯗꯨꯗ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯀꯨꯝꯗꯝꯕꯤꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕ? ꯅꯔꯤꯜ ꯂꯩꯔꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄꯨꯔꯥꯎ꯫ ꯑꯃꯝꯕꯗ ꯑꯩꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯀꯨꯝꯗꯝꯕꯤꯅ ꯂꯦꯝꯅ ꯇꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯀꯨꯝꯗꯝꯕꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯁꯤꯡ ꯑꯗꯣ ꯀꯅꯥꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯐꯥꯎꯕ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯀꯨꯝꯗꯝꯕꯤ ꯊꯧꯅꯥ ꯄꯨꯝꯕ ꯍꯟꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯏꯔꯣꯏ ꯊꯔꯨꯕꯤꯒꯨꯝ ꯑꯣꯟꯅ ꯊꯣꯏꯅ ꯂꯩ꯫ ꯄꯥꯛ ꯍꯦꯛ ꯍꯧꯒꯠꯄꯗꯤ ꯉꯝꯗꯦ꯫ ꯇꯟꯖꯥꯁꯤꯗ ꯈꯨꯟꯗꯤꯟꯕꯤ ꯂꯩꯔꯛ ꯑꯗꯨꯗ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯑꯦ꯫ ꯊꯥꯖꯒꯤ ꯃꯦꯡꯂꯕ ꯃꯉꯥꯜꯗꯧꯅ ꯇꯧꯕ, ꯑꯃꯦꯡꯕ, ꯑꯏꯪꯕ, ꯑꯇꯞꯄ ꯍꯧꯅ ꯈꯨꯖꯤꯡ ꯑꯣꯏꯕ ꯃꯉꯥꯜ꯫ ꯍꯦꯛ ꯌꯦꯡꯂꯨꯕꯗ ꯈꯨꯟꯗꯤꯟꯕꯤ ꯂꯩꯔꯛꯀꯤ ꯋꯥꯈꯣꯡ ꯑꯃꯗꯤ ꯃꯔꯨꯝ ꯃꯌꯥꯁꯤꯡꯗꯣ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯑꯃꯝꯕꯗꯨꯅ ꯇꯞꯅ ꯇꯞꯅ ꯑꯉꯥꯟꯕꯗ ꯑꯣꯏꯅ ꯃꯊꯤ ꯐꯣꯡꯂꯛꯂꯕꯗ ꯀꯨꯝꯗꯝꯕꯤ ꯃꯁꯥꯅ ꯎꯔꯤꯕꯗꯣ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯌꯦꯡꯂꯛꯄ ꯋꯥꯈꯣꯡ ꯃꯔꯨꯝ ꯑꯃꯗꯒꯤ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥ 9 ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯤ 9 ꯑꯃꯅ ꯄꯔꯦꯡ ꯁꯥꯅ ꯋꯥꯈꯣꯡ ꯑꯃꯗ ꯌꯥꯟꯊꯔꯒ ꯐꯝꯕꯗꯨ ꯃꯃꯤꯠꯃꯛꯅ ꯎꯔꯦ꯫ ꯀꯨꯝꯗꯝꯕꯤꯅ ꯃꯗꯨ ꯎꯕꯗ ꯑꯣ, ꯃꯤꯅ ꯍꯥꯏꯅꯕ ꯈꯨꯟꯗꯤꯟꯕꯤ ꯂꯩꯔꯛ ꯍꯥꯏꯕꯗꯣ ꯆꯨꯝꯂꯦꯗꯅ꯫ ꯂꯥꯏ ꯇꯤꯟꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯇꯠꯇꯅ ꯃꯊꯤ ꯐꯣꯡꯉꯦ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯨꯝꯗꯝꯕꯤ ꯃꯁꯥ ꯀꯟꯖꯅꯕ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯄꯥꯗꯣ ꯂꯥꯟꯅ ꯆꯠꯄꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯆꯦꯟꯆꯠ ꯆꯠꯂꯦ꯫ ꯃꯃꯥꯏꯗꯣ ꯉꯁꯥꯏ ꯃꯥꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯅꯤꯡꯁꯥꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯊꯋꯥꯏ ꯅꯝꯗ ꯄꯣꯔꯤ꯫ ꯈ꯭ꯋꯥꯡꯗ ꯂꯪꯖꯥ 9 ꯇꯥꯔꯒ ꯁꯤꯕ ꯀꯨꯔꯥꯎ ꯑꯉꯧꯕꯗꯣ ꯎꯟꯁꯥꯒ ꯇꯛꯅꯕꯗ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯧꯅ ꯇꯧꯏ꯫ ꯀꯨꯝꯗꯝꯕꯤ ꯆꯦꯟꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯉꯁꯤ ꯈꯨꯟꯁꯤꯒꯤ ꯍꯔꯥꯎꯔꯤꯕ ꯂꯥꯏꯁꯤꯒꯤ ꯂꯥꯏꯔꯣꯏ ꯇꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯨꯟꯗꯤꯟꯕꯤ ꯂꯩꯔꯛꯀꯤ ꯂꯩꯌꯥꯝꯅ ꯃꯊꯤ ꯐꯣꯡꯂꯤꯕ꯫ ꯃꯁꯤꯗ ꯑꯩꯅ ꯃꯈꯣꯏꯒ ꯃꯨꯛꯅꯔꯨꯕ ꯏꯇꯤꯛ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯑꯩꯒꯤ ꯈ꯭ꯋꯥꯡꯒꯤ ꯀꯨꯔꯥꯎ ꯑꯉꯧꯕꯁꯤꯅ ꯑꯩꯒꯤ ꯎꯈꯜ ꯈꯔꯇꯃꯛꯁꯨ ꯑꯣꯏꯔꯤꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯩ ꯀꯗꯥꯏꯗꯅꯣ ꯂꯦꯛꯂꯨꯔꯒꯦ? ꯌꯨꯝꯗ ꯍꯟꯖꯤꯜꯂꯕꯗꯤ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯅ
ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯀꯨꯝꯗꯝꯕꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯦꯜꯂꯤ꯫ ꯁꯣꯝꯗꯅ ꯈꯨꯟꯗꯤꯟꯕꯤ ꯂꯩꯔꯛꯀꯤ ꯑꯉꯧꯕ ꯁꯦꯠꯄ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯗꯣ ꯍꯧꯅꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏꯀꯥ ꯏꯁꯤ ꯁꯤꯒꯩ ꯄꯦꯟꯅ ꯄꯦꯟꯅ ꯅꯣꯛꯂꯤ꯫ ꯈꯨꯟꯖꯤꯟꯕꯤ ꯂꯩꯔꯛꯇꯣ ꯍꯥꯏꯒꯨꯝꯗꯅ ꯌꯀꯥ ꯄꯨꯡ ꯑꯣꯜꯂꯦ꯫ ꯂꯩꯌꯥꯝꯁꯤꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯌꯀꯥ ꯄꯨꯡ ꯋꯥ ꯋꯥ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯇꯅ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨꯒꯤ ꯅꯤꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯊꯋꯥꯏ ꯅꯝꯗꯄꯣ ꯆꯦꯜꯂꯛꯄꯅ ꯐꯅ ꯁꯥꯡꯂꯛꯂꯦ꯫ ꯃꯥꯅ ꯁꯨꯝ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯊꯣꯡ ꯈꯪꯗꯅ ꯆꯦꯜꯂꯛꯄꯅ ꯀꯣꯟꯊꯣꯡ ꯂꯣꯟꯗꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯁꯪꯒꯣꯏ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯋꯥꯅ ꯆꯦꯜꯂꯛꯄꯒꯤ ꯅꯨꯡꯁꯥ ꯆꯣꯔ ꯍꯣꯟꯗꯣꯛꯄ ꯑꯣꯏꯅ ꯀꯨꯝꯗꯝꯕꯤ ꯃꯁꯥꯗꯣ ꯁꯪꯒꯣꯏꯒꯤ ꯀꯣꯠ ꯂꯩꯔꯤꯕ ꯃꯔꯨꯝ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯩ ꯃꯐꯝꯁꯤꯗ ꯂꯦꯜꯂꯒꯦ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯁꯪꯒꯣꯏ ꯃꯆꯤ ꯃꯔꯨꯝꯁꯤꯗ ꯇꯥꯡꯖꯐꯝ ꯂꯧꯗ꯭ꯔꯗꯤ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯑꯆꯣꯠꯄ ꯃꯐꯤ ꯃꯔꯣꯜꯗꯨꯒ ꯇꯥꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯅꯣꯡ ꯅꯨꯡꯁꯤꯠꯇꯨꯁꯨ ꯉꯁꯥꯏꯗꯒꯤ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯁꯤꯠꯄꯨ ꯁꯤꯠꯄꯣ ꯆꯨꯕꯨ ꯆꯨꯕꯣ ꯄꯣꯊꯥꯕ ꯍꯩꯇꯦ ꯀꯨꯝꯒꯤ ꯅꯣꯡꯃꯥꯁꯨ꯫ ꯑꯁꯨꯝꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯁꯪꯒꯣꯏꯗꯨꯒꯤ ꯃꯥꯌꯣꯛ ꯌꯥꯔꯤꯕ ꯑꯃꯟꯕ ꯏꯅ ꯀꯨꯞꯄ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯑꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯆꯔꯩ ꯐꯤꯃꯨ ꯁꯦꯠꯄꯤ ꯍꯅꯨꯕꯤ ꯑꯃ ꯀꯣꯛꯇ ꯀꯣꯛꯁꯦꯠꯀ ꯂꯣꯏꯅꯅ ꯈꯨꯠꯇ ꯌꯥꯡꯀꯣꯛ ꯑꯃ ꯄꯥꯏ, ꯊꯥꯡꯒꯣꯜ ꯃꯌꯥ 19 ꯑꯃꯒ ꯂꯣꯏꯅꯔꯦ ꯍꯥꯏꯔꯒ ꯊꯣꯡꯖꯤꯜ ꯀꯥꯟꯊꯣꯔꯛꯑꯦ꯫ ꯃꯥꯡꯒꯣꯟ ꯃꯆꯤꯗꯨꯗ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯄꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯆꯤꯟꯗ ꯂꯩꯋꯥ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯑꯃꯔꯣꯝꯗ ꯍꯅꯨꯕꯤꯗꯨꯅ ꯇꯧꯔꯤꯕꯗꯣ ꯀꯨꯝꯗꯝꯕꯤꯗꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯎꯏ꯫ ꯀꯨꯝꯗꯝꯕꯤꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯁꯤꯅ ꯇꯧꯔꯤꯁꯤꯅ? ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯃꯈ꯭ꯋꯥꯡꯒ ꯏꯀꯣꯟ ꯀꯣꯜꯂꯗꯅ ꯍꯩꯃꯥ ꯍꯩꯃꯥ, ꯂꯦꯞꯄꯝꯕꯗꯒꯤ ꯇꯞꯅ ꯂꯩꯈꯣꯝ ꯊꯣꯛꯄ ꯁꯨꯃꯥꯡꯁꯤꯗ ꯀꯌꯥ ꯍꯩꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯀꯨꯝꯂꯛꯂꯤꯕ? ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯇꯧꯔꯤꯁꯦ, ꯑꯣꯟꯊꯣꯛꯄꯅꯤ꯫ ꯀꯨꯝꯗꯝꯕꯤ ꯆꯤꯝꯕꯥꯜꯗꯨꯗꯤ ꯀꯥꯡꯗꯦ ꯍꯥꯏꯕꯕꯨ ꯃꯃꯤꯠꯅ ꯎꯔꯤ ꯁꯣꯟꯗꯝ ꯅꯥꯗꯝꯕꯤ ꯍꯅꯨꯕꯤꯁꯤꯅ ꯅꯣꯡ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯌꯥꯡꯀꯣꯛꯇꯨ ꯄꯥꯏ ꯁꯨꯃꯥꯡꯒꯤ ꯁꯣꯟꯅ ꯄꯨꯡ ꯃꯌꯥꯏꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ꯫ ꯑꯃꯔꯣꯝꯗ ꯁꯪꯒꯣꯏ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯂꯩꯕꯤ ꯀꯨꯝꯗꯝꯕꯤꯕꯨꯗꯤ ꯍꯅꯨꯕꯤꯗꯨꯅ ꯎꯗꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯄꯥꯏꯔꯛꯂꯤꯕ ꯌꯥꯡꯀꯣꯛꯇꯣ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯗ ꯊꯝꯂꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯦꯛ ꯊꯦꯛꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯑꯦ꯫ ꯑꯃꯝꯕꯗꯨꯗ ꯃꯌꯦꯛꯇꯨ ꯁꯦꯡꯄꯥꯠꯇꯦ, ꯁꯛꯇꯝꯗꯣ ꯈꯪꯒꯦ ꯍꯥꯏꯕꯁꯨ꯫ ꯊꯣꯡꯖꯤꯜ ꯀꯥꯟꯆꯤꯟꯐꯝ ꯃꯄꯥꯗꯨꯗ ꯊꯥꯎꯃꯩ ꯑꯃꯈꯛꯇꯅꯤ ꯂꯥꯞꯅ ꯊꯥꯜꯂꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯒꯣꯜ ꯑꯗꯨ ꯄꯥꯏ, ꯂꯩꯅ ꯂꯩꯅ ꯃꯗꯣ ꯃꯃꯤꯠ ꯑꯅꯤꯗ ꯎꯏꯁꯤꯜꯂꯒ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯑꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯏꯅ ꯀꯨꯞꯄ ꯌꯨꯝꯊꯛ ꯑꯗꯨꯗ ꯃꯀꯨ ꯑꯃ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯄꯥꯏꯔꯛꯂꯒ ꯌꯨꯝꯊꯛ ꯑꯗꯨꯗ ꯂꯥꯛ ꯂꯥꯛꯇꯨꯅ ꯈꯣꯡꯉꯤ꯫ ꯃꯀꯨ ꯈꯣꯡꯕꯗꯨ ꯇꯥꯔꯒ ꯍꯅꯨꯕꯤꯗꯣ ꯑꯄꯦꯟꯕ ꯐꯥꯎꯕꯗꯧꯅ ꯇꯧꯏ꯫ ꯃꯥꯒꯤ ꯁꯥꯊꯦꯛ, ꯃꯥꯒꯤ ꯖꯒꯣꯏ ꯍꯦꯟꯅ ꯃꯆꯨ ꯇꯥꯕꯒꯨꯝ ꯇꯧꯏ꯫ ꯄꯨꯡ ꯏꯁꯩꯃꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯕꯗꯧꯅ ꯇꯧꯏ꯫ ꯃꯀꯨꯗꯨꯅ ꯍꯦꯛ ꯈꯣꯡꯕꯒ ꯍꯅꯨꯕꯤꯗꯨꯒꯤ ꯄꯣꯡꯅ ꯄꯨꯡꯉꯧ ꯉꯧꯔꯕ ꯁꯝꯂꯥꯡ ꯑꯗꯣ ꯎꯔꯥ ꯃꯁꯥ ꯁꯟꯇꯣꯛꯄꯒꯨꯝ ꯖꯔ ꯖꯔ ꯁꯟꯇꯣꯛꯏ꯫ ꯁꯝ ꯃꯇꯣꯟꯁꯤꯡ ꯑꯗꯣ ꯑꯍꯤꯡꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯒꯨꯝ, ꯃꯇꯣꯜꯁꯤꯡ ꯑꯗꯣ ꯆꯨꯝ ꯃꯃꯩꯒꯨꯝꯅ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯍꯅꯨꯕꯤꯗꯣ ꯖꯒꯣꯏ ꯁꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯒ ꯃꯆꯤꯟꯗ ꯑꯁꯨꯝ ꯅꯥꯏꯔꯦ, ꯋꯥ ꯋꯥ ꯋꯥꯒꯤ ꯋꯥ, ꯌꯦꯅꯤꯡ ꯃꯌꯣꯟ ꯆꯣꯡꯅ ꯋꯥ, ꯑꯔꯤ ꯑꯅꯧ ꯂꯪꯗꯥꯏ ꯋꯥ, ꯄꯨꯟꯁꯤ ꯃꯊꯣꯜ ꯍꯥꯞꯅ ꯋꯥ, ꯄꯨꯟꯁꯤꯔꯣꯜ ꯋꯥꯅꯤ ꯄꯨꯟꯁꯤꯔꯣꯜ, ꯇꯥꯏꯕꯪꯅꯗꯤ ꯈꯪꯗꯕ ꯆꯤꯡꯎ ꯂꯥꯏꯇꯅ ꯈꯪꯕ ꯋꯥ, ꯀꯨꯝꯖꯥ ꯇꯦꯜꯍꯧꯅꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯤꯊ ꯁꯤꯊ ꯅꯣꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ
ꯀꯨꯝꯗꯝꯕꯤ ꯍꯥꯏꯕꯤ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯤ ꯃꯥꯗꯣ ꯉꯁꯤꯗꯤ ꯑꯀꯤꯕꯅ ꯃꯁꯥꯗꯣ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯗꯧꯅ ꯐꯥꯎꯏ꯫ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕꯤꯗ ꯃꯍꯥꯛꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯨꯇꯨꯡ ꯇꯥꯕ ꯑꯉꯧꯕ ꯁꯝꯂꯥꯡꯁꯤꯡꯗꯨꯅ ꯏꯐꯥ ꯐꯥ ꯁꯔꯥꯁꯅ ꯁꯟꯇꯣꯛꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯣꯟꯗꯗꯤ ꯑꯀꯤꯕ ꯄꯣꯛꯈ꯭ꯔꯦ꯫ ꯀꯩ ꯀꯤꯗꯨꯅ ꯆꯦꯜꯂꯒ ꯁꯑꯣꯝ ꯑꯣꯛꯅꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯦ ꯀꯨꯝꯗꯝꯕꯤ꯫ ꯑꯑꯣꯏ ꯇꯥꯅ ꯑꯐ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯃꯝꯕꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯅ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯎꯔꯤꯕꯤ ꯍꯅꯨꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯃꯥ ꯈꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯁꯛꯇꯝꯁꯤꯅ ꯃꯥꯕꯨ ꯆꯔꯥꯡꯅꯩ꯫ ꯃꯆꯤꯟꯗ ꯁꯣꯜꯂꯤꯕ ꯍꯥꯏꯔꯤꯕ ꯂꯩꯋꯥꯁꯤꯡꯗꯨꯁꯨ ꯑꯊꯦꯡꯕ ꯑꯍꯤꯡꯒ ꯑꯣꯏꯔꯦ꯫ ꯆꯨꯔꯤꯕ ꯅꯣꯡ ꯃꯔꯛꯇꯨꯗ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯁꯨ ꯋꯥꯍꯩꯁꯤꯡꯁꯦ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯦ꯫ ꯇꯨꯃꯤꯟ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯁꯪꯒꯣꯏ ꯃꯆꯤ ꯃꯔꯨꯝꯗꯒꯤ ꯇꯥꯁꯤꯜꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯕꯤꯗꯨꯅ ꯃꯥꯒꯤ ꯍꯥꯏꯒꯗꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡ ꯑꯗꯣ ꯍꯦꯛ ꯍꯥꯏꯕꯒ ꯑꯃꯨꯛ ꯊꯥꯡꯒꯣꯜ ꯑꯗꯨ ꯄꯥꯏ ꯊꯦꯡꯅ ꯊꯦꯡꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯏ꯫ ꯖꯒꯣꯏꯗꯨ ꯁꯥꯅ ꯁꯥꯅ ꯍꯅꯨꯕꯤꯗꯨꯅ ꯊꯥꯡꯒꯣꯜꯗꯣ ꯃꯥꯏꯀꯩ ꯃꯔꯤꯗꯨꯗ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯍꯥꯏꯕꯒꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯌꯥꯡꯀꯣꯛ ꯃꯊꯛ ꯑꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯑꯃꯨꯕ ꯂꯥꯏꯃꯨ ꯑꯃ ꯂꯤꯈꯠꯂꯛꯏ꯫ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯄꯗꯧꯅꯁꯨ ꯇꯧꯕ ꯃꯥꯜꯂꯤ ꯂꯥꯏꯃꯨꯗꯣ꯫ ꯂꯥꯏꯃꯨꯗꯣ ꯃꯤꯀꯨꯞ ꯈꯔ ꯐꯝꯂꯝꯂꯒ ꯃꯥꯡꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯤꯕꯤꯗꯨꯗꯤ ꯖꯒꯣꯏ ꯁꯥꯕ ꯂꯦꯞꯄꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯥꯏꯃꯨꯗꯣ ꯐꯠ ꯂꯥꯎꯅ ꯃꯤꯒꯤ ꯌꯦꯅꯈꯥ ꯃꯌꯥ ꯑꯃꯗ ꯐꯥꯎꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯇꯧꯏ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯏꯄꯥꯟ ꯊꯥꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯌꯥꯎꯕ ꯆꯐꯨꯗꯣ ꯂꯧꯊꯣꯛꯂꯒ ꯄꯨꯗꯨꯅ ꯂꯥꯛꯑꯦ꯫ ꯆꯐꯨꯗꯣ ꯈꯨꯠꯇ ꯄꯥꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯌꯥꯡꯀꯣꯛ ꯃꯊꯛ ꯑꯗꯨꯗ ꯐꯥꯎꯗꯣꯔꯛꯑꯦ꯫ ꯆꯐꯨꯗꯣ ꯌꯥꯡꯀꯣꯛ ꯑꯗꯨꯗ ꯊꯅꯝꯂꯒ ꯂꯥꯏꯃꯨꯗꯣ ꯃꯐꯝ ꯈꯪꯗꯅ ꯑꯃꯨꯛ ꯃꯥꯡꯈꯤ꯫ ꯂꯥꯏꯃꯨꯗꯨꯅ ꯑꯗꯨꯝꯅ ꯆꯐꯨꯗꯣ ꯁꯤꯟꯅꯔꯝꯕꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯍꯅꯨꯕꯤꯗꯣ꯫ ꯁꯥꯔꯝꯕ ꯖꯒꯣꯏꯗꯣ ꯆꯞ ꯂꯦꯞꯄꯒ ꯆꯐꯨꯗꯨꯗ ꯃꯤꯠ ꯇꯥꯔꯤ꯫ ꯆꯐꯨꯗꯨ ꯌꯦꯡꯅ ꯍꯅꯨꯕꯤꯗꯨ ꯅꯣꯛꯂꯒ ꯁꯤ ꯑꯣꯏꯔꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ ꯑꯩꯅ ꯅꯨꯡꯉꯥꯏꯔꯦ ꯅꯤꯡꯕ ꯊꯨꯡꯉꯦ꯫ ꯆꯐꯨꯗꯨꯗ ꯌꯥꯎꯔꯤꯕ ꯈꯣꯏꯔꯤ ꯂꯤꯁꯥꯡꯗꯣ ꯂꯧꯊꯣꯛꯑꯦ꯫ ꯈꯣꯏꯔꯤ ꯂꯤꯁꯥꯡꯗꯣ ꯂꯧꯊꯣꯛꯄꯒ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯨꯛꯇꯣꯛꯂꯒ꯫ ꯍꯩꯁ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ꯫ ꯀꯔꯤꯒꯤꯗꯤ ꯑꯩꯗꯤ ꯋꯥꯔꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯊꯟꯇ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯊꯟꯇ ꯁꯤꯠꯊ ꯁꯤꯠꯊ ꯅꯣꯛꯑꯦ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯑꯃꯥꯏꯕꯤꯅ ꯁꯛꯄ ꯏꯁꯩ ꯃꯇꯥꯡ ꯑꯃ ꯍꯅꯨꯕꯤꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯟꯂꯥꯏꯔꯦꯟꯒꯤ ꯃꯄꯥꯔꯤ ꯃꯃꯥꯅ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯃꯄꯥꯔꯤ ꯁꯦꯒꯥ ꯄꯥꯏꯗꯨꯅ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ ꯊꯥꯅ ꯀꯥꯔꯤꯉꯩ ꯀꯥꯍꯧꯔꯣ ꯊꯕꯤꯅ ꯋꯥꯡꯉꯤꯉꯩ ꯋꯥꯡꯍꯧꯔꯣ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ꯫ ꯑꯁꯨꯝꯅ ꯃꯃꯤꯠꯇ ꯎꯔꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯈꯣꯏꯔꯤ ꯅꯥꯎꯐꯝꯗꯣ ꯐꯪꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ꯫ ꯈꯣꯏꯔꯤ ꯅꯥꯎꯐꯝꯗꯣ ꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯜꯂꯦ꯫ ꯍꯦꯛ ꯁꯣꯟꯕꯒ ꯈꯣꯏꯔꯤꯗꯨ ꯍꯤꯡꯉꯛꯄꯗꯧꯅ ꯂꯦꯡ ꯂꯦꯡ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗ ꯍꯪꯉꯥ ꯍꯪꯉꯥ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯏ꯫ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯆꯤꯊꯗꯅ ꯉꯁꯥꯏꯗꯒꯤ ꯍꯧꯔꯛꯄꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯕꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯨꯝꯗꯝꯕꯤ꯫ ꯁꯣꯜꯂꯤꯕ ꯂꯥꯏꯔꯣꯟꯁꯤꯡꯁꯤꯒ ꯇꯧꯊꯣꯔꯛꯏꯕꯁꯤꯡꯁꯤꯒ ꯆꯤꯊꯗꯅ ꯌꯦꯡꯂꯛꯄꯗ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯔꯦ꯫ ꯋꯥꯈꯜꯗꯗꯤ ꯈꯜꯂꯦ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯑꯔꯥꯏꯕ ꯑꯍꯜ ꯑꯃꯗꯤ ꯑꯣꯏꯔꯣꯏꯁꯦ꯫ ꯃꯥꯒꯤ ꯇꯧꯕ ꯉꯝꯕꯁꯤꯅ ꯇꯣꯞ ꯇꯣꯞꯄ ꯃꯈꯜ ꯑꯃ꯫ ꯑꯩ ꯃꯉꯣꯟꯗ ꯈꯟꯗꯕ ꯌꯥꯗꯦ ꯇꯥꯟꯅꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯩꯔꯦ ꯈꯪꯂꯦ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯃꯥꯅ ꯁꯥꯊꯤꯅ ꯍꯦꯜꯂꯦ ꯍꯩꯕ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯊꯟꯇ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯀꯨꯞꯊꯗꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯝꯗꯅ ꯑꯍꯜꯗꯨꯅ ꯅꯣꯡꯂꯤꯛ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅ ꯃꯁꯥꯗꯣ ꯄꯨꯝꯁꯨꯝ ꯍꯦꯛ ꯁꯨꯝꯃꯤ꯫ ꯈꯣꯏꯔꯤ ꯂꯤꯔꯦꯟꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏꯗ ꯅꯥꯟꯁꯤꯜꯂꯦ ꯃꯆꯤꯟꯗ
ꯂꯩꯋꯥ ꯁꯣꯟꯕꯗꯤ ꯂꯦꯞꯇꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯏꯔꯤꯗꯨꯅ ꯃꯃꯥꯏꯗꯨꯗ ꯅꯥꯟꯕꯤ ꯁꯥꯟꯅꯩ ꯑꯗꯨꯝ ꯍꯦꯛ ꯅꯥꯟꯕꯒ ꯍꯅꯨꯕꯤꯗꯨꯒꯤ ꯈꯨꯏꯖꯤꯜꯂꯝꯕ ꯎꯟꯁꯥꯗꯣ ꯅꯧꯊꯣꯔꯛꯏ ꯎꯟꯁꯥꯗꯣ ꯍꯦꯛ ꯅꯧꯊꯣꯔꯛꯄꯒ ꯃꯥꯒꯤ ꯍꯥꯟꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯁꯛꯂꯣꯟꯗꯣ ꯈꯪꯂꯥꯛ ꯂꯥꯛꯄꯗꯧꯅ ꯇꯧꯋꯦ ꯃꯁꯥꯗꯣ ꯁꯖꯤ ꯃꯌꯥ ꯆꯣꯡꯕꯒꯨꯝ ꯁꯖꯤꯕꯨ ꯊꯥꯟꯅ ꯂꯥꯛꯄꯗ ꯃꯆꯤ ꯆꯤꯔꯣꯡ ꯂꯣꯡꯕꯒꯨꯝ ꯅꯨꯡꯉꯥꯏꯕ ꯃꯊꯣꯠ ꯐꯥꯎꯋꯤ ꯀꯣꯏꯂꯥꯎ ꯂꯥꯎꯋꯤ ꯃꯊꯟꯇ ꯑꯩ ꯄꯦꯜꯂꯦ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯃꯗꯣꯝ ꯇꯥꯎꯔꯤ ꯑꯍꯜ ꯑꯣꯏꯔꯕꯤꯗꯣ ꯃꯥꯅ ꯇꯧꯔꯤꯕ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯅ ꯌꯦꯡꯕꯗ ꯃꯃꯤꯠ ꯀꯨꯞꯇ꯭ꯔꯦ ꯁꯪꯒꯣꯏ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯀꯨꯝꯗꯝꯕꯤꯗꯤ ꯎꯟꯁꯥꯅ ꯇꯦꯛꯈꯠꯂꯛꯄ ꯃꯁꯥꯗꯣ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯅꯥ ꯃꯆꯨꯒꯨꯝ ꯐꯨꯗꯣꯡꯂꯛꯏ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯉꯥꯟꯕ ꯃꯆꯦꯠꯅ ꯁꯥꯐꯣꯡꯂꯛꯄ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗꯦ ꯅꯤꯡꯊꯤꯕꯒꯤ ꯃꯄꯥ ꯂꯩꯇꯦ ꯇꯥꯡꯖꯤꯜꯂꯤꯅ ꯃꯀꯨ ꯍꯨꯕꯒꯨꯝ ꯃꯀꯨ ꯍꯨꯔꯦ ꯂꯨꯇꯨꯡ ꯇꯥꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯣꯏꯅ ꯄꯣꯛ ꯍꯧꯔꯝꯕ ꯑꯉꯧꯕ ꯂꯪꯂꯥ ꯇꯤꯡꯂꯝꯕꯗꯨꯁꯨ ꯐꯈ꯭ꯔꯦ ꯐꯖꯕꯒꯤ ꯃꯄꯥꯜ ꯅꯥꯏꯗꯦ ꯍꯅꯨꯕꯤꯗꯣ ꯅꯍꯥ ꯈꯪꯉꯣꯏ ꯑꯣꯏꯊꯣꯔꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯔꯦꯝꯅꯕꯣꯏ ꯍꯥꯏꯔꯛꯏ ꯊꯣꯠ ꯇꯊꯣꯠꯄꯤ ꯇꯊꯣꯠꯅꯦ ꯑꯩꯗꯤ ꯇꯊꯣꯠ ꯑꯩꯅ ꯅꯍꯥ ꯑꯣꯏꯊꯣꯛꯇꯅ ꯀꯅꯥꯅ ꯅꯍꯥ ꯑꯣꯏꯊꯣꯛꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯡꯂꯤꯡꯅ ꯆꯣꯠꯄ ꯃꯔꯛ ꯑꯗꯨꯗ ꯃꯊꯟꯇ ꯁꯤꯇ ꯁꯤꯇ ꯅꯣꯛꯏ ꯅꯍꯥ ꯑꯣꯏꯊꯣꯔꯛꯄꯒꯤ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯆꯍꯤ ꯆꯅꯤ ꯄꯨꯟꯁꯤꯒꯤ ꯇꯦꯝꯁꯤꯡꯅꯕꯤꯅꯤ ꯑꯩ ꯍꯤꯒꯤ ꯌꯥꯏꯒꯤ ꯃꯌꯥꯏ ꯄꯥꯏꯕꯤ ꯇꯊꯣꯠ ꯑꯉꯥꯡ ꯈꯣꯏꯗꯧꯅ ꯑꯩꯒꯤ ꯎꯀꯟꯅꯤ ꯎꯀꯟ ꯃꯤꯁꯨ ꯂꯥꯏꯁꯨ ꯑꯩꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯁꯨꯄꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯃꯤꯅꯤ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯑꯃꯟꯕ ꯌꯨꯝꯗꯨꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 6 ꯃꯨꯛꯇ ꯉꯥꯏꯔꯤꯕꯤ ꯑꯃ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯇꯊꯣꯠꯀꯤ ꯃꯥꯡꯗ ꯂꯦꯞꯂꯦ ꯇꯊꯣꯠꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨ ꯎꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯦ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯂꯦꯞꯂꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯍꯥꯏꯔꯦ ꯑꯩꯒꯤ ꯆꯛꯊꯥ ꯄꯤꯌꯨ ꯆꯛꯊꯥ ꯅꯪꯅ ꯆꯛꯊꯥ ꯄꯤꯗ꯭ꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯁꯤꯟꯐꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯁꯤꯟꯊꯥ ꯄꯤꯗ꯭ꯔꯤꯉꯩ ꯆꯛꯊꯥ ꯄꯤꯌꯨ ꯇꯊꯣꯠꯅ ꯂꯝꯀꯦꯠ ꯂꯝꯃꯥꯏꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯌꯥ ꯁꯤꯖꯤꯟꯅꯕ ꯉꯝꯕꯤ ꯑꯩꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯕ꯭ꯔꯥ ꯍꯦ ꯇꯣꯡꯒꯅꯨ ꯅꯨꯄꯤ ꯃꯆꯥ ꯅꯪꯒꯤ ꯆꯛꯊꯥꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯈꯪꯅ ꯁꯖꯤꯛ ꯃꯁꯣꯡ ꯀꯥꯡꯂꯛꯄ ꯊꯕꯥꯅ ꯃꯃꯩ ꯋꯥꯏꯔꯝꯗꯥꯏꯗ ꯄꯤꯒꯅꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏꯗꯣ ꯇꯊꯣꯠꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯎꯕꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯕꯤ ꯀꯨꯝꯗꯝꯕꯤꯗꯤ ꯑꯀꯤꯕꯅ ꯁꯨꯝ ꯃꯥꯕꯨ ꯂꯥꯛꯆꯔꯦ ꯃꯥꯁꯨ ꯂꯥꯏ ꯁꯥꯟꯅꯕ ꯍꯩ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯂꯩꯔꯝꯕꯁꯤꯅ ꯍꯦꯟꯅ ꯑꯉꯛꯄ ꯐꯥꯎꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯟꯕ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯂꯩꯔꯦꯟꯗꯤ ꯅꯤꯡꯉꯥꯏꯗꯨꯅ ꯀꯨꯝꯒꯤ ꯅꯣꯡ ꯃꯈꯣꯜ ꯃꯔꯛꯇꯨꯗ ꯇꯨꯝꯂꯤ ꯄꯂꯦꯝ ꯃꯃꯥ ꯍꯜꯂꯛꯇꯕ ꯊꯣꯏꯅ ꯈꯟꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯃꯥꯅ ꯌꯥꯝ ꯇꯣꯏꯅ ꯃꯥꯕꯨ ꯌꯨꯝꯊꯣꯡꯄꯣꯛꯁꯤꯗ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯝꯅ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯆꯤꯡꯅꯗꯦ ꯃꯊꯟꯇ ꯂꯩꯕ ꯍꯩꯅꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯔꯛ ꯃꯔꯛꯇ ꯀꯤ ꯇꯧꯕꯇꯕꯨ ꯃꯄꯥ ꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯕꯣꯛ ꯊꯦꯝꯕꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯉꯤ ꯃꯗꯨꯗꯤ ꯂꯩꯔꯦꯟ ꯌꯦꯡꯉꯣꯏ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯌꯨꯝ ꯍꯥꯏꯕꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯂꯥꯏ ꯂꯩ ꯑꯗꯨꯅꯅꯦ ꯏꯃꯨꯡꯗ ꯀꯤꯕ ꯐꯠꯇꯦꯀꯣ ꯀꯤꯒꯅꯨ ꯇꯧꯍꯩꯗꯦ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯀꯤꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯂꯝꯗ ꯁꯤꯒꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯂꯩꯔꯦꯟ ꯃꯕꯣꯛꯀꯤ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤꯅ ꯊꯧꯅꯥ ꯑꯣꯏꯈꯤ ꯃꯃꯥꯅ ꯊꯤꯅ ꯇꯧꯔꯕꯁꯨ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯕꯁꯨ ꯌꯨꯝꯒꯤ ꯃꯈꯥꯗꯕꯨ ꯂꯩꯔꯗꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯝꯁꯤꯗ ꯂꯦꯜꯂꯛꯄꯅꯤ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯇꯝꯁꯤꯗ
musi musiraba thongmai mangal simaga ahing ningsel khangli ningai kanba angang wa kapagu nong masu kan wa suri tanja sida tumduna lebi leiren gi napada nupi yimna kamngang ngangwa tarak lame pakhang sa mana siraga nura sa mana ngai na chim nura sa mana siraga pakhang sa mana ngai na then thonga asi then makui nonglen paida thinbiyo mafam duda manja mabu ngaiduna leijeru ragi he laije pukri nangi irol nungda songtharaga nuja aigi idom yaibi thawai se thajaragi tumduna lebi leiren nupi sigi wahi singse napada tabadagi fuklaungna hogule mikap thorakpada magi kangtholado pukri laije irolnu asobo magi maida taudunu leiba mamitta ure pukri manungdana leisabi ama irakna duna leiba tanjaduda leiren se aigi khutse payuse soidana nangi yaibi mangba tare asi harga phamungdudi makhutto lame pukri da irakna duna leibi nupido kannaba haiduna adu khudingmakse tayonaba thawdok ngangni magi mitta maseng marang oina wakhalna thonba thawdok ngangni uriba ikhang khangawdana magi mitta uramba pukri amadi irakna duna leibi nupi ado amuk ukhidra leiren masado ningsaso asobo mohondoi angang oijarasu leiren wakhal leibini leiren pukri tholaga yum sarbanina asiguma maku mangsiniko aina namba matamda mangliba natraga pukri ama leirame haibaduda misi mina thokpa yauromgadra mihul thaul sudaba mangsini aina itatatana mangliba asi harga mak humang kangbodo taitoi ahing mikap thoklakpadadi masado laihaugi inin khara suhalamle leirena asuk thengla sifau imadi laibungdagi halaktrina sidi kumgi nongsinaga marolama laibung masi amada soidana thuptana leiramlani taurise aisune taurise isase saram sadanare chaba yaba kari le sakhumda muktadi sanglaga yengluge asiyarga sekau masado phamungdudagi hogotlaga sakhum leiba domda sanglai sakhumgi thongjindo kansan bada ngai leiren masado tu khyau sungi kot marumduda miyama tasilaga leiba domna masada samin phaure tanja sidamu nangaguru habagi matago hogdongani masu kanna chikainare yena kha leiba domna hogdong chiknabagi amadi ngarang ngangnabagi makholdusu ontokpo makhol oin tawe tabada yam hainadaba faure adubu leide khutta thongmoi pai kot marum leiba domda kari lei haiduna thongmoi du pusile adubu thoina karisu leibude masado karimta leite haibagi khanglaba matamdudadi mahak masado sakhumda kari chanabale koithi thir usinaj uyan manungda tongan mairen champut yaurami tengkot macha amada mairen champuto khaidokle safam moinaba charami yena khada hogdong chiknabagi mukholdusu lepamde amaromda made kharaki gandaba angang oibaga karisu thoinabudi thausarude hogdong chiknaba oibaduda phan macha amada phamduna champutto charinge himthaki sagai amada long machinna tumba taret panba fajakraba long ama leibado hek mitarure leiren champutto chana mamituna wagi sagai mathakta leiba long aduda mitguptuna yengduna le champut chabado khoijangde long duda magi miyeng pumba haitari long sigi maramda magi mabongna haikhiba wa amasu amuk ningsing lei yengoi leiren khongna khutna sogaide
ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯄꯨꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ ꯏꯆꯝ ꯆꯝꯕ ꯂꯣꯡ ꯅꯠꯇꯦ ꯃꯌꯥꯏ ꯀꯟꯈ꯭ꯔꯕ ꯃꯍꯤ ꯃꯌꯥꯏ ꯐꯨꯗꯣꯡꯕ ꯂꯣꯡꯅꯤꯀꯣ ꯃꯁꯤ ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯦ ꯃꯤꯅ ꯋꯥꯏꯒꯦ ꯍꯥꯏꯕꯗ ꯄꯤꯍꯩꯗꯕ ꯂꯣꯡꯅꯤꯀꯣ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯇꯣ ꯆꯥꯅ ꯆꯥꯅ ꯋꯥꯈꯜꯗ ꯂꯥꯛꯑꯦ ꯄꯔꯦꯡ ꯄꯔꯦꯡ ꯎꯔꯣꯛ ꯁꯪꯒꯨꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯒꯨꯝ ꯉꯁꯤꯒꯤ ꯑꯍꯤꯡ ꯃꯃꯩꯁꯤꯗ ꯃꯥꯒꯤ ꯀꯣꯛ ꯃꯆꯥꯁꯤꯒꯤ ꯃꯅꯨꯡꯗ ꯅꯤꯡꯁꯤꯡꯕ ꯀꯧꯕ ꯃꯥꯅ ꯎꯔꯣꯛ ꯄꯔꯦꯡꯒꯨꯝ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠꯇꯣ ꯆꯥꯕꯗꯒꯤꯗꯤ ꯃꯁꯥꯗꯣ ꯆꯐꯝ ꯈꯔꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯗꯣ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯃꯥꯕꯨ ꯆꯤꯡꯁꯤꯟꯕꯗꯧꯅ ꯇꯧꯏ ꯋꯥꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯊꯝꯗꯨꯅ ꯂꯩꯔꯤꯕ ꯂꯣꯡꯁꯤ ꯄꯥꯏꯅꯤꯡꯕ ꯑꯃ ꯐꯥꯎꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯔꯤꯡꯅ ꯁꯥꯕ ꯃꯣꯔꯥ ꯑꯋꯥꯡꯕꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯣꯔꯥ ꯑꯋꯥꯡꯕꯗꯣ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯒ ꯂꯩꯔꯦꯟ ꯋꯥꯒꯤ ꯁꯒꯥꯏ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯣꯡꯗꯣ ꯂꯥꯝꯗꯨꯒꯤ ꯃꯣꯔꯥ ꯃꯊꯛꯇ ꯂꯦꯞ ꯈꯨꯅꯤꯡꯗꯣ ꯀꯥꯡꯇꯛ ꯀꯥꯡꯇꯛ ꯅꯨꯄꯤ ꯃꯆꯥ ꯃꯥꯒꯤ ꯂꯩꯖꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯂꯣꯡ ꯑꯗꯣ ꯂꯧꯊꯗꯨꯒꯤ ꯍꯣꯠꯅꯔꯤ ꯂꯩꯖꯕꯤ ꯊꯧꯅꯥꯅ ꯃꯄꯥꯟ ꯂꯝ ꯇꯥꯞ ꯂꯧꯏ ꯃꯈꯨꯠꯇꯨꯅ ꯂꯣꯡ ꯑꯗꯣ ꯑꯍꯤꯡ ꯃꯃꯩꯗꯨꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯂꯣꯡꯗꯣ ꯉꯁꯤꯗꯤ ꯈꯪꯄꯥꯏ ꯄꯥꯏꯅꯤꯡꯕ ꯐꯥꯎꯈꯤꯕꯅꯤ ꯂꯩꯔꯦꯟ ꯃꯣꯔꯥꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯆꯥꯛꯈꯨꯝ ꯃꯥꯡꯗꯨꯗ ꯈꯨꯠꯇ ꯂꯣꯡ ꯑꯗꯨ ꯄꯥꯏ ꯂꯣꯡꯁꯥ ꯃꯇꯣꯟꯁꯤꯡ ꯑꯗꯣ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯁꯥꯟꯅꯩ ꯑꯃꯨꯕ ꯂꯣꯡꯒꯤ ꯃꯆꯤꯟ ꯑꯇꯨꯝꯕꯁꯤꯡꯗꯣ ꯏꯔꯪ ꯂꯪꯈꯠꯄꯗꯧꯅ ꯇꯧꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕꯗꯧꯅ ꯇꯧꯏ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯂꯣꯡꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯗꯧꯅ ꯇꯧꯏ ꯂꯩꯔꯦꯟꯅ ꯀꯔꯤ ꯈꯨꯐꯖꯅꯣ ꯆꯥꯎꯗꯝꯕ ꯂꯣꯡꯁꯤꯕꯨ ꯈꯨꯗꯩꯕ ꯁꯤꯜꯍꯩꯕ ꯀꯅꯥꯒꯤ ꯈꯨꯠꯁꯦꯝꯅꯣ ꯃꯁꯤꯒꯤ ꯂꯣꯡꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯂꯣꯡꯁꯥꯗꯤ ꯃꯥꯟꯗꯦꯕꯨ ꯃꯁꯤꯒꯤ ꯂꯣꯡꯁꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯂꯩꯔꯦꯟ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯑꯗꯨꯒ ꯃꯥꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯪꯂꯝꯆꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯃꯃꯤꯠꯃꯛꯅ ꯎꯔꯛꯏ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯟꯕ ꯑꯃꯗ ꯈꯨꯟꯕꯨꯡ ꯌꯩꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯤꯡꯌꯥꯒꯤ ꯄꯥꯝꯂꯧꯗ ꯂꯧ ꯎꯗꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯀꯥꯏꯗꯨꯅ ꯈꯨꯟ ꯌꯧꯅꯕ ꯆꯦꯟꯅꯕ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯀꯩꯅ ꯅꯨꯃꯤꯠ ꯆꯥꯔꯦ ꯀꯩꯅ ꯅꯨꯃꯤꯠ ꯆꯥꯔꯦ ꯊꯤꯟꯒꯠꯂꯣ ꯊꯤꯟꯒꯠꯂꯣ ꯀꯟꯅ ꯀꯟꯅ ꯊꯤꯟꯒꯠꯂꯣ ꯈꯨꯟꯒꯤꯅ ꯈꯨꯟꯕꯨꯡꯗꯣ ꯆꯤꯡꯃꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯕꯨꯡ ꯊꯤꯟꯕꯗꯨ ꯂꯦꯞꯄꯝꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯛꯂꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯑꯣꯏ ꯃꯥꯏꯀꯩ ꯄꯨꯝꯕ ꯑꯃꯝꯕꯅ ꯌꯣꯠꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯏ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯠꯇ ꯍꯤꯗꯥꯛ ꯇꯧꯒꯦ ꯇꯧꯕꯗ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯠꯇꯕꯨ ꯐꯪꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯉꯁꯥꯏꯗꯒꯤ ꯈꯨꯟꯕꯨꯡ ꯊꯤꯟꯕ ꯅꯨꯄꯥ ꯃꯔꯤꯗꯣ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯑꯌꯥꯝꯕꯗꯤ ꯌꯨꯝꯗ ꯂꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯅꯔꯦ ꯑꯁꯤ ꯇꯟꯊꯥ ꯅꯥꯏꯕ ꯃꯈꯣꯜꯅꯤ ꯉꯁꯥꯏꯗꯒꯤ ꯊꯣꯛꯂꯤꯕ ꯈꯨꯟꯕꯨꯡꯒꯤ ꯈꯣꯟꯊꯣꯛꯇꯣ ꯈꯨꯟꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯗꯦ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯤꯡꯃꯤ ꯅꯨꯄꯥ ꯃꯤꯌꯥꯏ ꯆꯟꯕ ꯑꯃ ꯈꯨꯠꯇ ꯂꯣꯡ ꯃꯆꯤꯟ ꯑꯇꯨꯝꯕ ꯑꯃ ꯄꯥꯏ ꯃꯥꯒꯤ ꯍꯦꯛ ꯅꯨꯄꯤꯕꯨ ꯇꯨꯝꯂꯤꯉꯩꯗ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯂꯩꯔꯦꯟ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯃꯤꯁꯅꯥ ꯑꯅꯤꯗꯅ ꯄꯤꯅ ꯄꯨꯝꯆꯣꯠ ꯂꯩꯔꯦꯟꯅ ꯑꯩꯕꯨ ꯇꯨꯝꯗꯅ ꯃꯪꯂꯕꯔꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯤꯠ ꯑꯅꯤꯁꯤꯅ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯋꯥꯈꯜꯅ ꯊꯣꯛꯍꯟꯕ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯇꯝꯊꯤꯕ ꯃꯪ ꯑꯃ ꯑꯣꯏꯒꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯣꯡ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯕꯒꯤ ꯃꯍꯨꯠ ꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ ꯂꯣꯡ ꯑꯗꯣ ꯃꯥꯒꯤ ꯂꯨꯈꯨꯝꯗ ꯊꯝꯃꯤ ꯂꯣꯡꯗꯣ ꯂꯨꯈꯨꯝꯗꯨꯗ ꯊꯅꯝꯂꯒ ꯇꯨꯝꯕ ꯆꯪꯉꯤ ꯂꯩꯔꯦꯟ ꯀꯥꯡꯈꯟꯗꯣ ꯌꯦꯞꯁꯤꯜꯂꯒ ꯀꯣꯛꯀ ꯃꯣꯟꯒ
ꯃꯣꯟꯈꯥꯡꯅꯈ꯭ꯔꯦ ꯇꯨꯝꯊꯕꯒ ꯃꯥ ꯃꯪ ꯑꯃ ꯃꯪꯉꯤ ꯃꯪꯂꯤꯕ ꯃꯪꯗꯨꯁꯨ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯃꯪꯗꯤ ꯅꯠꯇꯦ ꯃꯪꯂꯥꯟꯗꯨꯗ ꯂꯨꯈꯨꯝꯗ ꯂꯩꯔꯤꯕ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕ ꯇꯔꯦꯠꯇꯨ ꯄꯥꯏ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕꯤ ꯄꯂꯦꯝ ꯃꯃꯥ ꯑꯄꯣꯛꯄꯤ ꯀꯨꯝꯗꯝꯕꯤꯕꯨ ꯂꯣꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯤ ꯂꯩꯔꯦꯟꯅ ꯅꯪꯗ ꯍꯥꯠꯂꯒ ꯄꯦꯟꯒꯗꯕꯅꯤ ꯅꯪꯕꯨ ꯃꯃꯥꯔ ꯃꯃꯥ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤꯅꯤ ꯅꯪꯗꯤ ꯃꯃꯥꯅꯕꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯍꯧꯅꯗꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯪꯗꯤ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯗꯨꯅ ꯅꯪꯒꯤ ꯍꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯁꯨ ꯑꯩꯗꯤ ꯄꯦꯜꯂꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯛ ꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯕꯨ ꯂꯣꯡ ꯃꯆꯤꯟꯗꯨꯅ ꯊꯤꯟꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯏ ꯂꯣꯡ ꯃꯆꯤꯟꯗꯨꯅ ꯃꯔꯝ ꯑꯣꯏ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯦ ꯀꯨꯝꯗꯝꯕꯤ ꯑꯁꯨꯝꯅ ꯃꯪꯁꯤ ꯃꯪꯂꯝꯕꯗꯒꯤ ꯂꯣꯏꯁꯤꯟꯈꯤ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯛꯂꯦ ꯂꯩꯔꯦ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯃꯁꯥꯗꯣ ꯂꯋꯥꯏ ꯀꯣꯏꯔꯦꯟ ꯁꯝꯂꯥꯡꯗꯨꯁꯨ ꯏꯐꯥ ꯐꯥ ꯌꯦꯡꯕꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯩꯔꯦ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯂꯦ ꯑꯃꯨꯛ ꯀꯔꯤ ꯃꯪꯅꯣ ꯉꯁꯤ ꯑꯩꯅ ꯃꯪꯂꯤꯁꯤꯅ ꯃꯪꯕꯨꯗꯤ ꯃꯪꯅꯦ ꯍꯥꯏꯕꯕꯨ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯕ ꯃꯪꯕꯨ ꯃꯪꯕ ꯍꯧꯅꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯀꯞꯄꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯕꯨ ꯀꯔꯝꯅ ꯂꯣꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯅꯤ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯑꯃꯒꯤ ꯃꯐꯝꯗ ꯈꯜꯂꯩꯗꯕ ꯋꯥꯈꯜꯅꯤ ꯌꯦꯡꯍꯩꯗꯕ ꯃꯤꯠꯌꯦꯡꯅꯤ ꯇꯥꯏꯕꯪꯄꯥꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯃꯥ ꯑꯃꯕꯨ ꯃꯆꯥ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯑꯁꯨꯛ ꯇꯨꯀꯠꯆꯕ ꯊꯕꯛ ꯊꯧꯗꯣꯛ ꯃꯍꯥꯛꯅ ꯀꯔꯝꯅ ꯄꯥꯡꯊꯣꯛꯀꯅꯤ ꯂꯩꯔꯦꯟ ꯀꯥꯡꯈꯜ ꯃꯅꯨꯡꯗꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯨꯈꯨꯝꯗ ꯉꯥꯗꯨꯅ ꯂꯩꯕ ꯂꯣꯡ ꯑꯗꯨꯗ ꯌꯦꯡ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯤꯀꯨꯞ ꯈꯔꯗꯪ ꯂꯩꯔꯝꯂꯒ ꯂꯣꯡ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯃꯃꯥꯡ ꯊꯣꯡꯗꯣ ꯑꯐꯤꯡꯅ ꯄꯥꯏꯌꯨꯅ ꯍꯥꯡꯗꯣꯔꯛꯂꯒ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯃꯃꯥꯡ ꯊꯪꯕ ꯏꯪꯈꯣꯜꯒꯤ ꯂꯤ ꯍꯧꯕ ꯃꯈꯣꯡꯗꯨꯗ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯗꯣ ꯂꯪꯊꯣꯛꯏ ꯂꯩꯔꯦꯟꯅ ꯀꯞꯂꯗꯨꯅ ꯂꯣꯡ ꯅꯪꯅ ꯂꯩꯔꯤꯉꯩ ꯑꯩꯗꯤ ꯑꯐꯕ ꯃꯪꯉꯔꯣꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯂꯩꯐꯝ ꯁꯤꯗ ꯑꯣꯏꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯦꯟ ꯌꯥꯝ ꯐꯤꯡꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯁꯃꯥꯏ ꯂꯩꯔꯛꯏ ꯈꯣꯡꯊꯥꯡꯗꯣ 10ꯃꯨꯛꯇ ꯉꯥꯏꯔꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯁꯥꯎꯝ ꯈꯔ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯎꯝ ꯑꯃꯗꯤ ꯁꯃꯤꯟ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯏꯁꯣꯡ ꯁꯣꯡꯕ ꯏꯪꯈꯣꯜ ꯅꯥꯄꯤ ꯃꯀꯥꯅ ꯅꯣꯡꯃꯗꯣꯜ ꯇꯦꯝꯁꯤꯡꯅ ꯍꯧꯔꯕ ꯐꯥꯟꯗꯣꯛꯄꯤꯗꯕ ꯐꯣꯏꯕꯤꯗꯕ ꯏꯪꯈꯣꯜꯗꯨꯗ ꯑꯀꯤꯕꯅ ꯃꯊꯣꯠ ꯍꯥꯞꯂꯤꯕꯅꯤ ꯅꯥꯔꯛꯇ ꯂꯤꯟ ꯀꯨꯜꯂꯁꯨ ꯁꯣꯡꯍꯟꯈꯤꯗꯨꯅ ꯈꯪꯂꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯏꯪꯈꯣꯜꯅꯤ ꯏꯪꯈꯣꯜꯁꯤꯒꯤ ꯅꯥꯄꯤꯗꯤ ꯃꯀꯥ ꯐꯜꯂꯦ ꯅꯥꯄꯤꯗ ꯅꯠꯇꯦ ꯍꯧꯔꯤꯕ ꯎꯔꯤ ꯋꯥꯔꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯄꯥꯝꯕꯤ ꯑꯌꯥꯝꯕ ꯃꯊꯣꯏ ꯍꯥꯞꯄꯦ ꯑꯗꯨꯅ ꯃꯔꯛꯁꯤꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜꯇꯅ ꯅꯥꯄꯤ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗꯣ ꯌꯥꯝ ꯍꯧꯅ ꯇꯥꯏ ꯂꯩꯔꯦꯟ ꯃꯥꯒꯤ ꯅꯥꯞꯄꯗ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦꯟ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯁꯥꯎꯝꯗꯨ ꯐꯪꯕꯗ ꯑꯗꯨꯕꯨ ꯊꯣꯏꯅ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯐꯜꯂꯞ ꯑꯃꯨꯛꯁꯨ ꯂꯩꯔꯦ ꯃꯃꯥꯏꯗꯣ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕꯗꯅ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕꯒꯤ ꯃꯈꯣꯜꯗꯨꯅ ꯇꯥꯡꯖꯜ ꯂꯤꯟ ꯑꯣꯏꯅ ꯂꯥꯛꯂꯕꯣꯏ ꯅꯤꯡꯉꯤ ꯑꯃꯝꯕꯗꯨꯗ ꯃꯊꯣꯡ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯀꯨꯝꯒꯤ ꯅꯣꯡꯅ ꯂꯥꯏꯖ ꯈꯤꯛꯐꯦꯟ ꯆꯥꯏꯔꯕꯗ ꯃꯁꯥ ꯄꯨꯝꯕ ꯆꯣꯠꯂꯦ ꯃꯪꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯗꯤ ꯈꯨꯠꯇ ꯃꯩꯁꯨ ꯌꯥꯎꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯆꯨꯝꯗ꯭ꯔꯤꯡ ꯂꯤ ꯍꯧꯕ ꯃꯈꯣꯡꯗꯨꯗ ꯇꯝꯅ ꯂꯥꯛꯄꯅꯤ ꯃꯩ ꯑꯃ ꯌꯥꯎꯔꯝꯂꯒꯗꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯎꯔꯝ ꯈꯪꯂꯝꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯃꯗꯨꯃꯛꯁꯨ ꯅꯠꯇ꯭ꯔꯦ ꯃꯩꯗꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯈꯨꯠ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯇꯧꯔꯤꯕꯗꯣ ꯐꯜꯂꯞ ꯑꯃꯝꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯕꯁꯨ ꯀꯔꯤꯁꯨ ꯂꯩꯕ ꯎꯗꯦ ꯑꯗꯨꯕꯨ ꯃꯥ ꯌꯦꯡꯂꯝꯂꯒ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯔꯛꯄ ꯃꯄꯥ ꯑꯗꯨꯋꯥꯏꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯃꯥꯒꯤ ꯃꯤꯠꯇ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝꯗꯨꯗ ꯂꯩꯕ ꯑꯃꯟꯕ ꯏꯒꯤ ꯌꯨꯝꯖꯥꯎ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯆꯥꯎꯈ꯭ꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯛꯏ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ
ꯏꯁꯤꯡꯗ ꯏꯔꯥꯛꯅꯈꯤꯕ ꯂꯩꯁꯥꯕꯤꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯎꯔꯛꯏ꯫ ꯂꯩꯔꯦꯟ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯇꯥꯌꯣꯟꯅꯕ ꯊꯧꯗꯣꯛꯁꯤ ꯎꯕꯗ꯫ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, ꯑꯩꯈꯣꯏꯒꯤ ꯑꯃꯟꯕ ꯏꯒꯤ ꯌꯨꯝꯖꯥꯎꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯌꯨꯝꯗꯨꯕꯨ? ꯑꯩꯅ ꯎꯔꯤꯁꯤꯅ ꯄꯨꯈ꯭ꯔꯤꯅꯤ, ꯃꯪ ꯅꯠꯇ꯭ꯔ ꯑꯩꯅ ꯃꯪꯂꯤꯁꯦ? ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯍꯧꯅꯒꯗ꯭ꯔꯥ? ꯑꯁꯤ ꯈꯜꯂꯗꯅ ꯂꯩꯔꯦꯟ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯈꯨꯖꯤꯟ ꯀꯟꯅ ꯁꯤꯛꯇꯠꯂꯤ, ꯆꯩꯅꯥ ꯐꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯥ ꯁꯤꯛꯇꯠꯄꯗ ꯆꯩꯅꯥꯗꯤ ꯐꯥꯎꯔꯦ꯫ ꯆꯩꯅꯥꯗꯣ ꯐꯥꯎꯔꯕꯗ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯎꯔꯤꯕꯁꯦ ꯃꯪ ꯅꯠꯇꯦ ꯇꯥꯏꯕꯪꯅꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯂꯩꯁꯥꯕꯤꯗꯨꯅ ꯂꯩꯔꯦꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯅꯃꯥꯅ ꯂꯝꯆꯠ ꯅꯥꯏꯗ꯭ꯔꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯂꯩꯔꯦꯟ? ꯑꯩꯒꯨꯝꯅ ꯅꯪꯁꯨ ꯄꯨꯈ꯭ꯔꯤ ꯂꯥꯏꯒꯤ ꯏꯔꯣꯜꯅꯨꯡꯁꯤꯗ ꯆꯣꯡꯊꯔꯒ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯒꯗ꯭ꯔꯥ? ꯍꯥꯏꯌꯣ, ꯅꯪ ꯀꯩꯗꯧꯅꯤ ꯍꯥꯏꯌꯣ? ꯁꯦ ꯅꯆꯤꯟ ꯄꯥꯜꯂꯤꯗꯣ ꯂꯩꯇꯦꯡꯒꯤ ꯅꯠꯇꯦ, ꯆꯥꯅꯕ ꯉꯥꯛꯇꯒꯤ ꯅꯠꯇꯦ, ꯑꯩꯅ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯂꯩꯔꯦꯟ ꯃꯁꯥ ꯄꯨꯝꯕ ꯑꯃꯨꯛ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯏ꯫ ꯉꯁꯥꯏ ꯃꯥꯅ ꯂꯣꯡ ꯄꯥꯏꯕꯗ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯂꯨꯈꯨꯝꯗ ꯂꯣꯡ ꯊꯝꯂꯒ ꯇꯨꯝꯊꯔꯨꯕꯗ ꯃꯪꯂꯨꯕ ꯃꯪ ꯑꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯥꯃꯛꯅ ꯈꯨꯠꯇ ꯂꯣꯡ ꯄꯥꯏ ꯃꯃꯥꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯩꯁꯥꯕꯤꯁꯤꯒꯤ ꯋꯥꯍꯪꯁꯤꯅ ꯃꯥꯕꯨ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃꯗꯤ ꯑꯣꯏꯍꯜꯂꯦ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ, ꯆꯤꯟꯕꯥꯜ ꯊꯛꯀ ꯐꯣꯠꯆꯤꯟꯈꯤꯕꯗꯧꯅ ꯃꯁꯥ ꯄꯨꯝꯕ ꯍꯤꯛ ꯍꯤꯛ ꯂꯥꯎꯏ꯫ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯋꯥꯈꯜꯅ ꯂꯥꯝꯕ ꯐꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯣꯏꯔꯁꯨ ꯀꯔꯝꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯅ ꯃꯍꯥꯛ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯃꯁꯥꯅ ꯃꯁꯥ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗꯦ꯫ ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯏ꯫ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯃꯍꯥꯛ ꯈꯪꯗꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯎꯔꯥꯎ ꯊꯔꯥꯎꯔꯤ꯫ ꯂꯩꯔꯦꯟ ꯇꯥꯍꯩꯕ ꯉꯝꯗꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯟꯈꯤ꯫ ꯃꯤꯁꯅꯥ ꯑꯅꯤꯗꯅ ꯄꯤꯔꯥꯡꯅ ꯏꯆꯦꯜ ꯅꯥꯏꯔꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯀꯣꯏꯕꯗꯨꯗ ꯈꯣꯟꯊꯥꯡ ꯌꯩꯔꯤ꯫ ꯍꯥꯏꯌꯣ, ꯈꯨꯝꯃꯣ, ꯍꯥꯏꯌꯣ, ꯈꯥ ꯆꯤꯛꯅ ꯅꯥꯀꯣꯡ ꯑꯅꯤꯗꯣ ꯃꯦꯟꯁꯤꯟꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ꯫ ꯇꯥꯅꯤꯡꯗꯦ, ꯑꯩ ꯇꯥꯅꯤꯡꯗꯦ, ꯅꯪꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯃꯊꯟꯇ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯤ꯫ ꯃꯃꯤꯠꯇꯣ ꯎꯏꯁꯤꯟ ꯎꯏꯁꯤꯜꯂꯝꯂꯒ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯍꯟꯗꯛꯃꯨꯛ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯅꯨꯄꯤꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯃꯟꯕ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯗꯨꯇꯕꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯆꯥꯅꯤꯡ ꯍꯦꯛ ꯇꯥꯏ꯫ ꯃꯦꯟꯁꯤꯜꯂꯝꯕ ꯅꯥꯀꯣꯡ ꯑꯅꯤꯗꯨꯁꯨ ꯑꯃꯨꯛ ꯃꯦꯟꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯨ ꯈꯔ ꯌꯥꯡꯕꯗꯧꯅ ꯇꯧꯏ꯫ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯦꯞꯄꯝꯕꯗꯒꯤ ꯌꯨꯝ ꯇꯥꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯤ ꯂꯩꯔꯦ꯫ ꯃꯥꯅ ꯎꯈꯤꯕꯁꯤꯡꯁꯤ ꯃꯍꯥꯛ ꯃꯁꯥꯅ ꯀꯔꯤꯅꯣ ꯃꯐꯝ ꯃꯔꯥꯡ ꯑꯃꯇ ꯈꯪꯗꯕꯒꯤꯅꯤ ꯃꯥꯅ ꯀꯞꯂꯤꯕ꯫ ꯇꯥꯏꯕꯪ ꯃꯪꯂꯥꯟ ꯑꯅꯤꯁꯦ ꯌꯦꯠ ꯌꯦꯠꯁꯤꯟꯅꯕꯗꯧꯅ ꯇꯧꯏ꯫ ꯂꯩꯔꯦ ꯀꯞꯈꯩ ꯀꯞꯂꯒ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯣꯡ ꯃꯔꯛꯇꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯇꯥꯗꯨꯅ ꯂꯩꯕ ꯂꯣꯡ ꯃꯆꯤꯟ ꯑꯇꯨꯝꯕꯗꯣ ꯂꯤ ꯍꯧꯕ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫ ꯆꯨꯔꯤꯕ ꯀꯨꯝꯒꯤ ꯅꯣꯡꯂꯤꯛꯁꯤꯡꯁꯤꯅ ꯆꯣꯠꯄꯗ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯋꯥꯀꯠꯇꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯂꯤ ꯍꯧꯕ ꯃꯈꯣꯡꯗꯨꯗꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯀꯣꯜꯕ ꯂꯤꯟ ꯑꯃꯨꯕ ꯑꯃ ꯊꯣꯛꯂꯛꯏ꯫ ꯂꯤꯟ ꯑꯃꯨꯕꯗꯨꯁꯨ ꯂꯤꯗꯨꯗꯒꯤ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄꯗ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯗꯨꯗ ꯌꯦꯠꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯨꯕ ꯂꯤꯟꯗꯨꯅ ꯂꯣꯡ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨꯗ ꯌꯦꯠꯁꯤꯟꯈꯤꯕ ꯃꯇꯝꯗ ꯌꯦꯡꯉꯪ ꯃꯆꯨ ꯑꯣꯏꯅ ꯂꯤꯟꯗꯨꯒꯤ ꯇꯥꯏꯅꯔꯤꯕ ꯃꯁꯥꯗꯨꯗ ꯐꯨꯗꯣꯡꯂꯛꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯇꯥꯡꯖꯤꯜꯂꯤꯟ ꯃꯍꯨ ꯄꯥꯟꯕꯗꯣ ꯃꯌꯥꯏ ꯍꯥꯞꯄꯗꯧꯅ ꯇꯧꯏ, ꯑꯃꯨꯛꯁꯨ ꯃꯌꯥꯏ ꯍꯦꯟꯀꯠꯄꯗꯧꯅ꯫ ꯂꯤꯟꯗꯣ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯂꯣꯡ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨꯒ ꯁꯥꯒꯣꯟꯅꯔꯨꯕꯗꯒꯤ ꯌꯥꯏꯉꯪ ꯃꯆꯨꯅ
ꯃꯥꯒꯤ ꯁꯛꯂꯣꯟ ꯍꯣꯡꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯀꯥꯟꯅꯔꯒ ꯃꯍꯨ ꯄꯨꯕ ꯏꯪꯈꯣꯜ ꯀꯣꯟꯕ ꯇꯥꯡꯖꯂꯤꯟ ꯑꯗꯣ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯥꯡꯏ꯫ ꯌꯥꯏꯄꯨꯕ ꯂꯥꯏ ꯑꯣꯏꯔꯕ ꯂꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈ꯭ꯋꯥꯡꯗꯣ ꯈꯔ ꯀꯣꯜꯂꯞ, ꯈꯣꯡꯗ ꯈꯨꯔꯨꯝ ꯑꯄꯥꯕ ꯑꯃ ꯇꯣꯡꯂꯒ, ꯈꯨꯠꯇ ꯂꯤꯟꯒꯤ ꯃꯀꯣꯛ ꯃꯥꯟꯕ ꯆꯩꯁꯨ ꯑꯀꯣꯟꯕ ꯑꯃ ꯄꯥꯏ ꯁꯨꯛꯇꯣꯛꯂꯒ ꯂꯩ꯫ ꯂꯥꯏꯗꯨꯅ ꯀꯔꯤ ꯂꯣꯡꯕꯨ ꯑꯣꯏꯕꯅꯣ ꯑꯁꯤꯒꯨꯝꯕ ꯂꯣꯡꯁꯤꯕꯨ? ꯌꯥꯏꯄꯨꯕ ꯏꯪꯈꯣꯜ ꯀꯣꯟꯕ ꯑꯩꯒꯤ ꯑꯔꯣꯠꯄ ꯁꯛꯇꯝꯁꯤ ꯐꯥꯎꯕ ꯐꯣꯡꯍꯟꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯈ꯭ꯔꯦꯗ ꯂꯣꯡꯁꯤꯗꯤ ꯑꯆꯝꯕ ꯂꯣꯡꯕꯨ ꯅꯠꯇꯦꯗꯣ꯫ ꯑꯁꯤ ꯈꯜꯂꯗꯅ ꯑꯍꯜꯗꯨꯅ ꯂꯣꯡꯗꯣ ꯑꯃꯨꯛ ꯃꯈꯨꯠꯇ ꯄꯥꯏ꯫ ꯂꯣꯡꯗꯨꯒꯤ ꯋꯥꯔꯤ ꯂꯤꯈꯨꯟ ꯈꯪꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯐꯨꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯂꯣꯡꯒꯤ ꯂꯤꯈꯨꯟ ꯇꯥꯛꯄ ꯋꯥꯔꯤ ꯑꯃꯕꯨ ꯎꯔꯦ꯫ ꯏꯔꯦꯟꯈꯣꯡ ꯀꯧꯕ ꯈꯣꯡꯂꯝ ꯑꯃꯗ ꯂꯩꯁꯤꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈ꯭ꯋꯥꯡ ꯇꯨꯡꯒꯣꯟ ꯌꯥꯟ ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯅ ꯂꯩꯁꯤꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯒꯤ ꯃꯊꯧꯅꯤ꯫ ꯑꯄꯣꯛꯄ ꯄꯂꯦꯝ ꯃꯃꯥ ꯃꯆꯥꯒꯇ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯌꯨꯝꯕꯥꯜ ꯑꯃꯗ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯏꯉꯥ ꯂꯧꯔꯤ ꯑꯉꯟꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃ ꯏꯔꯦꯟꯈꯣꯡꯒꯤ ꯏꯔꯦꯟꯗ ꯏꯟꯕꯨ ꯆꯤꯡꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯟ ꯌꯥꯟ ꯂꯦꯝꯂꯩ ꯉꯌꯥꯡ ꯐꯥꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯨꯝꯒꯤ ꯅꯣꯡꯉꯧ ꯁꯩꯊꯤꯕ ꯏꯉꯥ ꯂꯧꯈꯣꯡ ꯑꯈꯨꯕꯗ ꯆꯨꯕ ꯅꯣꯡ ꯃꯔꯛꯇ ꯃꯥꯗꯤ ꯏꯟ ꯆꯤꯡꯂꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯆꯔꯥ ꯆꯔꯥꯗꯅ ꯏꯟꯗꯨꯗ ꯉꯥꯄꯦꯝꯃ ꯈꯔ ꯈꯖꯤꯛꯂꯛꯑꯝꯃꯤ꯫ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯑꯆꯧꯕ ꯂꯦꯝꯂꯩ ꯉꯥꯗꯤ ꯐꯥꯗꯦ꯫ ꯐꯥꯔꯤꯕ ꯂꯦꯝꯂꯩ ꯉꯥ ꯃꯇꯥꯗꯨꯒ ꯈꯣꯏꯗꯧꯗꯨꯝ ꯁꯥꯎꯒꯠꯂꯕꯅꯤ ꯃꯤꯄꯥꯏ ꯆꯥꯎꯕꯤ ꯂꯩꯁꯤꯔꯦꯝꯕꯤ꯫ ꯇꯨꯡꯒꯣꯟꯗꯨꯗ ꯌꯦꯡ, ꯏꯟꯗꯨꯗ ꯑꯃꯨꯛ, ꯈꯣꯡꯂꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯏꯟꯗꯨ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯦꯝꯂꯩ ꯉꯌꯥꯝ ꯏꯟꯕ ꯍꯧꯔꯛꯂꯦ꯫ ꯂꯦꯝꯂꯩ ꯉꯌꯥꯝꯗꯨꯅ ꯃꯥꯒꯤ ꯏꯟ ꯁꯣꯜꯂꯤꯕ ꯑꯀꯣꯏꯕꯗꯨꯗ ꯆꯥꯔꯗꯨꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯂꯥꯏꯔꯦꯝꯕꯤ ꯉꯥꯔꯩꯃ ꯀꯧꯕꯤ ꯂꯥꯏꯖ ꯏꯔꯨꯜꯅꯨꯡꯗ ꯂꯩꯕꯤꯅ ꯁꯥꯊꯣꯛꯇꯨꯅ ꯆꯥꯛꯀꯨ ꯂꯟ ꯀꯨꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯕꯨ ꯃꯥꯜꯂꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯉꯥꯔꯩꯃꯅ ꯂꯦꯝꯂꯩ ꯉꯌꯥꯝ ꯁꯥꯟꯅꯩꯕ ꯃꯥꯟꯕꯗꯣ ꯁꯣꯜꯂꯤꯕ ꯏꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯦꯝꯂꯩ ꯉꯥꯅ ꯄꯤꯛꯄꯨ ꯊꯟꯈ꯭ꯔꯦ꯫ ꯂꯦꯝꯂꯩ ꯉꯥꯅ ꯇꯦꯛꯊꯈꯩ ꯏꯟꯗꯨꯗ ꯆꯪꯈ꯭ꯔꯕꯗ ꯂꯦꯝꯂꯩ ꯉꯌꯥꯝ ꯂꯛꯄ ꯍꯧꯔꯦ ꯂꯩꯁꯤꯔꯦꯝꯕꯤ꯫ ꯈ꯭ꯋꯥꯡꯗ ꯌꯥꯟꯕ ꯇꯨꯡꯒꯣꯜ ꯑꯗꯣ ꯂꯦꯝꯂꯩ ꯉꯌꯥꯝꯅ ꯆꯣꯟꯊꯔꯦ꯫ ꯂꯛꯏꯉꯩ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯂꯦꯝꯂꯩ ꯉꯥꯅ ꯃꯈꯜ ꯁꯨꯔꯦ ꯃꯥꯒꯤ ꯏꯟꯗꯨꯗ ꯂꯛꯏꯕꯗꯣ꯫ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯂꯦꯝꯂꯩ ꯉꯌꯥꯝ ꯃꯔꯛꯇꯨꯗ ꯂꯥꯏ ꯑꯣꯏꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯏꯔꯦꯟꯈꯣꯡꯒꯤ ꯈꯣꯡꯂꯝꯗꯨꯗ ꯌꯥꯊꯣꯛꯄ ꯍꯧꯔꯦ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯁꯣꯜꯂꯤꯕ ꯏꯔꯦꯟꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯏꯀꯣꯏ ꯀꯣꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯂꯥꯏꯔꯦꯟꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯄꯥ ꯂꯥꯡꯅ ꯌꯥꯊꯣꯛꯇꯨꯅ ꯂꯩ꯫ ꯅꯨꯡꯉꯥꯏ ꯃꯊꯣꯏ ꯀꯥꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯤꯔꯦꯝꯕꯤꯗꯤ ꯂꯥꯏꯔꯦꯟ ꯏꯅꯤꯟꯒꯗꯣ ꯈꯪꯂꯝꯗꯦ꯫ ꯃꯥꯒꯤ ꯂꯦꯝꯂꯩꯗꯨ ꯐꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯂꯦꯝꯂꯩ ꯉꯌꯥꯝꯗꯨꯅ ꯇꯨꯡꯒꯣꯟꯗꯨꯗ ꯄꯥꯊꯣꯔꯛꯂꯕꯗ ꯀꯣꯛꯇ ꯌꯦꯠꯂꯤꯕ ꯀꯣꯛꯁꯦꯠꯇꯣ ꯂꯧꯊꯣꯛꯂꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯤꯡꯊꯣꯛꯑꯒ ꯂꯦꯝꯂꯩ ꯉꯌꯥꯝ ꯂꯛꯄꯗꯣ ꯑꯃꯨꯛ ꯐꯤꯗꯨꯅ ꯇꯥꯁꯤꯟ ꯈꯨꯝꯖꯤꯜꯂꯤ꯫ ꯑꯇꯦꯛꯄ ꯂꯦꯝꯂꯩ ꯉꯥꯅ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯀꯪꯐꯥꯜ ꯌꯧꯕꯗ ꯈꯞꯆꯣꯡ ꯈꯞꯆꯣꯡ ꯆꯣꯡꯉꯤ꯫ ꯂꯥꯏꯖ ꯏꯔꯦꯜꯗꯨꯗ ꯏꯟꯗꯨ ꯁꯣꯟꯕꯗ ꯑꯋꯥꯕꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯐꯥꯔꯤꯕ ꯂꯦꯝꯂꯩ ꯉꯌꯥꯝꯁꯦ ꯈꯔꯥꯏꯊꯛꯇ ꯍꯥꯞꯂꯒ ꯌꯥꯏꯕꯇꯗ ꯇꯔꯦꯠ ꯁꯦꯟꯖꯥ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩ꯫ ꯂꯦꯝꯂꯩ ꯉꯌꯥꯝꯅ ꯂꯥꯛꯅ ꯐꯅꯕ ꯉꯝꯗꯅ ꯁꯥꯊꯣꯛꯂꯕꯗ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯝꯁꯤꯜꯂꯛꯄ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯄꯒꯗꯣ ꯃꯥꯗꯤ ꯉꯥꯗꯨꯒꯤ ꯃꯌꯥꯏꯗꯨꯅ ꯈꯪꯗ꯭ꯔꯦ꯫ ꯂꯦꯝꯂꯩ ꯉꯥꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯂꯥꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯂꯩ ꯉꯥꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯐꯥꯔꯤꯉꯩ ꯂꯩꯁꯤꯔꯦꯝꯕꯤ ꯀꯧꯕꯤ ꯅꯨꯖꯥꯒꯤ ꯏꯟꯗꯨꯒꯤ ꯍꯪꯒꯦꯟ ꯑꯃꯗꯤ ꯄꯧꯔꯥ ꯂꯤꯖꯥꯎꯗꯣ ꯇꯦꯛꯇꯨꯅ ꯏꯔꯦꯟꯈꯣꯡꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯏꯟꯗꯣ ꯈꯨꯆꯤꯡ ꯆꯤꯡꯗꯨꯅ ꯊꯋꯥꯏ ꯇꯥꯅ
इन सोलिंगे असुमना पौरा लिजाउदो टेक्खरबदा खंगप्रे खंगे मसा पुंबा इसिंग इरिंगना चोंगबदा चोले लवाई लुतोन साले लेसिरेंबिना करी मतौनी के सिदि अइदि मांगजरेदना हंगेन पौरासी टेक्लबदि अइदि खोंखुत टेक्पगा चप मानरे अइगिदि इनसिना थवाइनि ओंथोकपनिको नुमितसेजु ममसिलमलेदना अइदि वाखल नुंगाइना लेमलेंगयाम फारे हाइदुना इनगी खुचिंग तोइदिंगे कोरौहनबना मयुम चंखिबा खंगहौद्रे ओंथोकपगी लाइबकनि नुजाइगी सा मैतेंग पांगबिनबा कनासु लैबा उदे तौरिसे करमनो अइबु कानदे तुमिल लेथोकपदि चुमदे लाइजा खुंगलमसिदा कुमलगा अइगी तासिनख्रबा पौरा लिजाउसे खुंद्रबदि याररोय खुंगलम मपालदुदा साथोकलगा इन चिंगलमबदगी इरेन खुंगलमदुदा कुमथरगा मागे पौरा लिजाउदो खुंदुगी कुमथरे खजिक खजिक खु यौरमबदगी खोंगी खुंगलमबदो तपना तपना सुम लुथरे खुदतुना मारगे यंगबदा तासिनगिबा पौरा लिजाउदुसु फंगबा कौबा लेते अवाबगी मसकने इरेन खोंग कौबा खुंगलमगी इरेन दुदा चेलिबा इसिंगदुसु पिकलबसु पिकना खुंगलमदुगी इसिंगदि इदै कलम्मे इदै कनबी खुंगलम हाइदुनि मसादुसु तपना तपना खोंगदुदा सुम मरेत तांखले अदु मागी तासिनगिबा पौरा लिजाउदुदि खुदना माबदा फंगबा कौबा लेते खुदना सुम माबदा मोन मोन लाउबा पोसक अमदा मखुद खुसादुना ताप लाउना पाइरुरे मदु पाइरुबदा मसादु तु ख्याउ ख्याउ सुंगे लेसिरेमिना कइनिगे हुजिकिदुदि अइना पाइरुरिबदुबो करिनोबा अइ साना खंद्रे लेसिरेमबी लवाइगा साइ करिनो माना पाइरिदुबो करिनो खल्लुबदा मसादो थुक थुक लाउबा याम हैनदबा फावे मिकुप खरा कानरगा लेसिलेमबी कौबी नुजादो मसा पुंबा हाकचरे लाइजी इरोल नुंगदुदा लैबा ngamdraduna kangphal takda kare masa pumba matha matha pome mamit kado khoina chikhibadona hek hengbada aki bhaibado fawe ona thoina madi khangba horakle ayu ima palem ima pokpi nacha idi loire do asi haiga khangba ngamdraduna leisirem bi kobi nujade hingning namaktabu kapakle asumna ona thoina kaplakba lemlinga phaba chatkibadai macha nupi halaktre haibagi ma bhoek pokpi pale mama tharik thana khutta uchan mera pai leikai gi machi manim singaloinana numidang aduda iren khongi khonglam duda lakpada machana ona thoina khonglam mapal duda khanglaga lerambadu ubuda ngakpana kham thengre macha nupi bu laikat nanaba leikai myam takna duna wagi sagai mathakta hap khulai kai du leba wang thoiba koba mai badugi yumda ana kharai laikat na balai tharik thana tada isa bu umta layeng biu tada wang thoibana paukhum lei layeng gani soidana kari gi di layeng loi tada naitum pokpi chani magi batause yengba ngamdrene pakhat ka nuibema ai leiri aina fanaba layenge khayom laga fagadaba anabane matha matha pomlibase layoireba lairin ungnarubudagi masada timbangbani asi hairaga wangthoiba numidangi matamduda leisirembi koubi nujagi anabado khayom laknaba achangba polam pumba sinba langba loiraduna haujikti iren khongi khonglom leiba domda mado numidangi matamduda nganu marumna kangkhil oi लाइगी परम कायदन खयोम लाकनबा लाइजा मपालदुदा कुमथरकले मचिंदा लैवासवा खयोमदु लाकपा हौबदा लाइजी इरोल नुंगदुदा कोंगोन पिक पिक कारे असौबु ngama लैबगी मोंगदोंना अमुकसु इरेलदो मथि फोंगले इरेनदुगी इसिंगदुसु इथक इपोम सानाबदौना ले लेमलेंगयामना मखोइबु फाबीरो हाइबगी मतागु
ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯒꯨꯝ ꯂꯦꯝꯂꯩ ꯉꯌꯥꯝꯅ ꯆꯣꯡ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯛꯏ꯫ ꯂꯦꯝꯂꯩ ꯉꯌꯥꯝ ꯄꯨꯝꯕꯅ ꯁꯥꯊꯣꯛ ꯇꯝꯂꯕꯗ ꯉꯌꯥꯝꯂꯛꯇꯒꯤ ꯉꯥꯔꯤꯜ ꯀꯧꯕ ꯂꯦꯝꯂꯩ ꯉꯥ ꯃꯈꯜꯗꯨꯅ ꯃꯀꯣꯛꯇꯣ ꯊꯥꯡꯀꯠꯂꯛꯇꯨꯅ ꯈꯌꯣꯝ ꯂꯥꯛꯏꯕ ꯃꯥꯏꯕ ꯋꯥꯡꯊꯣꯏꯕꯗ ꯌꯦꯡꯉꯛꯏ꯫ ꯃꯥꯏꯕ ꯋꯥꯡꯊꯣꯏꯕ ꯅꯥꯆꯨꯡꯂꯨꯕ ꯇꯧꯗ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯂꯥꯏꯔꯣꯟ ꯑꯗꯨ ꯁꯣꯜꯂꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯅ ꯊꯥꯔꯤꯕ ꯈꯌꯣꯝꯗꯨ ꯂꯥꯏꯖ ꯏꯔꯨꯜꯅꯨꯡꯗꯨꯗ ꯂꯨꯞꯈ꯭ꯔꯦ꯫ ꯈꯌꯣꯝꯗꯨꯅ ꯍꯦꯛ ꯂꯨꯞꯈꯤꯕꯒ ꯂꯥꯏꯖ ꯏꯔꯨꯜꯅꯨꯡꯗꯨꯗꯒꯤ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕ ꯂꯣꯡꯁꯥ 8 ꯄꯥꯟꯕ ꯑꯃ ꯇꯥꯎꯈꯠꯂꯛꯏ꯫ ꯏꯁꯤꯡ ꯏꯔꯩꯗꯨꯅ ꯆꯦꯟꯈꯠꯂꯛꯄꯗ ꯃꯥꯅ ꯂꯦꯞꯄꯤꯕ ꯃꯄꯥ ꯑꯗꯨꯗ ꯑꯣꯏꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯂꯣꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯦ ꯋꯥꯡꯊꯣꯏꯕ꯫ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯣꯡꯅꯣ ꯂꯣꯡꯖꯥ ꯃꯆꯤꯟ ꯇꯨꯝꯕꯁꯤꯕꯨ? ꯌꯦꯡꯕꯗ ꯇꯥꯖꯤꯟ ꯑꯇꯨꯝꯕꯁꯨ ꯃꯥꯜꯂꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯇꯤꯃꯦꯟ ꯇꯥꯖꯤꯟ ꯑꯇꯨꯝꯕꯕꯨ ꯃꯥꯜꯂꯤꯗ꯫ ꯇꯤꯃꯦꯟ ꯇꯥꯖꯤꯟ ꯑꯇꯨꯝꯕꯒꯨꯝ ꯃꯆꯤꯟꯁꯤꯅ ꯇꯨꯝꯊ꯭ꯔꯤꯛ ꯍꯦꯛ ꯇꯨꯝꯂꯗꯅ꯫ ꯀꯥꯟꯅꯗꯦ, ꯂꯣꯡꯁꯦ ꯑꯩ ꯌꯨꯝꯗ ꯄꯨꯔꯒꯦ꯫ ꯑꯁꯤ ꯈꯜꯂꯗꯅ ꯋꯥꯡꯊꯣꯏꯕ ꯂꯣꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯃꯔꯣꯝꯗ ꯈꯌꯣꯝ ꯆꯛꯊꯥ ꯇꯝꯕꯗꯒꯤ ꯂꯥꯏꯌꯣꯛ ꯇꯤꯡꯉꯣꯛꯄ ꯌꯥꯎꯔꯝꯕ ꯂꯩꯁꯤꯔꯦꯝꯕꯤꯁꯨ ꯃꯁꯥꯒꯤ ꯑꯅꯥꯕꯗꯨ ꯐꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯋꯥꯡꯊꯣꯏꯕ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤ ꯅꯍꯥꯟꯒꯩ ꯃꯇꯝꯗꯒꯤ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕꯗ ꯈꯔ ꯊꯤꯟꯊꯈ꯭ꯔꯦ꯫ ꯑꯃ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯁꯨꯔꯤꯉꯩꯗ ꯑꯋꯥꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯩꯕ ꯌꯨꯝꯁꯤꯗ꯫ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯃ ꯌꯥꯎꯔꯤꯕꯤ ꯀꯨꯝꯗꯝꯕꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯃꯆꯥꯒꯤ ꯆꯍꯤ 8ꯇꯃꯛ ꯉꯥꯏꯔꯤ꯫ ꯑꯗꯨꯅ ꯀꯨꯝꯗꯝꯕꯤꯁꯨ ꯁꯦꯟꯅꯕ ꯅꯤꯡꯉꯥꯏ ꯀꯟꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛꯇ ꯐꯥꯎ ꯊꯥꯒꯦ ꯌꯥꯗꯦ꯫ ꯃꯃꯥꯒꯤ ꯁꯦꯀꯥꯗ ꯌꯦꯞꯂꯤꯕ ꯃꯈꯩ ꯅꯨꯡꯉꯥꯏꯖꯕꯤ ꯑꯉꯥꯡꯅꯤ꯫ ꯆꯥꯛ ꯊꯣꯡꯕ ꯉꯥꯏꯕ ꯑꯣꯏꯅ ꯍꯤꯗꯥꯛ ꯐꯨꯗꯨ ꯆꯤꯡꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯅ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕꯗꯨꯗ ꯑꯃꯨꯛꯃꯨꯛꯁꯨ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯂꯣꯡꯅꯕꯨ ꯏꯁꯤꯡꯗ ꯇꯥꯎꯕ ꯍꯧꯅꯕ꯭ꯔꯥ? ꯏꯔꯩꯅ ꯆꯦꯟꯕꯕꯨ ꯍꯧꯅꯕ ꯊꯕꯛꯂꯥ? ꯂꯣꯡꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯅꯤꯕꯨ꯫ ꯑꯁꯤ ꯈꯜꯂꯗꯅ ꯍꯤꯗꯥꯛꯐꯨ ꯄꯣꯔꯨꯕꯤ ꯇꯣꯡꯖꯩ ꯅꯝꯃꯤꯕ ꯃꯥꯕꯨ ꯃꯍꯥꯎ ꯂꯩꯅ ꯆꯤꯡꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯦꯝꯕꯤꯅ ꯍꯥꯟꯕ ꯈꯨꯗꯣꯡꯗꯨꯗ ꯍꯤꯗꯥꯛꯐꯨꯗꯨꯒꯤ ꯃꯌꯥꯏ ꯃꯇꯤꯛ ꯃꯍꯥꯎ ꯄꯨꯝꯕ ꯍꯦꯟꯒꯠꯂꯦ꯫ ꯁꯣꯝꯗꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯔꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ꯫ ꯍꯤꯗꯥꯛꯐꯨꯗꯨ ꯊꯅꯝꯂꯒ ꯆꯥꯛ ꯆꯥꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯆꯥꯛꯇꯨ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯣꯡꯗꯨꯗ ꯃꯤꯠꯌꯦꯡ ꯄꯨꯝꯕ ꯍꯩꯊꯔꯦ꯫ ꯂꯣꯡꯁꯤꯒꯤ ꯀꯥꯟꯅꯐꯝ ꯁꯤꯖꯤꯟꯅꯐꯝ ꯀꯔꯤꯅꯣ? ꯂꯣꯡꯁꯥ ꯃꯆꯤꯟꯅ ꯇꯨꯝꯕꯗꯨꯗ ꯈꯨꯠꯁꯥꯅ ꯅꯥꯟꯗꯨꯅ ꯌꯦꯡꯕꯗ ꯖꯤꯡ ꯖꯤꯡ ꯂꯥꯎꯕ ꯐꯥꯎꯏ ꯃꯁꯥꯗꯣ꯫ ꯃꯁꯥꯒꯤ ꯈꯣꯏꯗꯧ ꯊꯝꯕꯥꯜꯗꯣ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯍꯧꯕ ꯃꯈꯩ ꯁꯥꯒꯠꯂꯛꯏ꯫ ꯂꯣꯡꯗꯣ ꯍꯦꯛ ꯄꯥꯏꯕꯒ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯃꯤꯠꯅ ꯎꯔꯛꯏ꯫ ꯅꯣꯡꯄꯣꯛ ꯆꯤꯡꯒꯤ ꯈꯥꯂꯣꯡ ꯃꯄꯨꯡ ꯌꯥꯏ ꯆꯤꯡꯉꯨ ꯅꯣꯡꯄꯣꯛ ꯄꯥꯡꯒꯟꯕꯒꯤ ꯃꯁꯥꯏꯀꯣꯟ꯫ ꯁꯅꯥꯅ ꯍꯨꯏꯊꯕ ꯂꯨꯄꯥꯅ ꯌꯥꯏꯑꯣꯏꯕ ꯁꯅꯥ ꯊꯣꯛꯎ ꯊꯣꯛꯄ ꯆꯤꯡ ꯂꯨꯄꯥ ꯊꯣꯛꯎ ꯊꯣꯛꯄ ꯆꯤꯡ ꯆꯤꯡꯒꯤ ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯡꯒꯟꯕꯒꯤ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯀꯧꯅ ꯁꯅꯥ ꯁꯪꯒꯥꯏ ꯁꯥꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝꯅꯤ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯅ ꯇꯥꯡꯈꯨꯜ ꯐꯤꯖꯦꯠ ꯁꯦꯠ ꯃꯀꯣꯛꯇ ꯆꯤꯔꯣꯡꯗꯨ ꯊꯦꯠꯇꯨꯅ ꯈꯨꯠꯇ ꯇꯤꯃꯦꯟ ꯇꯥꯗꯨ ꯄꯥꯏ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯆꯤꯔꯣꯡꯃꯛꯇ ꯊꯦꯠ ꯍꯧꯖꯤꯛꯇꯤ ꯇꯤꯃꯦꯟ ꯇꯥꯗꯨ ꯄꯥꯏ ꯆꯤꯡꯁꯥ ꯅꯥꯄꯣꯝꯗ ꯈꯧꯁꯥꯔꯝꯃꯤ꯫ ꯁꯥ ꯇꯥꯟꯕ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯌꯦꯡꯕꯗ ꯅꯤꯡꯊꯤꯖꯩ꯫ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯆꯤꯡꯁꯥ ꯅꯥꯄꯣꯝꯗ ꯆꯠꯄꯗꯣ ꯍꯨꯏꯇꯣꯛ ꯄꯥꯈꯪꯁꯨ ꯃꯥꯟꯒꯨꯝ ꯇꯧꯏ꯫ ꯌꯦꯡꯕꯗ ꯂꯥꯏꯅꯤꯡꯊꯧ ꯃꯥꯗꯤ ꯆꯤꯔꯣꯡꯂꯣꯡ ꯐꯖꯕꯒꯤ ꯃꯄꯥꯜꯗꯤ ꯅꯥꯏꯔꯝꯗꯦ꯫ ꯌꯦꯡꯕꯗ ꯅꯤꯡꯊꯤꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯆꯤꯔꯣꯡꯗꯨꯅ ꯅꯤꯡꯊꯤꯔꯤꯕ ꯈꯥꯎ ꯑꯃ ꯈꯥꯎꯅꯔꯒ ꯈꯨꯕꯣꯝꯗ ꯌꯥꯏꯁꯤꯃꯛꯇꯕꯨ ꯁꯤ ꯁꯥ ꯇꯥꯟꯕ ꯆꯠꯄꯒꯤ ꯃꯑꯣꯡꯅꯤ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧꯅ ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯒꯤ ꯆꯤꯡꯁꯥ ꯅꯥꯄꯣꯝꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯗꯤ ꯃꯃꯤꯡꯇꯒꯤ ꯌꯥꯔꯧ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ꯫ ꯃꯁꯥꯅ ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯎꯅꯤꯡꯕꯒꯤ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯒꯤ ꯅꯃꯥ ꯊꯣꯡꯕꯅꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯅꯣꯡꯄꯣꯛ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤ ꯇꯥꯡꯈꯨꯜ ꯐꯤꯖꯣꯜ ꯁꯦꯠ ꯅꯨꯔꯥꯕꯤꯒꯤ ꯁꯛꯂꯣꯟ ꯂꯥꯡꯗꯨꯅ ꯆꯤꯡꯒꯤ ꯄꯥꯝꯗ ꯄꯥꯟꯁꯤꯡ ꯊꯥꯗꯨꯅ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯄꯥꯡꯂꯝꯃꯤ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯃꯁꯥꯕꯤꯅ ꯃꯥꯒꯤ ꯈꯨꯡꯒꯨꯜ ꯂꯤꯔꯛꯂꯦ ꯍꯥꯏꯕꯁꯨ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯃꯥꯁꯨ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯃꯥꯗꯤ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨꯌꯦ ꯅꯣꯡꯃꯥꯏꯖꯤꯡꯗ ꯄꯥꯟꯕ ꯁꯤꯡꯉꯦꯜ ꯂꯩꯔ ꯅꯨꯔꯥ ꯈꯨꯟꯗꯣꯡ ꯂꯩ ꯀꯧꯕꯤꯗꯣ
ꯅꯥꯄꯗ ꯆꯤꯜꯂꯝꯃꯤ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯂꯩꯔꯥꯡ ꯅꯥꯁꯣꯝꯗꯨꯅ ꯅꯤꯡꯊꯤꯖꯕꯅꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯟꯕꯗꯧꯅ ꯇꯧꯏ ꯆꯤꯡꯗ ꯄꯥꯝꯕꯨ ꯍꯥꯏꯕꯗꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯏꯍꯦꯟ ꯍꯦꯜꯂꯤ ꯈꯣꯏꯔꯦꯟ ꯃꯁꯥ ꯄꯥꯏꯒꯨꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯠꯁꯥ ꯇꯪꯗꯥꯡꯕꯤꯗꯨ ꯅꯤꯡꯊꯤꯖꯕꯒꯤ ꯃꯄꯥ ꯂꯩꯇꯦ ꯄꯥꯟ ꯃꯥꯏꯔꯦꯟꯗꯨ ꯊꯥꯕꯗ ꯕꯔꯪ ꯕꯔꯪ ꯍꯦꯛ ꯆꯥꯎꯏ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯏꯍꯦꯟ ꯍꯦꯜꯂꯤ ꯃꯊꯛꯇꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯋꯥ ꯎꯆꯦꯛꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯅꯤꯡꯊꯤꯖꯕ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯇꯥꯟꯊꯥ ꯅꯥꯏꯔꯦ ꯅꯤꯡꯊꯤꯖꯕꯤ ꯃꯍꯥꯛꯇꯤ ꯂꯥꯏꯔꯦꯝꯕꯤꯅ ꯑꯁꯨꯝꯅ ꯁꯤꯟ ꯄꯥꯡꯂꯤꯉꯩ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯩꯔꯛꯂꯦ ꯃꯁꯥꯕꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯅꯣꯡꯃꯥꯏ ꯂꯩꯃ ꯄꯥꯟꯊꯣꯏꯕꯤꯅ ꯍꯔꯥꯎ ꯃꯊꯣꯏꯀꯥ ꯃꯁꯥꯕꯤ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗ ꯂꯛꯅꯒꯦ ꯈꯟ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯏꯄꯥꯅ ꯏꯃꯥ ꯃꯥꯅ ꯄꯥꯝ ꯌꯥꯜꯂꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯄꯗ ꯏꯃꯥ ꯃꯥꯅ ꯂꯩꯔꯝꯗ꯭ꯔꯕꯗ ꯅꯤꯡꯕ ꯀꯥꯏ ꯊꯃꯣꯏꯗꯣ ꯀꯥꯏꯕꯗꯧꯅ ꯐꯥꯎꯏ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯀꯗꯥꯏꯗꯅꯣꯃ ꯂꯥꯏꯅꯤꯡꯊꯧ ꯃꯥꯕꯨ ꯂꯥꯛꯅꯒꯦ ꯈꯟꯗꯨꯅ ꯊꯩꯖꯤꯟꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯃꯔꯣꯝꯗ ꯄꯥꯟꯊꯣꯏꯕꯤ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯤ ꯈꯣꯡꯒꯤ ꯈꯣꯡꯂꯝ ꯑꯃꯗ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯟ ꯌꯥꯟ ꯑꯣꯟꯅꯤꯡꯕꯇ ꯑꯣꯟꯕ ꯉꯝꯕꯤ ꯁꯥꯌꯣꯟ ꯄꯨꯊꯣꯛꯂꯒ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯒꯤ ꯏꯄꯥꯛ ꯏꯔꯦꯜ ꯑꯃꯗ ꯂꯦꯝꯂꯩ ꯉꯥꯃꯤꯕꯨ ꯊꯦꯝꯃꯝꯃꯤ ꯆꯤꯡꯉꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯁꯨ ꯏꯃꯥ ꯏꯕꯦꯝꯃꯅ ꯂꯥꯡꯒꯣꯜ ꯀꯨꯝꯃꯩ ꯁꯥꯟꯅꯗꯨꯅ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯒꯤ ꯂꯥꯏꯖ ꯏꯄꯥꯛꯇ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗꯣ ꯎꯔꯦꯗꯣ ꯂꯥꯏꯅꯤꯡꯊꯧ ꯃꯥꯁꯨ ꯈꯨꯠꯇ ꯂꯣꯡꯁꯥ ꯃꯆꯤꯟ ꯇꯨꯝꯕ ꯑꯃ ꯄꯥꯏ ꯇꯥꯏꯕꯪꯉꯩꯒꯤ ꯁꯛꯂꯣꯟꯗ ꯆꯤꯡꯒꯣꯏ ꯇꯨꯔꯦꯜꯒꯤ ꯏꯔꯦꯜꯗꯨ ꯇꯝꯅ ꯂꯥꯛꯏ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛꯅ ꯅꯨꯡꯅꯥꯡ ꯈꯨꯟꯇꯥꯕꯤ ꯍꯥꯎꯅ ꯇꯣꯡꯊꯦꯛꯅꯕꯤ ꯑꯉꯟꯕ ꯍꯦꯂꯣꯏ ꯆꯪꯕꯤ ꯅꯣꯡꯕꯨ ꯆꯨꯗꯅ ꯁꯥꯏꯖꯣꯠꯄꯤ ꯅꯨꯡꯁꯥ ꯆꯥꯗꯅ ꯐꯧꯒꯪꯕꯤ ꯃꯆꯦꯡ ꯀꯪꯕꯨ ꯀꯪꯂꯩ ꯐꯨꯟꯄꯥꯟ ꯅꯤꯛꯄꯤ ꯁꯥꯏꯖꯣꯠ ꯏꯁꯧ ꯂꯥꯡꯗꯕꯤ ꯇꯝꯐꯥ ꯀꯧꯕꯤ ꯇꯣꯏꯕꯤ ꯇꯥꯡꯈꯟ ꯅꯨꯕꯤ ꯄꯨꯏꯗꯤꯡ ꯋꯥꯡ ꯃꯥꯂꯦꯝ ꯂꯩꯃ ꯍꯥꯟꯕꯤ ꯂꯩꯕꯥꯛ ꯃꯥꯏꯕꯤ ꯋꯥꯆꯨꯝꯕꯤ ꯇꯨꯕꯤ ꯉꯥꯡꯉꯤꯛ ꯆꯅꯨ ꯀꯔꯤ ꯂꯦꯝꯂꯩ ꯉꯥꯗꯤ ꯐꯥꯏ ꯏꯁꯥꯅꯧ ꯄꯥꯟꯊꯣꯏꯕꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯃꯋꯥꯍꯩ ꯇꯥꯕꯗ ꯇꯥꯏꯕꯪ ꯁꯛꯂꯣꯟ ꯂꯥꯡꯉꯝꯕꯤ ꯄꯥꯟꯊꯣꯏꯕꯤ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯁꯥꯕꯤ ꯃꯥꯡꯗ ꯈꯨꯌꯨꯝ ꯂꯥꯡꯉꯣꯟ ꯁꯥꯐꯣꯡꯉꯩ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯁꯨ ꯃꯥꯒꯤ ꯁꯛꯂꯣꯟꯗ ꯍꯟꯖꯤꯜꯂꯛꯏ ꯆꯤꯡꯉꯨ ꯅꯣꯡꯄꯣꯛ ꯏꯄꯥꯒꯤ ꯃꯥꯡꯗ ꯑꯣꯏꯅꯖꯩ ꯏꯄꯥꯅ ꯄꯥꯏꯔꯛꯄ ꯂꯣꯡ ꯑꯗꯣ ꯂꯥꯏꯖꯤ ꯏꯔꯣꯜ ꯅꯨꯡꯗꯨꯗ ꯆꯦꯟꯊꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯡꯂꯞꯆꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯋꯥꯡꯊꯣꯏꯕꯒꯤ ꯃꯃꯤꯠꯇ ꯎꯔꯕꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯋꯥꯡꯊꯣꯏꯕꯅ ꯑꯩꯅ ꯍꯥꯏꯗꯨꯅꯤꯅꯦ ꯂꯣꯡꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯂꯣꯡꯗꯤ ꯃꯥꯟꯗꯦ ꯃꯌꯥꯏ ꯍꯦꯜꯂꯦ ꯍꯥꯏꯕꯗꯣ ꯇꯝꯐꯥ ꯄꯥꯝꯕ ꯀꯩꯔꯦꯜ ꯐꯥꯕꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯇꯣꯡꯕꯤ ꯈꯤꯒꯂꯣꯏ ꯃꯄꯥꯜ ꯊꯛꯇ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯕꯗ ꯈꯣꯡꯒꯨꯜ ꯇꯥꯗꯕꯤ ꯇꯝꯐꯥ ꯀꯣꯔꯧ ꯑꯋꯥꯡꯕꯤꯒꯤ ꯃꯁꯥꯕꯤ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧꯒꯤ ꯈꯨꯆꯨꯅꯤꯗꯅ ꯐꯔꯦ ꯑꯩ ꯂꯣꯡ ꯑꯁꯦ ꯃꯐꯝ ꯆꯥꯅ ꯊꯝꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯡ ꯑꯗꯣ ꯁꯒꯥꯏ ꯑꯃꯒꯤ ꯃꯊꯛꯇ ꯈꯣꯡꯅ ꯈꯨꯠꯅ ꯁꯣꯛꯑꯩꯗꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯋꯥꯡꯊꯣꯏꯕ ꯂꯣꯡ ꯑꯁꯤ ꯂꯩꯕꯗ ꯃꯉꯣꯟꯗ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ ꯃꯥꯅ ꯈꯟꯈꯤꯕ ꯑꯃ ꯂꯩ ꯑꯁꯨꯛ ꯀꯨꯏꯅ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝꯁꯤꯗ ꯃꯤꯕꯨ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯆꯠꯊꯔꯛꯄꯁꯤꯗ ꯑꯉꯧꯕ ꯄꯛꯄ ꯍꯥꯏꯕ ꯂꯩꯅꯥ ꯃꯈꯜꯁꯦ ꯂꯥꯌꯦꯡꯅꯕꯒꯤ ꯍꯤꯗꯥꯛ ꯊꯤꯕ ꯄꯥꯝꯃꯤ ꯂꯣꯡ ꯃꯌꯥꯏ ꯂꯩꯕꯁꯤ ꯄꯥꯏꯔꯒ ꯑꯁꯣꯡꯕ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯂꯒ ꯄꯥꯟꯕꯤ ꯃꯈꯜ ꯑꯃꯒꯤ ꯃꯅꯥ ꯍꯦꯛꯅꯤꯡꯂꯝꯃꯤ ꯍꯥꯟꯅꯗꯒꯤ ꯃꯥꯒꯤ ꯈꯪꯖ ꯍꯩꯖꯕ ꯈꯔꯁꯨ ꯂꯩ ꯃꯗꯨꯗꯤ ꯂꯥꯏꯐꯝ ꯀꯟꯕ ꯂꯥꯏ ꯐꯠꯇꯕꯅ ꯏꯟꯕ ꯎꯃꯪꯒꯤ ꯁꯔꯨꯛ ꯑꯃꯗ ꯃꯌꯥꯏ ꯂꯩꯔꯕ ꯃꯅꯥ ꯑꯃ ꯍꯧꯏ ꯇꯣꯞ ꯇꯣꯞꯄ ꯄꯥꯟꯕꯤ ꯃꯈꯜ ꯑꯃꯒꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯛ ꯍꯦꯛ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯗꯤ ꯍꯦꯛꯇ ꯆꯪꯕ ꯉꯝꯗꯦ ꯑꯃꯔꯣꯝꯗ ꯃꯁꯤꯒꯤ ꯄꯥꯝꯕꯤ ꯃꯈꯜꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯍꯦꯛꯂꯕꯗꯤ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯌꯥꯏ ꯑꯗꯨ ꯃꯥꯡꯉꯤ ꯑꯗꯨꯅ ꯃꯌꯥꯏ ꯑꯗꯣ ꯍꯦꯛꯀꯦ ꯈꯜꯂꯕꯗꯤ ꯑꯍꯤꯡ ꯇꯥꯡꯗꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯍꯦꯛꯄ ꯇꯥꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯇꯥꯟ ꯆꯥꯔꯦ ꯍꯥꯏꯅ ꯋꯥꯈꯜꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯗꯨꯗ ꯃꯗꯣ ꯁꯒꯥꯏ ꯃꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕ ꯂꯣꯡ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨ ꯄꯥꯏ ꯃꯩꯔꯥ ꯑꯃꯒ ꯂꯣꯏꯅꯅ
ꯆꯤꯡꯌꯥꯒ ꯇꯥꯏꯅꯕ ꯎꯃꯪ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯁꯣꯡꯕꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯧꯔꯛꯂꯦ ꯎꯃꯪ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯎꯃꯪꯗꯤ ꯅꯠꯇꯦ ꯎꯃꯪ ꯑꯗꯣ ꯄꯤꯛꯆꯔꯕꯁꯨ ꯃꯇꯤꯛ ꯂꯩ ꯂꯣꯡꯒꯥ ꯀꯣꯏꯔꯦꯜ ꯆꯤꯡꯁꯥꯡ ꯂꯥꯄꯣꯝꯗ ꯂꯩꯕ ꯋꯥꯡꯊꯣꯏꯕꯅ ꯁꯉꯥꯏꯇꯦꯜ ꯐꯥꯎꯔꯒ ꯄꯥꯠꯁꯣꯏ ꯂꯝꯕꯤꯗ ꯂꯥꯛꯂꯒ ꯀꯣꯟꯊꯧꯖꯝ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯜ ꯈꯨꯕꯝ ꯂꯩꯕ ꯑꯁꯨꯞꯄ ꯂꯩꯕ ꯑꯗꯣꯝꯗ ꯑꯍꯤꯡꯗꯨꯗꯅꯤ ꯈꯣꯡꯗꯣꯏꯔꯛꯂꯤꯕꯗꯣ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜ ꯀꯧꯕ ꯂꯥꯏ ꯃꯥꯗꯤ ꯃꯥꯏꯀꯩ 10ꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯅꯣꯡꯃꯗꯣꯜ ꯉꯥꯛꯄ ꯂꯥꯏꯅꯤ ꯂꯥꯏꯅꯤꯡꯊꯧ ꯃꯥꯒꯤ ꯃꯤꯡꯈꯩ ꯁꯣꯟꯅ ꯁꯣꯏꯕꯤ ꯉꯥꯝꯕꯤꯗꯕꯤ ꯍꯥꯏꯗꯨꯅ ꯋꯥꯡꯊꯣꯏꯕ ꯌꯥꯡꯗꯣꯏ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ ꯋꯥꯡꯊꯣꯏꯕꯅ ꯂꯥꯏꯅꯤꯡꯊꯧ ꯀꯁꯥ ꯅꯣꯡꯊꯧ ꯁꯣꯔꯥꯔꯦꯟ ꯋꯥꯡꯕ ꯅꯤꯡꯊꯧ ꯇꯦꯜꯂꯩꯕ ꯈꯥꯛꯄ ꯅꯤꯡꯊꯧ ꯄꯥꯟꯖꯨꯝꯕ ꯀꯁꯥ ꯄꯥꯎꯇꯥꯛ ꯍꯩꯕ ꯑꯋꯥꯡ ꯊꯥꯡꯋꯥꯏ ꯌꯣꯏꯔꯦꯟꯕ ꯀꯣꯔꯧ ꯊꯛꯇ ꯊꯧꯗꯥꯕ ꯋꯥꯡꯕꯜ ꯊꯛꯇ ꯋꯥꯇꯦꯝꯕ ꯅꯗꯥꯔꯦꯝ ꯇꯥꯏꯕꯪ ꯅꯄꯥꯔꯦ ꯑꯣꯏꯕꯕꯨ ꯈꯨꯔꯧ ꯄꯥꯔꯧꯗꯅ ꯍꯧꯔꯛ ꯀꯣꯟꯊꯧꯁꯨ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯁꯥꯏꯀꯣꯟ ꯌꯧꯍꯟꯕꯤꯌꯨ ꯑꯁꯤ ꯈꯜꯂꯗꯅ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯆꯤꯡꯉꯨ ꯃꯥꯕꯨ ꯊꯧꯅꯤꯖꯗꯨꯅ ꯀꯥꯏꯗ ꯂꯣꯏꯔꯣꯏ ꯂꯥꯛꯏ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯍꯥꯟ ꯅꯣꯡꯒꯤ ꯋꯥꯔꯤ ꯁꯤꯡꯒꯨꯜ ꯃꯇꯦꯛ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯣꯟꯊꯧꯖꯝ ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤꯅ ꯑꯗꯨꯉꯩ ꯃꯄꯥꯝ ꯂꯝꯗꯝ ꯀꯣꯟꯊꯧꯖꯝꯗ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇꯒꯤ ꯁꯅꯥꯒꯤ ꯀꯩꯔꯥꯛ ꯊꯥꯗꯨꯅ ꯀꯨꯝꯂꯛꯄ ꯂꯥꯛꯊꯣꯛꯇꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯄꯂꯦꯝ ꯃꯃꯥ ꯍꯨꯏꯃꯨ ꯂꯩꯃꯅ ꯑꯋꯥꯡ ꯅꯤꯡꯊꯧ ꯃꯤꯠꯌꯦꯡ ꯄꯥꯟꯖꯨꯝꯕ ꯃꯥꯕꯨ ꯎꯗꯅꯕꯗꯤ ꯍꯥꯏꯗꯨꯅ ꯆꯥꯝꯂꯧ ꯂꯥꯔꯛ 8 ꯆꯔꯩ ꯐꯤꯔꯦꯜ 8 ꯅꯣꯡꯊꯛꯇ ꯈꯜꯂꯦ ꯇꯧꯔꯥꯡ ꯐꯛꯂꯣꯡ 8ꯅ ꯀꯣꯏꯔꯦ ꯃꯃꯣꯝ ꯇꯝꯐꯥ ꯍꯧꯔꯛ ꯂꯩꯁꯪ ꯁꯥꯐꯕꯤꯕꯨ 10 ꯆꯛꯃꯥꯡ ꯄꯤꯖꯒꯦ ꯋꯥꯡꯂꯩ ꯌꯨꯃꯥꯡ ꯄꯤꯊꯛꯀꯦ ꯍꯥꯏꯕꯒꯤ ꯊꯧꯔꯥꯡꯂꯦ ꯋꯥꯡꯂꯩ ꯌꯨꯃꯥꯡ ꯇꯪꯂꯒꯦ ꯍꯥꯏꯗꯨꯅ ꯁꯃꯨ ꯈꯨꯠꯅ ꯇꯤꯡꯊꯣꯔꯛꯄꯗ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯎꯔꯦ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜ ꯊꯛꯇꯒꯤ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯇꯤꯂꯥꯡ ꯐꯦꯟꯁꯤꯟꯅꯔꯛꯂꯦ ꯊꯨꯏ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯁꯣꯔꯥꯔꯦꯟꯗ ꯇꯤꯟꯁꯤꯜꯂꯛꯄ ꯍꯧꯔꯛ ꯇꯝꯐꯥꯅ ꯅꯃꯣꯝ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖꯗ꯭ꯔꯥ ꯆꯤꯡꯉꯨ ꯃꯤꯌꯦꯡ ꯄꯥꯟꯖꯨꯝꯕꯅꯤ ꯈꯣꯏꯍꯨꯝ ꯅꯥꯀꯣꯛ ꯅꯥꯆꯨꯝꯕꯅꯤ ꯀꯞꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯝꯐꯥ ꯐꯝꯂꯝꯕꯗꯒꯤ ꯀꯩꯔꯥꯛ ꯂꯩꯕꯗꯣꯝꯗ ꯂꯥꯛꯏ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜ ꯁꯣꯔꯥꯔꯦꯜꯒꯤ ꯂꯩꯕꯥꯛꯇ ꯀꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯁꯣꯔꯥꯔꯦꯟꯅ ꯁꯥꯎꯗꯨꯅ ꯀꯩꯔꯥꯛ ꯆꯤꯡꯈꯠꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯍꯧꯔꯛ ꯇꯝꯐꯥꯅ ꯀꯞꯂꯗꯨꯅ ꯏꯄꯜ ꯍꯥꯎꯔꯛ ꯀꯦꯝ ꯏꯗꯨ ꯀꯣꯟꯊꯧ ꯃꯥꯜꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯁꯤꯕ ꯈꯨꯗꯣꯞꯇꯣ ꯂꯩꯃꯥꯏ ꯊꯛꯇ ꯈꯣꯡꯕꯨ ꯊꯤꯟꯅ ꯂꯪꯊꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯇꯝꯐꯥ ꯃꯥꯒꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯕ ꯈꯨꯗꯣꯞꯇꯣ ꯃꯥꯂꯦꯝ ꯂꯩꯗ ꯁꯣꯛꯄꯗ ꯇꯥꯡꯖꯤꯜꯂꯤꯟ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜ ꯀꯥꯁꯤ ꯀꯥꯉꯝꯗ ꯃꯥꯂꯦꯝ ꯂꯩꯗ ꯍꯟꯁꯤ ꯍꯟꯉꯝꯗ ꯍꯧꯔꯛ ꯀꯣꯟꯊꯧ ꯇꯝꯐꯥꯗꯤ ꯂꯝꯗꯥꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯣꯔꯥꯔꯦꯜꯒꯤ ꯂꯩꯕꯥꯛꯇ ꯃꯃꯥ ꯀꯥꯏꯅꯔꯕ ꯅꯋꯥ ꯑꯄꯤꯈꯛ ꯈꯣꯔꯤ ꯐꯥꯕꯗꯤ ꯃꯃꯥ ꯀꯥꯏꯅ ꯆꯥꯛꯅ ꯅꯤꯡꯕ ꯀꯥꯏꯅ ꯀꯞꯄꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟ ꯃꯥꯅ ꯊꯦꯝꯕꯗ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗꯔꯦ ꯂꯌꯥꯝ ꯀꯧꯗꯨꯅ ꯄꯥꯎꯊꯦꯝꯅꯕ ꯊꯧꯁꯤꯜꯂꯝꯃꯤ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟ ꯃꯄꯥꯔꯤ ꯈꯣꯔꯤ ꯐꯥꯕꯨ ꯊꯦꯝꯕꯗ ꯀꯞꯄ ꯇꯣꯛꯎ ꯌꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕꯅ ꯁꯅꯥꯒꯤ ꯁꯔꯦꯡ ꯁꯥꯔꯒ ꯃꯄꯥꯔꯤ ꯅꯋꯥ ꯈꯣꯔꯤ ꯐꯥꯕꯒꯤ ꯁꯃꯨ ꯃꯈꯨꯠꯇ ꯊꯦꯝꯗꯨꯅ ꯄꯤꯕꯁꯨ ꯃꯄꯥꯔꯤ ꯃꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯄ ꯍꯦꯟꯖꯤꯜꯂꯛꯈꯤ ꯆꯤꯡꯉꯨ ꯃꯣꯌꯥꯡ ꯊꯥꯡꯖꯤꯡꯗ ꯁꯅꯥꯒꯤ ꯊꯦꯡꯒꯨ ꯁꯥꯗꯨꯅ ꯄꯤꯕꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯀꯞꯄꯤ ꯅꯋꯥ ꯈꯣꯔꯤ ꯐꯥꯕꯗꯤ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯞꯄꯅ ꯁꯅꯥꯒꯤ ꯁꯃꯨ ꯁꯥꯗꯨꯅ ꯀꯞꯄ ꯊꯦꯝꯕꯁꯨ ꯐꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯑꯔꯣꯏꯕꯗꯅꯤ ꯂꯌꯥꯝꯂꯛꯇꯒꯤ ꯑꯊꯣꯏꯕ ꯅꯣꯡꯄꯣꯛ ꯀꯥꯏꯅꯧ ꯆꯤꯡꯁꯣꯝꯕ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯈꯣꯡꯗꯣꯏꯔꯛꯂꯦ ꯂꯥꯏꯅꯤꯡꯊꯧ ꯅꯣꯡꯄꯣꯛ ꯃꯥꯅ ꯅꯋꯥ ꯈꯣꯔꯤ ꯐꯥꯕꯕꯨ ꯐꯩꯔꯥ ꯇꯥꯖꯤꯟ ꯊꯣꯡ ꯉꯛꯊꯤ ꯂꯨꯞꯂꯥꯡ ꯀꯣꯟ ꯈꯖꯥꯏ ꯂꯦꯡꯒꯣꯟ ꯆꯨꯞ ꯁꯝꯂꯥꯡ ꯇꯣꯉꯥꯟꯅꯅ ꯁꯃꯨ ꯃꯈꯨꯠꯇꯨꯅ ꯇꯥꯎꯕ ꯍꯨꯏꯃꯩ ꯃꯥꯟꯕ ꯁꯤꯡꯉꯦꯜ ꯂꯩꯔꯥ ꯂꯩꯁꯪ ꯄꯥꯏꯅ ꯅꯥꯎꯊꯦꯝꯕꯗ ꯀꯞꯂꯝꯕ ꯈꯣꯔꯤ ꯐꯥꯕꯗꯤ ꯀꯞꯄ ꯐꯈ꯭ꯔꯦ ꯈꯦꯛꯅ ꯅꯋꯥ ꯃꯥꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯌꯦꯡꯂꯒ ꯅꯣꯛꯏ ꯀꯣꯔꯧ ꯑꯗꯨ ꯅꯣꯡꯗꯒꯤ ꯁꯤꯡꯉꯦꯜ ꯃꯥꯕꯨ ꯂꯩꯁꯪ ꯈꯦꯛꯋꯥꯏ ꯅꯤꯡꯊꯤꯕ ꯈꯣꯔꯤ ꯐꯥꯕ ꯅꯥꯎꯊꯦꯝ ꯂꯩ ꯀꯧꯈꯤꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯋꯥ ꯈꯣꯔꯤ ꯐꯥꯕ 68 ꯁꯨꯔꯛꯂꯦ ꯄꯂꯦꯝ ꯃꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯒꯦ ꯍꯥꯏꯅ ꯃꯄꯥꯔꯤꯅ ꯋꯥꯑꯣꯏꯅꯕꯨ ꯍꯥꯏꯔꯕꯗ ꯃꯄꯟ ꯅꯤꯡꯊꯧ ꯂꯥꯏꯅꯤꯡꯊꯧꯅ ꯍꯣꯌꯥꯔꯦ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯃꯄꯥꯔꯤ ꯌꯦꯡꯅ ꯏꯄꯥꯔꯤꯌꯣ ꯅꯪꯅ ꯄꯂꯦꯝ ꯅꯃꯥ ꯊꯤꯉꯝꯒꯦ ꯍꯥꯏꯔꯕꯗꯤ
ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯅꯤ ꯏꯄꯥꯔꯤ ꯅꯪ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯗꯅꯕ ꯅꯄꯟ ꯄꯟꯊꯧ ꯑꯩꯒꯤ ꯀꯥꯡꯖꯩ ꯀꯥꯡꯒꯨ ꯍꯨꯏꯔꯦꯜ ꯊꯥꯗꯕꯁꯦ ꯄꯨꯗꯨꯅ ꯆꯠꯂꯨ ꯃꯄꯟ ꯄꯟꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯂꯥꯏꯅꯤꯡꯊꯧ ꯈꯣꯔꯤ ꯐꯥꯕꯅ ꯀꯥꯡꯉꯨ ꯍꯨꯏꯔꯦꯜ ꯊꯥꯗꯕꯕꯨ ꯁꯃꯨ ꯂꯦꯡꯗ ꯊꯣꯡꯗꯨꯅ ꯄꯂꯦꯝ ꯃꯃꯥ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯋꯥꯡꯕ ꯀꯣꯔꯧ ꯅꯨꯡꯗꯣꯜ ꯊꯛꯇꯒꯤ ꯃꯥꯂꯦꯝ ꯂꯩꯗ ꯀꯨꯝꯃꯛꯂꯦ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯄꯅ ꯀꯣꯟꯊꯧꯖꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯋꯥꯡꯊꯣꯏꯕ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯨꯗ ꯈꯨꯠꯇ ꯄꯥꯏꯕ ꯎꯆꯥꯟ ꯃꯩꯔꯥꯗꯨꯒ ꯂꯥꯏꯐꯝ ꯀꯟꯕ ꯎꯃꯪꯂꯦꯟ ꯑꯁꯨꯞꯄ ꯎ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯃꯐꯝꯗꯨꯗ ꯌꯧꯔꯛꯂꯦ ꯑꯃꯝꯕꯅ ꯇꯥꯏꯕꯪ ꯄꯥꯜꯕ ꯃꯊꯥꯗ ꯁꯨꯝꯈ꯭ꯔꯕꯗꯣ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯊꯣꯛꯂꯦ ꯋꯥꯡꯊꯣꯏꯕꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯦ ꯃꯥꯅ ꯌꯥꯝꯅ ꯊꯥꯖꯕ ꯁꯤꯗ ꯍꯤꯗꯥꯛ ꯁꯦꯝꯕ ꯌꯥꯕ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥ ꯍꯦꯛꯅꯕ ꯑꯁꯨꯝꯅ ꯈꯨꯠꯇ ꯃꯩꯅꯝꯗꯨ ꯄꯥꯏ ꯎꯃꯪ ꯑꯁꯨꯞꯄꯗꯨꯗ ꯆꯪꯂꯛꯄ ꯂꯩꯃꯥꯡ ꯏꯟꯕ ꯍꯧꯔꯛꯂꯦ ꯃꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯍꯧꯈꯤꯕ ꯃꯩꯍꯧꯔꯣꯜꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯍꯦꯛꯇ ꯑꯀꯤꯕꯅ ꯃꯥꯏꯀꯩ ꯃꯥꯏꯀꯩꯗꯒꯤ ꯄꯟ ꯊꯤꯡꯖꯤꯜꯂꯛꯄꯗꯧꯅ ꯐꯥꯎꯏ ꯑꯍꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯐꯠꯇꯕ ꯏꯇꯤꯟꯅꯤ ꯏꯆꯨ ꯆꯨꯁꯤꯟꯅꯤ ꯑꯐꯕꯅ ꯀꯅꯥ ꯐꯠꯇꯕꯅ ꯀꯅꯥ ꯇꯁꯦꯡꯅ ꯈꯟꯗꯣꯛꯄꯗ ꯑꯋꯥꯕ ꯃꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯕꯨ ꯑꯀꯤꯕ ꯄꯨꯝꯕ ꯃꯥꯌꯣꯛꯅꯕ ꯉꯝꯅꯤ ꯊꯥꯖꯕ ꯂꯣꯡ ꯃꯆꯨꯟ ꯇꯨꯝꯕꯗꯨꯅ ꯊꯧꯅꯥ ꯑꯣꯏ ꯏꯃꯥꯒꯤ ꯈꯨꯕꯝꯗ ꯑꯁꯨꯛꯄ ꯂꯩꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯁꯤꯗꯦꯗ ꯁꯦꯝꯒꯦ ꯈꯜꯂꯤꯕ ꯃꯅꯥꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯊꯤꯖꯩ ꯍꯥꯏꯕꯇꯅꯤ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯥꯊꯣꯛꯄ ꯍꯧꯔꯤ ꯇꯤꯟ ꯀꯥꯡ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯇꯟꯊꯥ ꯅꯥꯏꯕ ꯅꯨꯡꯁꯤꯠ ꯆꯠꯄꯒꯤ ꯎꯃꯪ ꯂꯦꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥꯒꯤ ꯃꯈꯣꯟ ꯀꯔꯤꯒꯨꯝꯕꯗ ꯀꯩ ꯉꯪꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯒꯨꯝ ꯇꯧꯏ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯋꯥꯡꯊꯣꯏꯕ ꯃꯅꯥꯗꯣ ꯊꯤꯕ ꯀꯧꯕꯗꯤ ꯂꯦꯞꯇꯦ ꯊꯤꯔꯤ ꯃꯇꯤꯛ ꯐꯪꯕ ꯀꯧꯕꯁꯨ ꯂꯩꯔꯝꯗꯦ ꯎꯃꯪ ꯑꯁꯨꯛꯄꯗꯨꯒꯤ ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯑꯃꯗꯤ ꯃꯈꯥꯔꯣꯝ ꯊꯥꯡꯕꯗ ꯈꯣꯡꯂꯝ ꯑꯃꯁꯨ ꯑꯍꯤꯡ ꯇꯥꯡꯂꯧ ꯑꯊꯦꯡꯕꯗꯨꯗ ꯇ꯭ꯔꯣꯡ ꯇ꯭ꯔꯣꯡ ꯍꯥꯏꯗꯨꯅ ꯏꯁꯤꯡꯒꯤ ꯏꯔꯩ ꯏꯔꯥꯎꯈꯣꯟ ꯀꯟꯅ ꯆꯦꯜꯂꯤ ꯏꯁꯤꯡ ꯏꯔꯩ ꯏꯔꯥꯎꯈꯣꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯗꯣ ꯏꯔꯨ ꯁꯥꯗꯦꯡꯂꯒ ꯂꯩꯕꯗꯣ ꯃꯃꯤꯠ ꯃꯪ ꯈꯔ ꯂꯥꯞꯇꯛꯅ ꯎ ꯃꯔꯨꯝ ꯃꯌꯥꯗꯒꯤ ꯎꯔꯤ ꯋꯥꯡꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯦ ꯎꯃꯪ ꯑꯁꯨꯞꯄꯁꯤꯒꯤ ꯃꯅꯨꯡꯗ ꯎꯔꯤꯁꯤꯅ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯃꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯔ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯉꯨ ꯂꯥꯏ ꯑꯣꯏꯒꯗ꯭ꯔꯥ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯃꯗꯣ ꯑꯍꯤꯡꯁꯤꯗ ꯏꯔꯨ ꯁꯥꯗꯦꯡꯂꯤꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯟ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯥꯒꯤ ꯃꯅꯥ ꯊꯤꯕ ꯂꯥꯛꯄꯒꯗꯣ ꯍꯦꯛ ꯀꯥꯎꯏ ꯉꯥꯏꯍꯥꯛꯇꯤ ꯋꯥꯡꯊꯣꯏꯕ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯗ ꯌꯦꯡꯁꯤꯜꯂꯨꯔꯒꯅ ꯃꯥꯅ ꯎꯔꯝꯕ ꯅꯨꯄꯤꯗꯣ ꯁꯖꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯋꯥꯡꯊꯣꯏꯕꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯅꯠꯇ꯭ꯔꯦꯗꯅ ꯅꯃꯨ ꯇꯥꯏꯕꯪꯅꯕꯨ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯆꯤꯎ ꯃꯇꯤꯛ ꯂꯩꯕ ꯌꯥꯔꯧ ꯁꯥ ꯑꯣꯏꯒꯅꯤ ꯅꯨꯄꯤꯁꯨ ꯑꯣꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯌꯥꯏ ꯂꯩꯕ ꯂꯥꯏꯒꯤ ꯁꯥ ꯂꯥꯏꯁꯥ ꯁꯖꯤꯗꯨꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯥꯃꯤꯟ ꯃꯁꯥꯗ ꯐꯥꯎꯏ ꯁꯖꯤ ꯌꯥꯏ ꯄꯨꯕꯤꯅꯤ ꯏꯆꯝ ꯆꯝꯕꯗꯤ ꯅꯠꯇꯦ ꯇꯥꯏꯕꯪꯅ ꯈꯪꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯁꯖꯤꯗꯨꯒꯤ ꯐꯖꯕꯅ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯈꯤꯕꯅ ꯂꯣꯟꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ ꯋꯥꯡꯊꯣꯏꯕ ꯁꯖꯤꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯥꯒꯤ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯀꯥꯎꯍꯜꯂꯦ ꯁꯖꯤꯗꯣ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯥꯕꯨ ꯐꯪꯅꯕ ꯇꯥꯟꯅꯔꯒꯦ ꯈꯜꯂꯦ ꯈꯨꯠꯇ ꯄꯥꯏꯕ ꯂꯣꯡꯁꯤꯅ ꯁꯖꯤ ꯑꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯧꯔꯒ ꯃꯀꯣꯛ ꯆꯤꯔꯣꯡꯁꯤꯅ ꯌꯨꯝꯒꯤ ꯂꯩꯇꯦꯡ ꯑꯣꯏꯒꯦ ꯈꯜꯂꯦ ꯅꯥꯔꯛꯇ ꯂꯣꯠꯂꯝꯕꯗꯒꯤ ꯐꯠ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯍꯧꯖꯤꯛꯇꯤ ꯈꯣꯡꯂꯩ ꯊꯨꯅ ꯁꯖꯤꯗꯨꯒꯤ ꯇꯨꯡꯌꯥꯟ ꯇꯞꯅ ꯇꯥꯟꯅꯔꯛꯑꯦ ꯁꯖꯤꯗꯨꯁꯨ ꯇꯐꯤꯡ ꯇꯐꯤꯡ ꯇꯥꯏꯕꯪ ꯃꯤꯅ ꯇꯥꯟꯅꯔꯦ ꯈꯪꯕꯗꯒꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯃꯥꯁꯨ ꯆꯦꯜꯂꯤ ꯉꯝꯖꯕꯤ ꯆꯥꯡ ꯊꯥꯗꯨꯅ ꯑꯃꯁꯨ ꯃꯥꯒꯤ ꯇꯨꯡꯌꯥꯟ ꯇꯞꯅ ꯇꯥꯟꯅꯔꯛꯄ ꯂꯦꯞꯇꯦ ꯍꯦꯛ ꯌꯦꯡꯕꯗ ꯁꯥꯒ ꯍꯨꯏꯒ ꯍꯥꯏꯗꯨꯅꯤ ꯁꯖꯤꯗꯨꯁꯨ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯆꯦꯟꯈꯠꯂꯤ ꯋꯥꯡꯊꯣꯏꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯐꯅ ꯁꯥꯡꯅ ꯇꯥꯟꯅꯔꯛꯄꯗ
इमागी खुबम नेंदुदगी हेंदोरक खुबमगीदा नोंसुप थांगो माइके लंचोन बिलै बदोमदा सजीदो चेंखतखिबना हौजिक्ति लमांग अमदा खुद पाइबा लोंदुना अमुकी खुंदा लंगकपदा सजीदो याइबी थवाई थारे सजीदो नमदपो अहिंग ममय ओइरकलबदा मयु माइके पांगलकले मथंगी नुमिनि मतै मनावनिदो खन्नरकले थेंबी अमदी वांगथोइबा अवाई खुम तौनरे तोक्पीरो ओना ताइनबा थबक मयाम तौदोइदि सिलम सिंथासे तोक्पीरो तोक्पना फरनी कनाना हौनबा थबकनो सिबु हौनब्राबा सिबु मीने तौददबा थबकलो लाई हक्तक्तगी सदानबा सरेन चनबा सनरैसिदि अदुगा सिगदि याम खेनैये खनबा हौनु नुपी असुंबदो हाइबने खनबा हौबा नते ngamiदको मीगी मखुंदा चलगा साहालुई हाइसिबु खुंजा मैमना फारगा वारक पिद्रिदो फारबनी नुपी नंग मतोइने ngasiने ngasi ओइरे अहोबसु अरोइबसु ओइबियु मतुंगददी असिगुम थबकसे तौबिनु फेट लाउरगा थेंबी याम साउना मपुरोबिगी मतौदुदा खोइदौ साउगतुना चंखि इखेंग थेरबा लोंग मचिनदुबुना चामथोकलगा मफम चाना थम्मी अमरोमदा सजीदुगी मकोकी सरुक्तुना याइफौ फौदुना कंगले अदुगा असिबा मसादुना लेबाक लेरो नुंदोइना फुमजिले नुमिसिमगी नुमिदा माइबगी सिनफम पाइबनिना महाक्ति अतोप्पा थांगनबा खुल्लमदा मीगी अनाबा लायेंग चतखि युमदुदा थेंबी अमदी अंगांग ओइरबी कुमदंबी मखोय अनी खक्ता तरक तरकले नुमिसिमगी नुमिदांगसे यामना इंगना चिक्पा ओइ थबलसु फै अदुबु फजबा मरक्सिदा मचानुपी कुमदंबीना कप्पगी निंगाइना अमुमु अचिक्पसे थुगाइबदौना तौइ मचागी निंगाइ थेंगै खन नाहोंग अमा पोसन्दुना मांगोन खेंजोंग लादना मई थालगा सुमांगदुदा हंगत अंदा चले मचाबु नाहोंग साना नमदा पोदुना चटपने मचा पिकपना निंगाइ तौरे साक सुंगताना तुमखिना पाइदना पिजरबने पोरिखे कोइचत चलिंगे कप्पा फै इमुंग एक चंगबगा कप्पा तोइ मौंग अमगी निंगाइने मागी निंगाइसे नानगे तौबा निंगाइगसु सुमान मानदे तंजासिदा सकपी अमा पाइरकलगा इमुंगी थोंलोन कांगलिबा मचेत तुलेटलगा पाइसिनकी सकपीदुसु सानाबा मा यावरे अमुक पाइथो अमुक पाइसिन मौंग अमने सकपीदुना अदुमना तौबुदुदा नुंसा थीरे थेंबीदि थेंबीना इमुंग द सकपी चंगबसे फत्ते हाइबने करीनोबा तौरिबु मतौसिना खंजल लाक्सद्र नुपा फत्ते वखल तादे आइदि ngसाइना हाइजबने सजी पुसलकपसे इसासे याम चारांगने सकपी अमुक पाइसले तौरिसे ओंथोकना मौंग अमा ताजते तौरिसे सकपी दुबुदा लोवाइदु तुन सातलबने सानी सन्नी हाइदुना सीनी हाइदुना तालुबा याबसु नत्ता असुमना सकपीसिना पाइथोक पाइसिन सानरिङै सकपी अनिमसु सुमांगदुदा लान लानदुदा हंगत अंदा हंजन हंजन पाइरे सकपी अहुम सुजलकपदुददि मासु ngayakti तोफों खंदे मसादा निंजिंग मांजिंग अमदि खलैदबा वाखल मयाम अमा परिंग छान खनबा हौरकले सुम अमसु फरांग नपतुना हंजन हंजन खोंगे युमदा लेबा थवाई पानबना फाव असुमना नानगैगा मानदबा मौंग मतौ उलकपसे याम हैनदबा हाइबदु ओइरे मचानुपीदुसु कप्पा हेंकले फना कुइना कपमद्रबने हंगतलंदा सकपीदुना लाक लाक्तुना कोइपाइ पाइदुना सानबा उबदा थेंबीगी नातोन सुमांग फाव मालंग नुसिना हुंबदा साहिंगै मनमसु फावबगुमसु तौवे हेक मसादा सिंसिलुबदा मनमदो ओनिंगबा हैनदबा थुक थुक लावे थेंबी चिंगनबा सबुंग सबुंग लावबा हेंकले मागी ये थंगबा पांबोमदो खंचुंग चुंगबा हौरकले करिगुंबा फत्तबा थौदोकरा थोलकपा याबगी खुदम चांगदम फंगलकले मसादा याम हैनदबा इथिल लाइबदो ओय थंगनबा खुंदा चतखिबा मपुरोइबदो अवाना मायोक यारमगद्रा हाइबगी लांतकनबा अमसु फावे
ꯁꯨꯃꯥꯡꯗ ꯂꯦꯞꯄꯝꯕꯗꯒꯤ ꯁꯅꯥꯃꯤ ꯀꯥꯆꯤꯟꯗ ꯆꯪꯂꯒ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯐꯠꯇ ꯍꯥꯎꯗꯤ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯪꯅꯕ ꯈꯨꯟꯗ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕ ꯋꯥꯡꯊꯣꯏꯕꯗꯣ ꯃꯤꯒꯤ ꯁꯤꯒꯗꯕ ꯉꯥꯏꯔꯕ ꯑꯍꯜ ꯑꯃꯒꯤ ꯐꯝ ꯁꯦꯟꯅꯗꯨꯅ ꯂꯩ, ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ꯫ ꯑꯍꯜꯗꯣ ꯅꯨꯄꯥꯅꯤ, ꯀꯨꯝꯂꯩꯅꯥꯅ ꯍꯥꯏꯗꯠꯂꯕ ꯑꯍꯜꯅꯤ꯫ ꯑꯍꯜꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯅꯥꯍꯦꯔꯤ, ꯅꯥꯀꯟꯗꯅ ꯋꯥꯡꯊꯣꯏꯕꯅ ꯁꯤꯕꯒꯤ ꯄꯨꯡꯐꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯍꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯃꯆꯥ ꯃꯁꯨ ꯈꯔꯁꯨ ꯐꯝꯗꯨꯅ ꯂꯩ, ꯈꯔꯅ ꯀꯞꯄꯤ ꯄꯥꯕ ꯄꯥꯕ ꯍꯥꯏꯗꯅ꯫ ꯊꯪꯅꯕ ꯀꯥꯗꯅ ꯑꯍꯜꯗꯨꯒꯤ ꯃꯃꯧ ꯌꯥꯏꯃꯒ ꯑꯇꯣꯝꯕꯤꯒꯗꯣ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯏꯆꯦ, ꯀꯔꯤ ꯍꯥꯏꯒꯦ ꯏꯅꯥꯎ? ꯁꯤꯒꯩꯖꯟꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ ꯁꯤꯗꯧꯕ? ꯈꯪꯗꯦ ꯏꯆꯦꯗꯤ, ꯑꯩꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯥꯏꯕꯁꯨ ꯑꯣꯏꯔꯝꯃꯗꯤ ꯉꯁꯥꯏꯅ ꯁꯣꯔꯁꯦ ꯊꯥꯗꯠꯂꯒ ꯍꯥꯠꯂꯗꯕꯅꯤ꯫ ꯇꯥꯅꯤꯡꯗꯦꯀꯣ ꯏꯅꯥꯎ, ꯇꯥꯕꯗ ꯀꯤꯔꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯅꯪꯗꯤ꯫ ꯏꯆꯦ ꯌꯥꯏꯃ, ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯉꯥꯡꯅꯤꯡꯗꯨꯅ ꯉꯥꯡꯕ ꯅꯠꯇꯦ, ꯍꯅꯨꯕꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯉꯥꯡꯍꯟꯕꯅꯤ꯫ ꯀꯨꯝꯂꯩꯅꯥ ꯅꯥꯕ ꯃꯥꯒꯤ ꯍꯣꯠꯅꯕꯗ ꯀꯣꯛ ꯐꯥꯎ ꯁꯝꯖꯦꯠ ꯍꯥꯠꯄ ꯁꯪꯗ꯭ꯔꯦ, ꯏꯔꯨ ꯏꯌꯥꯝ ꯀꯦꯝꯕ ꯃꯈꯩ ꯀꯦꯝꯂꯕꯅꯤ꯫ ꯑꯗꯨꯕꯣꯕ ꯃꯤ ꯇꯥꯈꯤꯗꯤ, ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯊꯝꯃꯨ꯫ ꯃꯁꯤꯗ ꯁꯤꯔꯕꯗꯤ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯒꯦ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ꯫ ꯍꯣꯏꯕ, ꯈꯟꯕꯗꯣ ꯈꯜꯂꯨ, ꯄꯥꯛ ꯍꯦꯛ ꯆꯤꯟꯕꯥꯟ ꯀꯥꯡꯊꯣꯔꯛꯈꯤꯅꯨꯃꯤ ꯅꯪꯕꯣ꯫ ꯏꯆꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ, ꯃꯁꯤꯗ ꯈꯔ ꯊꯨꯅ ꯁꯤꯔꯗꯤ ꯐꯒꯗꯕꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯥ ꯑꯄꯪꯕꯁꯦ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯒꯤ ꯍꯥꯛꯇꯛꯇ ꯀꯦꯝꯂꯕꯅꯤ꯫ ꯅꯍꯥꯟꯅ ꯃꯤꯒ ꯃꯤꯃꯥꯟꯅꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯍꯤꯡꯕ ꯌꯥꯔꯕꯅꯤ꯫ ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯋꯥ ꯌꯥꯝ ꯉꯥꯡꯅꯣꯃꯤ, ꯈꯥꯔꯤꯕꯁꯦ ꯁꯨꯞꯅꯇꯒꯤ ꯂꯩꯕꯥꯛꯀꯤ ꯐꯛꯂꯥꯡ ꯑꯃꯈꯛꯇꯅꯤ꯫ ꯅꯆꯤꯟ ꯅꯌꯥ ꯍꯦꯟꯕ ꯋꯥꯗꯣ ꯃꯌꯥꯝ ꯉꯥꯡꯒꯅꯨ, ꯑꯃꯨꯛ ꯇꯥꯈ꯭ꯔꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ? ꯇꯥꯅꯤꯡꯒꯦ ꯇꯥꯖꯁꯅꯨ ꯏꯆꯦ, ꯇꯥꯔꯗꯤ ꯐꯔꯕꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯅꯨꯕꯁꯤꯒꯤ ꯍꯥꯛꯇꯛꯇ ꯎꯀꯥꯏ ꯇꯩꯁꯦ? ꯑꯅꯤꯗꯨꯅ ꯇꯨꯃꯤꯟꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯐꯝꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜꯗꯨꯅ ꯌꯥꯝ ꯁꯦꯡꯅ ꯍꯧꯕꯗꯒꯤ ꯃꯃꯧ ꯌꯥꯏꯃꯒ ꯑꯇꯣꯝꯕꯤꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯦ꯫ ꯑꯍꯜ ꯑꯁꯦ ꯀꯨꯝꯂꯩꯅꯥ ꯅꯥꯖꯔꯕꯁꯨ ꯏꯆꯝ ꯆꯝꯕ ꯑꯍꯜꯗꯤ ꯅꯠꯇꯦ, ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯔꯛꯂꯕꯅꯤ꯫ ꯑꯍꯜꯗꯨꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣ ꯂꯣꯜꯂꯤ꯫ ꯑꯣ, ꯅꯣꯏꯗꯤ ꯑꯩ ꯌꯥꯝꯅ ꯁꯦꯟꯅꯤꯡꯕ ꯑꯣꯏꯔꯦ, ꯁꯨꯛꯁꯤꯁꯨ ꯁꯤꯕꯤꯔꯣꯏꯗ꯫ ꯑꯩꯒꯤ ꯂꯥꯟꯐꯝꯁꯤꯗ ꯂꯥꯟꯊꯣꯛꯈꯤꯁꯅꯨ꯫ ꯉꯁꯤꯒꯤ ꯇꯠꯅꯕ ꯅꯨꯃꯤꯗꯥꯡꯁꯤꯒꯤ ꯑꯩꯒꯤ ꯃꯍꯨꯠ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯒꯤ ꯃꯤꯔꯦꯜ ꯑꯣꯏꯅ ꯁꯤꯟꯒꯦ꯫ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯕ ꯑꯩꯕꯨ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯍꯦꯛꯇ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯊꯠ ꯉꯝꯕ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯁꯤ ꯈꯜꯂꯗꯅ ꯑꯍꯜꯗꯣ ꯄꯨꯛꯅꯤꯡꯗ ꯂꯩꯋꯥ ꯁꯣꯜꯂꯦ꯫ ꯈꯣꯏꯗꯧ ꯊꯝꯕꯥꯜꯗꯨꯗ ꯄꯥꯏꯔꯒ ꯑꯃꯔꯣꯝꯗ ꯁꯨꯞꯂꯤꯕ ꯑꯄꯥꯕ ꯐꯤꯗꯨꯅ, ꯃꯅꯨꯡꯗ ꯍꯅꯨꯕꯗꯨꯅ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯔꯤꯕꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯋꯥꯡꯊꯣꯏꯕꯗꯤ꯫ ꯐꯝ ꯁꯦꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤ ꯄꯨꯡꯐꯝ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯄꯥꯟꯗꯅ ꯍꯅꯨꯕꯗꯣ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯂꯥꯜꯂꯅꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄꯣꯂꯣꯏꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯈꯨꯗꯤꯡꯃꯛꯁꯦ ꯋꯥꯡꯊꯣꯏꯕ ꯃꯁꯥꯗ ꯐꯥꯎꯕ ꯏꯊꯤꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯍꯅꯨꯕꯗꯨꯅ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ, ꯃꯥꯒꯤ ꯃꯍꯨꯠ ꯎꯈꯤꯅꯕ ꯍꯥꯏꯗꯨꯅ ꯀꯅꯥꯗꯅꯣ ꯎꯁꯤꯟꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯈꯨꯜ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯇꯥꯎ ꯍꯨꯏ ꯑꯌꯥꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯍꯧꯅ ꯍꯧꯅ ꯈꯣꯡꯕ ꯌꯥꯎ, ꯀꯞꯄ ꯌꯥꯎ꯫ ꯀꯨꯝꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯕ ꯑꯍꯜꯗꯨꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯔꯣꯜ ꯑꯃ ꯀꯔꯤꯅꯣꯃ ꯑꯗꯨꯝ ꯏꯜꯂꯒ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯑꯋꯥꯡ ꯐꯥꯠꯂꯧ, ꯂꯥꯏ ꯃꯈꯣꯡꯕ, ꯆꯤꯡꯉꯨ ꯌꯥꯏꯕꯤ ꯃꯇꯨꯡꯒꯤ ꯑꯇꯤꯡꯉꯥ, ꯎꯂꯩꯆꯤꯡ ꯑꯊꯨꯞꯄ, ꯀꯆꯦꯡ ꯊꯥꯡꯀꯨꯞ ꯇꯨꯀꯨꯝꯕꯕꯨ ꯆꯥꯖꯦꯟ ꯍꯧꯅꯔꯛꯄ꯭ꯔꯥ? ꯃꯥꯟꯕꯤ ꯂꯦꯞꯄ, ꯃꯁꯜ ꯉꯥꯡꯕ ꯆꯤꯍꯦꯟꯕꯒ, ꯀꯥꯎꯔꯦꯟ ꯀꯣꯟꯗꯩꯕ, ꯃꯨꯕ ꯌꯥꯡꯒꯦꯜ ꯁꯟꯒ ꯀꯥꯎꯔꯦꯟ ꯑꯅꯤ ꯐꯥꯡꯉꯝꯕ, ꯁꯑꯣꯝ ꯊꯔꯩ ꯌꯥꯡꯅ ꯇꯤꯟꯃꯨꯒꯨꯝꯕ ꯄꯥꯟꯕ ꯀꯩꯌꯦꯛꯄ ꯃꯄꯤ ꯃꯆꯥꯗꯤ ꯀꯩꯊꯣꯛꯂꯦꯟ ꯆꯥꯃ꯭ꯔꯤꯛꯄ ꯑꯅꯤꯅ ꯂꯥꯏꯃꯨ ꯆꯥꯅ ꯁꯨꯅꯣ, ꯊꯥꯔꯩ ꯂꯝꯗꯔꯝ, ꯈꯝꯅꯨꯡ ꯌꯥꯡꯗꯧꯔꯝ,
ꯂꯥꯏꯖ ꯏꯋꯥꯏꯗ ꯃꯍꯧ ꯀꯥꯡꯊꯣꯛꯂꯝ ꯁꯦꯟꯕꯤ ꯆꯤꯡꯁꯥꯡꯀꯣ ꯊꯣꯡꯅꯥꯡ ꯆꯤꯡꯃꯥꯡ ꯍꯨꯠ ꯁꯦꯟꯕꯤ ꯆꯤꯡꯅꯥꯡꯃꯨ ꯄꯥꯃꯦꯜ ꯎꯆꯥꯟꯄꯣ ꯊꯧꯗꯨ ꯅꯨꯡꯁꯝ ꯆꯤꯡ ꯂꯣꯏꯕꯤ ꯍꯨꯠꯇꯕ ꯍꯨꯠꯇ ꯆꯤꯡꯕꯣ ꯉꯥꯉꯣꯝ ꯅꯥꯇꯩꯅꯕ ꯂꯝꯊꯨꯡꯕꯒ ꯊꯧꯗꯨ ꯁꯥꯇꯣꯛꯄꯤꯅ ꯌꯥꯏꯊꯣꯡ ꯊꯤꯡꯕ ꯂꯥꯛꯂꯦ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯌꯨꯝꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯗꯤ ꯄꯨꯒꯗꯧꯒꯤ ꯂꯨꯝꯗꯨꯅ ꯂꯥꯛꯏ ꯏꯁꯨꯛ ꯁꯨꯛꯂꯗꯅ ꯏꯃꯝ ꯍꯦꯛ ꯃꯝꯂꯗꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯊꯋꯥꯏ ꯂꯥꯛꯀꯗꯧꯒꯤ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯌꯨꯝꯊꯛꯇ ꯃꯀꯨ ꯂꯥꯕ ꯑꯃꯁꯨ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟꯗ ꯇꯣꯡꯗꯨꯅ ꯈꯣꯡꯉꯤ ꯃꯀꯨ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯔꯒ ꯑꯁꯤꯕꯒꯤ ꯊꯧꯔꯝ ꯌꯥꯎꯗꯨꯒꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯗꯨꯅ ꯅꯤꯐꯨ ꯅꯤꯐꯨ ꯉꯥꯡꯅꯩ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯨꯏꯔꯦꯝꯒꯤ ꯑꯍꯜꯁꯦ ꯂꯥꯏꯔꯩꯄꯥꯛ ꯄꯥꯡꯈ꯭ꯔꯅꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯆꯠꯂꯅꯤ ꯃꯁꯥꯒꯤ ꯆꯍꯤꯁꯨ ꯐꯅꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅ ꯍꯤꯡꯂꯦ ꯌꯥꯔꯦꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯆꯠꯄ ꯅꯨꯄꯥ ꯑꯃꯅ ꯃꯀꯨ ꯈꯣꯡꯉꯤꯁꯦ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯑꯕꯅꯤ ꯍꯣꯏꯗ ꯀꯨꯏꯔꯦꯗ ꯃꯥꯅ ꯍꯤꯡꯉꯛꯄ ꯃꯆꯥ ꯃꯁꯨꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯁꯨꯊꯥꯡ ꯐꯥꯎꯕ ꯎꯔꯦ ꯑꯃꯅ ꯑꯃꯨꯛ ꯁꯔꯨ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯕꯅꯤ ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯤꯡꯅꯤꯡꯂꯤꯕꯅꯣ ꯑꯁꯨꯝꯅ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯂꯣꯟꯅ ꯇꯨꯃꯤꯟ ꯆꯤꯕꯣꯟ ꯆꯤꯃꯣꯟ ꯉꯥꯡꯅꯩ ꯁꯣꯝꯗꯅ ꯋꯥꯡꯊꯣꯏꯕꯁꯨ ꯃꯁꯥꯗ ꯏꯊꯤꯜ ꯀꯌꯥꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯐꯥꯎꯔꯤꯕ ꯁꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯍꯜꯁꯦ ꯁꯣꯏꯗꯅ ꯂꯥꯜꯂꯅꯤ ꯍꯣꯔꯦꯟ ꯄꯣꯂꯣꯏꯕ ꯂꯣꯏꯔꯛꯄꯒ ꯀꯩꯒ ꯅꯣꯡꯉꯥꯟꯕꯗꯤ ꯁꯣꯏꯔꯔꯣꯏ ꯍꯤꯡꯊ ꯇꯠꯀꯦꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯁꯤꯐꯝ ꯅꯥꯐꯝ ꯁꯨꯈꯪ ꯍꯦꯛ ꯈꯪꯂꯣꯏ ꯇꯧꯔꯤꯁꯦ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯨ ꯑꯗꯥ ꯇꯣꯛꯂꯒꯦ ꯃꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯣꯛꯄ ꯑꯣꯏꯅ ꯉꯥꯏꯔꯒꯦ ꯃꯌꯥꯝꯁꯤꯒꯤ ꯄꯨꯛꯅꯤꯡꯗ ꯂꯣꯜꯂꯤꯕ ꯃꯔꯣꯜꯁꯦ ꯃꯥ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯈꯣꯏꯗꯧꯋꯥꯒꯤ ꯂꯩꯋꯥꯗꯣ ꯁꯣꯟꯅ ꯁꯣꯟꯅ ꯑꯃꯨꯛ ꯑꯍꯜꯗꯨꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯤꯅꯤꯡꯂꯕ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯛꯁꯤ ꯁꯤꯕꯤꯔꯣꯏ ꯑꯩꯒꯤ ꯃꯍꯨꯠ ꯀꯅꯥꯅꯣꯃꯗ ꯎꯁꯤꯟꯁꯤꯟꯒꯦ ꯀꯅꯥꯅ ꯀꯩꯗꯧꯖꯔꯅꯤꯒꯦ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯅꯥꯁꯨ ꯈꯪꯒꯗꯕ ꯂꯩꯇꯦ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯃꯁꯥꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯈꯣꯏꯗꯧꯋꯥꯗꯣ ꯀꯟꯅ ꯁꯥꯟꯅꯔꯛꯂꯦ ꯈꯣꯏꯗꯧꯋꯥꯗꯣ ꯁꯥꯟꯅꯕꯗꯒꯤꯗꯤ ꯁꯤꯔꯨꯝ ꯅꯥꯔꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯁꯥꯗꯣ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯥꯒꯤ ꯊꯧꯗꯨ ꯅꯨꯡꯄꯥꯛ ꯐꯨꯛꯄ ꯉꯝꯕꯗꯧꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯜꯂꯛꯂꯦ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯅꯤꯡ ꯆꯣꯡꯕꯗꯧꯅ ꯐꯥꯎꯏ ꯈꯣꯏꯗꯧꯋꯥꯗꯣ ꯁꯥꯟꯅꯔꯨꯕꯗꯒꯤ ꯂꯩꯋꯥꯗꯨꯅ ꯃꯌꯥꯏ ꯁꯨꯝ ꯍꯦꯜꯂꯛꯄ ꯍꯅꯨꯕꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯗꯨꯁꯨ ꯃꯤꯠꯌꯦꯡ ꯅꯥꯊꯩꯔꯛꯏ ꯍꯅꯨꯕꯗꯨ ꯅꯠꯇꯕ ꯌꯨꯝꯗꯨꯗ ꯂꯩꯕ ꯑꯇꯣꯞꯄ ꯃꯩ ꯁꯣꯟꯕ ꯑꯃ ꯄꯨꯕ ꯌꯥꯅꯕ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯍꯅꯨꯕꯗꯨꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯇꯣꯞꯄ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯄꯨꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤꯟꯕ ꯍꯧꯔꯛꯂꯦ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯄꯨꯛꯅꯤꯡꯗ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯕꯨ ꯅꯥꯊꯩꯈꯤꯅꯕ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯄꯨꯛꯅꯤꯡꯗ ꯈꯣꯏꯗꯧꯋꯥꯗꯣ ꯁꯥꯟꯅꯗꯨꯅ ꯍꯥ ꯏꯕꯨꯡꯉꯣ ꯂꯥꯏꯖ ꯅꯪꯒꯤ ꯏꯇꯥꯔꯝ ꯀꯔꯤꯒꯤ ꯊꯣꯏꯅ ꯏꯄꯥꯜ ꯁꯣꯏꯅꯥꯞꯄꯅꯣ ꯍꯦ ꯏꯕꯨꯡꯉꯣ ꯑꯣꯊꯔꯦ ꯏꯔꯝꯈꯩꯗꯤ ꯆꯤꯡꯉꯨ ꯀꯅꯥꯕꯨ ꯈꯨꯟꯊꯣꯛ ꯐꯔꯣꯏ ꯈꯣꯏꯌꯨꯝ ꯑꯇꯣꯞꯄꯕꯨ ꯈꯨꯟꯗꯥ ꯐꯔꯣꯏ ꯏꯕꯨꯡꯉꯣ ꯆꯤꯡꯉꯨ ꯅꯍꯥꯛꯅ ꯁꯃꯨ ꯃꯤꯔꯩꯅ ꯌꯥꯏꯕꯤ ꯅꯨꯡꯅꯥꯡ ꯍꯧ ꯇꯤꯂꯥꯡ ꯅꯈꯣꯏ ꯁꯥꯎꯅ ꯋꯥꯔꯧꯕꯤꯔꯕꯗꯤ ꯆꯤꯡꯉꯨ ꯂꯥꯏꯖ ꯍꯤꯊꯣꯡ ꯊꯤꯡꯂꯨꯆꯣ ꯁꯋꯥ ꯄꯧꯔꯦ ꯂꯣꯜꯂꯨꯔꯣ ꯍꯥꯏꯅ ꯊꯧꯁꯤꯔꯛꯄꯕꯨ ꯊꯥꯔꯩ ꯀꯗꯥꯏ ꯂꯝ ꯄꯧꯔꯣꯟ ꯁꯤꯕꯅꯣ ꯍꯥꯏꯅ ꯄꯥꯎꯈꯣꯡꯒꯤꯕꯨ ꯆꯤꯡꯉꯨ ꯂꯣꯛꯅꯤꯡꯊꯧ ꯄꯥꯎꯈꯨꯝꯂꯛꯏ ꯍꯦ ꯏꯕꯨꯡꯉꯣ ꯈꯝꯅꯨꯡ ꯋꯥꯏꯆꯠ ꯂꯝ ꯁꯋꯥ ꯄꯣꯡꯆꯝ ꯂꯝ ꯅꯃꯣ ꯁꯤꯡꯀꯨꯝ ꯂꯝꯗꯤ ꯂꯝ ꯋꯥꯠꯂꯤꯉꯩꯅꯤ ꯆꯤꯡꯉꯨ ꯏꯔꯦꯝꯍꯟ ꯈꯣꯏꯌꯨꯝ ꯊꯥꯔꯩ ꯅꯨꯡꯁꯥꯋꯥꯏ ꯂꯝ ꯀꯨꯝꯐꯝꯗ ꯈꯨꯟꯗꯥ ꯐꯔꯣꯏ ꯄꯥꯎꯈꯨꯝꯂꯕꯗ ꯆꯤꯡꯉꯨ ꯏꯊꯣꯡꯊꯤꯡ ꯁꯋꯥ ꯁꯨꯃꯤꯠ ꯂꯣꯟꯕ ꯅꯃꯣ ꯁꯤꯡꯀꯨꯝ ꯊꯣꯡꯊꯤꯡꯕꯅ ꯄꯥꯎꯃꯦꯜꯂꯛꯏ ꯑꯁꯨꯝꯅ ꯍꯩꯕꯗꯒꯤ ꯍꯩꯔꯕ ꯑꯍꯜꯁꯤꯅ ꯈꯣꯏꯗꯧꯋꯥ ꯁꯥꯟꯅꯅ ꯃꯁꯥ ꯀꯟꯖꯟꯅꯕ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯕꯨ ꯃꯥꯏꯀꯩ ꯊꯩꯈꯤꯅꯕ ꯍꯣꯠꯅꯕꯗꯣ ꯁꯃꯨ ꯃꯥꯏ ꯄꯥꯛꯂꯦ ꯃꯥꯅ ꯁꯣꯜꯂꯤꯕ ꯂꯥꯏꯔꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏꯕ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯣ ꯅꯥꯊꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯑꯃꯗꯤ
ꯂꯧꯗꯕ ꯌꯥꯗꯕꯅꯤꯅ ꯂꯥꯏꯕꯛꯅ ꯑꯁꯨꯝꯅ ꯊꯣꯛꯑ ꯇꯝꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯗꯨꯗ ꯂꯩꯕꯤ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯊꯣꯡꯖꯤꯟꯗ ꯇꯨꯁꯤꯟꯗꯨꯅ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯌꯩꯁꯤꯟꯗꯨꯅ ꯑꯔꯣꯏꯕ ꯌꯥꯏꯍꯤꯞ ꯇꯥꯟꯈꯤ꯫ ꯃꯩ ꯃꯩ ꯂꯥꯎꯅꯔꯦ꯫ ꯃꯧ ꯑꯇꯣꯝꯕꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯑꯍꯜꯗꯨ ꯁꯦꯟꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯇꯣꯝꯕꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯂꯥꯎꯔꯛꯄꯗꯨꯗ ꯃꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡꯗꯣ ꯃꯤꯍꯨꯜ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯥꯏꯅꯔꯝꯂꯦ꯫ ꯃꯧ ꯑꯇꯣꯝꯕꯤꯗꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯛꯈꯤꯕꯒ ꯍꯅꯨꯕꯗ ꯑꯣꯏꯅ ꯃꯁꯥ ꯈꯪꯒꯟ ꯀꯟꯈꯠꯂꯛꯏ꯫ ꯀꯔꯤꯝꯇ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯁꯥꯁꯨ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯔꯝꯗꯕꯗꯨꯁꯨ ꯐꯈ꯭ꯔꯦ꯫ ꯍꯅꯨꯕꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯑꯩꯉꯣꯟꯗꯒ ꯁꯤꯡꯅꯕꯒꯁꯨ ꯁꯥꯏ꯫ ꯀꯔꯤ ꯊꯣꯛꯂꯦ? ꯑꯩ ꯁꯤꯅꯤꯡꯕꯗꯥꯏ ꯏꯃꯧ ꯑꯇꯣꯝꯕꯤ, ꯅꯪ ꯑꯣꯏꯅ ꯑꯩꯒꯤ ꯃꯍꯨꯠ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯕꯀꯣ꯫ ꯅꯪ ꯅꯀꯨꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡꯗ ꯃꯔꯨ ꯂꯣꯜꯂꯦ꯫ ꯃꯩ ꯃꯩ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ, ꯇꯦꯡꯊꯥꯅꯥ ꯑꯣꯏꯅ ꯀꯞꯄꯒꯤ, ꯀꯧ ꯀꯧꯗꯨꯅ ꯀꯞꯄꯒꯤ ꯃꯈꯣꯜꯇꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯅꯤꯜꯂꯛꯏ꯫ ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯗ ꯋꯥꯡꯊꯣꯏꯕ ꯄꯔꯥ ꯑꯃꯗꯤ ꯐꯥꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯀꯣꯟꯅ ꯑꯊꯦꯡꯕꯗ ꯇꯥꯏꯕꯪꯃꯩꯒꯤ ꯋꯥꯈꯜ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯂꯥꯛꯏ꯫ ꯑꯣ, ꯃꯁꯤꯒꯤ ꯑꯍꯜꯁꯤꯗꯤ ꯑꯔꯥꯏꯕ ꯑꯍꯜꯃꯗꯤ ꯅꯠꯇꯦꯗꯅ꯫ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯁꯤꯕꯒ ꯃꯥꯅ ꯃꯁꯥ ꯈꯪꯒꯟ ꯀꯟꯈꯠꯂꯛꯏꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯈꯣꯏꯗꯧ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯃꯍꯨꯠ ꯃꯔꯦꯡꯁꯤꯟꯅ ꯎꯁꯤꯟ ꯑꯣꯏꯈ꯭ꯔꯦꯗꯅ꯫ ꯀꯌꯥꯗ ꯂꯧꯁꯤꯡ ꯂꯩꯔꯤꯕ ꯑꯍꯜꯅꯣ! ꯆꯍꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤꯔꯛꯂꯕ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯍꯤꯡꯅꯤꯡꯂꯤ꯫ ꯍꯦ ꯑꯁꯤꯕ, ꯑꯍꯤꯡꯕ ꯀꯧꯕꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯗꯦ, ꯈꯣꯏꯗꯥꯗꯦ ꯍꯥꯏꯕ ꯉꯁꯤꯇ ꯈꯪꯂꯦ ꯑꯩꯗꯤ꯫ ꯑꯗꯨꯕꯨ ꯑꯍꯜꯁꯤꯅ ꯑꯁꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯑꯣꯏꯅ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ꯫ ꯇꯨꯡꯒꯤ ꯑꯩꯒꯤ ꯈꯜꯂꯔꯣꯏ, ꯍꯧꯖꯤꯛꯅ ꯃꯔꯨꯅꯤ꯫ ꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯈꯣꯏꯗꯧ ꯋꯥ ꯁꯥꯅꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯟꯖꯗꯕ ꯊꯋꯥꯏꯒ ꯈꯥꯡꯉꯨ ꯊꯛꯇ ꯄꯨꯟꯁꯤ ꯀꯦꯝꯂꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯕꯨ ꯆꯠꯍꯟꯈꯤꯕ ꯌꯥꯗꯦ꯫ ꯃꯌꯥꯝ ꯀꯞꯂ ꯂꯥꯎꯅꯔꯤꯉꯩ ꯍꯅꯨꯕꯁꯤꯒꯤ ꯑꯩ ꯌꯥꯏꯕꯤ ꯊꯋꯥꯏꯗꯤ ꯂꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯍꯅꯨꯕꯁꯦ ꯍꯤꯡꯊꯠ ꯊꯠꯇꯕ ꯌꯥꯗꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯥ ꯑꯐ ꯐꯠꯇ ꯊꯣꯏꯅ ꯊꯤꯔꯔꯣꯏ ꯈꯜꯂꯤ꯫ ꯋꯥꯡꯊꯣꯏꯕ ꯑꯁꯤꯕ ꯀꯧꯕ ꯂꯥꯏ ꯃꯥꯕꯨ ꯌꯨꯝꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯪꯁꯤꯟꯗꯨꯅ ꯇꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯡꯊꯣꯏꯕꯅ ꯆꯤꯡꯉꯨ ꯏꯕꯨꯡꯉꯣ, ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯄꯨꯔꯦꯜꯂꯨ, ꯑꯋꯥꯡ ꯀꯧꯕ ꯏꯃꯥꯔꯨ, ꯈꯥꯕ ꯎꯂꯦꯟ ꯍꯤꯕꯨ ꯀꯝꯊꯦꯡ ꯅꯥꯇꯩꯅꯅꯕ ꯀꯣꯔꯧ ꯅꯣꯡꯃꯗꯣꯟ ꯃꯥꯂꯪ ꯍꯨꯏꯄꯥ ꯆꯤꯡꯗ ꯂꯝꯂꯣꯏꯕ ꯅꯪꯕꯨ ꯀꯔꯝꯅ ꯈꯨꯟꯀꯥꯔꯤ ꯁꯤꯕꯅꯣ? ꯊꯥꯔꯩ ꯃꯔꯝ ꯈꯩꯒꯤꯕꯨ ꯈꯨꯟꯗꯥ ꯐꯔꯣꯏ ꯍꯥꯏꯅ ꯉꯝꯒꯅꯤ꯫ ꯅꯆꯨꯡꯒ ꯑꯩꯗꯤ ꯆꯤꯡꯉꯨꯅ ꯃꯔꯛꯄꯨ ꯂꯧꯉꯝꯂꯣꯏ꯫ ꯑꯅꯥꯜ ꯃꯪꯐꯧ ꯃꯔꯩ ꯄꯨꯡ, ꯈꯨꯟꯗꯣꯟ ꯃꯍꯧ ꯇꯣꯁꯦꯟ ꯋꯥꯏꯅꯦꯟ, ꯈꯨꯜꯀꯥꯡ ꯈꯨꯄꯨꯡ ꯂꯣꯏꯕꯤ ꯊꯥꯀꯨꯝ, ꯍꯩꯈꯥ ꯂꯝꯀꯥꯡ ꯇꯔꯥꯎ ꯈꯨꯡꯀꯥꯡ ꯄꯨꯝꯅ ꯂꯥꯡꯒꯩ ꯀꯨꯝꯁꯤꯡ ꯈꯨꯗꯤꯡꯕꯨ ꯀꯨꯝꯒꯥꯎꯗꯨꯅ ꯇꯧꯆꯤꯡ ꯍꯩꯒꯠꯆꯒꯦ꯫ ꯁꯤꯡꯉꯦ ꯂꯩꯀꯥꯍꯟꯅ ꯂꯥꯏꯖ ꯇꯝꯃꯨ, ꯁꯋꯥ ꯃꯤꯊꯣꯡ ꯊꯤꯡꯕꯤꯔꯝꯕꯗꯤ ꯅꯆꯨꯡꯒ ꯑꯩꯕꯨ ꯊꯤꯡꯉꯒꯦ ꯍꯥꯏꯅ ꯄꯥꯎꯇꯥꯛ ꯈꯣꯜꯒꯤꯕꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧꯅ ꯂꯥꯏꯖ ꯏꯄꯥꯜ ꯐꯥꯠ ꯊꯧꯗꯨ ꯅꯨꯡꯄꯥꯜ ꯊꯤꯡꯂꯝꯕꯕꯨ ꯂꯥꯏꯖ ꯏꯊꯥꯕꯤꯔꯤ꯫ ꯎꯡꯒꯨꯝ ꯁꯤꯠꯄꯨ ꯂꯥꯏꯅ ꯂꯥꯏꯖ ꯏꯀꯨꯝ ꯏꯊꯥꯔꯛꯏ꯫ ꯆꯍꯤ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯇꯥꯎꯖꯤꯡ ꯍꯩꯀꯠ ꯍꯥꯟꯅ ꯇꯝꯈꯤꯒꯦ ꯍꯥꯏꯗꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯕꯅ ꯆꯤꯡꯉꯨ ꯃꯥꯕꯨ ꯇꯥꯏꯔꯛꯄ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯂꯨꯔꯕ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨ ꯑꯃꯨꯛ ꯌꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯈꯣꯏꯗꯧ ꯋꯥ ꯁꯥꯅꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯨꯔꯕ ꯑꯍꯜꯗꯨꯒꯤ ꯃꯔꯤꯜ ꯇꯦꯡꯒꯦ ꯈꯟꯗꯨꯅ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯗꯨ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯨ ꯈꯣꯌꯨꯝ ꯂꯥꯏꯔꯦꯝꯂꯦꯟꯗ ꯊꯤꯜꯂꯨꯔꯒ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯀꯔꯤꯝꯇ ꯁꯣꯏꯕꯤ ꯉꯥꯝꯕꯤꯔꯔꯣꯏ꯫ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯄꯦꯟꯕ ꯐꯥꯎꯔꯕ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯅ ꯊꯣꯏꯅ ꯅꯥꯆꯤꯡꯂꯨꯗꯦ꯫ ꯑꯍꯜ ꯑꯗꯨꯗꯤ ꯇꯨꯃꯤꯟ ꯇꯨꯝꯗꯨꯅ ꯂꯩ꯫ ꯋꯥꯡꯊꯣꯏꯕ ꯀꯧꯕ ꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯁꯠꯅꯕ ꯊꯧꯔꯥꯡ ꯇꯧꯁꯤꯜꯂꯦ ꯍꯥꯏꯕꯗꯤ ꯑꯍꯜꯗꯨꯗꯤ ꯈꯪꯗꯦ꯫ ꯌꯨꯝꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯆꯪꯂꯒ ꯂꯩꯋꯥ ꯑꯊꯣꯏꯕ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯜꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯗ ꯌꯥꯗꯦ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯁꯣꯜꯂꯤꯕ ꯂꯩꯋꯥꯗꯨꯅ ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯜꯂꯛꯄ ꯍꯅꯨꯕꯗꯣ ꯇꯨꯝꯂꯝꯕꯗꯒꯤ
ꯁꯣꯔ ꯐꯨꯡꯒꯠꯂꯛꯏ꯫ ꯍꯅꯨꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯃꯤ ꯇꯥꯅꯕ ꯂꯥꯎꯔꯤ꯫ ꯏꯆꯥꯁꯥ, ꯏꯄꯥ ꯀꯩꯅꯣꯝ ꯇꯧꯔꯦ, ꯏꯄꯥ ꯌꯥꯗ꯭ꯔꯦ, ꯀꯅꯥ ꯂꯩ? ꯅꯈꯣꯏ ꯏꯄꯥꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯗꯤ ꯀꯜꯂꯨ ꯂꯥꯎ꯫ ꯃꯥꯅ ꯂꯥꯎꯔꯤꯕꯗꯣ ꯈꯣꯟꯖꯦꯜꯗꯨ ꯏꯁꯤ ꯁꯤꯔꯗꯅ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯥꯅ ꯀꯧꯔꯤꯕꯗꯣ ꯀꯅꯥꯁꯨ ꯇꯥꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯄꯨꯔꯣꯟ ꯑꯗꯣ ꯃꯥꯏꯕ ꯋꯥꯡꯊꯣꯏꯕꯅ ꯀꯥꯆꯤꯟꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯤ꯫ ꯊꯣꯡꯗꯨ ꯍꯦꯛ ꯊꯤꯡꯖꯤꯟꯕꯒ ꯃꯍꯥꯛ ꯇꯨꯃꯤꯜꯂꯦ꯫ ꯁꯣꯝꯗꯅ ꯃꯌꯥꯝꯗꯤ ꯃꯧ ꯇꯣꯝꯕꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯑꯔꯣꯏꯕ ꯂꯩꯀꯠ ꯇꯝꯂꯤ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜꯗꯨꯅ ꯀꯅꯥꯁꯨ ꯇꯥꯗꯦ꯫ ꯀꯥ ꯃꯅꯨꯡꯗ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯑꯍꯜꯗꯨꯅ꯫ ꯋꯥꯡꯊꯣꯏꯕꯅ "ꯅꯪꯗ ꯁꯤꯈꯤꯁꯅꯨ, ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯅ ꯍꯛꯆꯥꯡꯒ ꯁꯦꯠꯅ ꯈꯥꯏꯅꯔꯣ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯣ ꯑꯩꯅ ꯂꯧꯔꯒꯗ ꯄꯦꯟꯒꯗꯕꯅꯤ"꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯌꯥꯝ ꯅꯤꯡꯉꯥꯏꯗꯅꯔꯦ꯫ ꯑꯁꯤꯕ ꯀꯧꯕ ꯃꯥꯒꯤ ꯇꯟꯊꯥꯗ ꯄꯨꯡꯖꯥ ꯉꯥꯏꯗꯨꯅꯤ꯫ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯕꯤ ꯃꯤꯔꯦꯜ ꯃꯥꯕꯨ ꯂꯧꯔꯕꯗ ꯑꯍꯜꯗꯨꯁꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯔꯦ꯫ ꯑꯍꯜꯗꯨꯅ ꯁꯤꯔꯦ ꯈꯪꯂꯕꯗ ꯋꯥꯡꯊꯣꯏꯕꯅ ꯂꯣꯜꯂꯤꯕ ꯆꯥꯔꯒꯤ ꯄꯨꯔꯣꯜ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯃꯩꯉꯥꯜꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯄꯦꯟꯕ ꯐꯥꯎꯔꯤ꯫ ꯋꯥꯡꯊꯣꯏꯕꯅ ꯑꯃꯨꯛ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯌꯥꯝꯗꯨ ꯇꯥꯅꯕ꯫ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯍꯜꯁꯦ꯫ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯃꯁꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯃꯍꯩ ꯃꯍꯩ ꯆꯦꯟꯅꯔꯦ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯍꯜꯗꯨꯒꯤ ꯍꯛꯆꯥꯡꯗꯣ ꯃꯌꯥꯝꯅ ꯃꯃꯤꯠꯇ ꯎꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯀꯨ ꯑꯃꯗꯤ ꯃꯃꯧ ꯑꯅꯤꯒꯤ ꯍꯛꯆꯥꯡꯗꯨ ꯄꯨꯟꯅ ꯈꯥꯡꯍꯦꯟꯕ ꯃꯄꯥꯗꯨꯗ ꯊꯝꯃꯦ꯫ ꯑꯍꯜꯗꯨ ꯁꯤꯕꯒꯤꯗꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ꯭ꯔꯦ꯫ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯅꯍꯥ ꯏꯑꯣꯏ ꯑꯣꯏꯈꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯁꯤꯕꯗꯨꯒꯤ ꯈꯜꯂꯨꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯔꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯄꯨꯝꯕ ꯂꯣꯏꯔꯕꯗ ꯈꯨꯟꯗꯨꯗ ꯂꯩꯕ ꯃꯪ ꯂꯩꯕꯗꯣꯝꯗ ꯃꯀꯨ ꯑꯃꯗꯤ ꯃꯃꯧ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯄꯣꯠꯂꯣꯏꯅꯕ ꯄꯨꯊꯣꯔꯛꯑꯦ꯫ ꯁꯤꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯞꯂꯦ꯫ ꯃꯃꯧ ꯑꯇꯣꯝꯕꯤꯗꯨꯒꯤ ꯆꯥꯟꯅꯖꯕꯤ ꯃꯧ ꯌꯥꯏꯃꯗꯨꯅ ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯏꯆꯦꯗꯤ ꯃꯥꯡꯖꯔꯦꯗꯅ꯫ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯏꯆꯦꯒꯤꯗꯤ ꯏꯅꯥꯎ ꯂꯩꯔꯔꯣꯏꯀꯣ꯫ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯥꯏꯅꯔꯦꯗꯣ꯫ ꯉꯥꯊꯦꯝꯕꯤ, ꯏꯆꯦꯒꯤ ꯏꯕꯦꯝꯃ, ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯕꯗ ꯌꯥꯝ ꯂꯥꯏꯅ ꯃꯥꯡꯉꯤꯗꯀꯣ ꯏꯅꯥꯎꯗꯤ꯫ ꯃꯧ ꯌꯥꯏꯃꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯩ ꯆꯨꯕ ꯍꯧꯔꯛꯄꯗ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯀꯨ ꯑꯃꯗꯤ ꯃꯃꯧꯒꯤ ꯃꯩꯔꯤ ꯍꯦꯛ ꯆꯨꯕ ꯍꯧꯕꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯐꯨ ꯅꯤꯡꯐꯨ ꯉꯥꯡꯅꯔꯦ꯫ ꯂꯩꯀꯥꯏꯗꯨꯒꯤ ꯅꯍꯥ ꯑꯍꯜ ꯈꯔꯗꯤ ꯂꯩꯊꯍꯧꯔꯤ ꯄꯣꯠꯂꯣꯏꯕꯗꯨ ꯂꯣꯏꯁꯤꯟꯕ ꯈꯝꯕ ꯐꯥꯎꯕ ꯌꯥꯎꯅꯕ꯫ ꯋꯥꯡꯊꯣꯏꯕꯁꯨ ꯃꯪꯊꯣꯡ ꯊꯤꯡꯗꯕ ꯌꯥꯗꯕꯅꯤ, ꯂꯣꯏꯁꯤꯟꯕ ꯐꯥꯎꯕ ꯂꯩꯒꯗꯧꯕꯅꯤ꯫ ꯅꯍꯥ ꯑꯅꯤꯅ ꯑꯋꯥꯏꯈꯨꯝ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ "ꯏꯇꯩꯃ ꯉꯥꯊꯦꯝꯕꯤꯁꯦ ꯃꯆꯤꯟꯕꯨꯗꯤ ꯈꯔ ꯌꯥꯎꯖꯩ ꯍꯥꯏꯕꯕꯨ ꯃꯕꯨꯛꯇꯤ ꯐꯕꯅꯤꯅꯦ꯫ ꯍꯣꯏꯅꯦ, ꯇꯥ ꯐꯩꯖꯥꯎꯒꯤ ꯈꯟꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ꯫ ꯂꯨꯍꯣꯡꯕꯁꯨ ꯆꯍꯤ ꯐꯥꯗ꯭ꯔꯤ꯫ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕ ꯃꯥꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ꯫ ꯑꯗꯨꯕꯨ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯏꯇꯩꯃ ꯉꯥꯊꯦꯝꯕꯤꯒꯤ ꯃꯤꯁꯤꯁꯦ꯫ ꯅꯪꯗ ꯅꯠꯇꯦ ꯈꯣꯝꯕꯥ, ꯑꯩꯁꯨꯅ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯇꯜꯂꯦꯗꯩꯕꯣ ꯇꯧꯔꯤꯁꯦ, ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯦꯅꯦ꯫ ꯉꯔꯥꯡꯒꯤ ꯋꯥ ꯑꯃ ꯇꯝꯃꯨꯔꯥ? ꯑꯩꯒꯤ ꯋꯥꯁꯦ ꯃꯇꯥꯡꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯀꯔꯤ ꯋꯥꯅꯣ? ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯇꯧꯔꯛꯑꯕ꯭ꯔꯥ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯥꯝ ꯇꯝꯅꯩ꯫ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯁꯨ ꯌꯨꯝꯊꯪꯅꯅ ꯂꯩꯕꯅꯤꯅ ꯍꯧꯗꯣꯡ ꯆꯤꯛꯅꯕꯅ ꯃꯔꯣꯜ ꯑꯃ, ꯎꯆꯤ ꯃꯈꯦꯜ ꯂꯥꯡꯕꯅ ꯃꯔꯣꯜ ꯑꯃ, ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯗꯦ꯫ ꯅꯪꯅ ꯄꯥꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯃꯤ ꯏꯆꯝ ꯆꯝꯅ ꯁꯥꯁꯤꯡꯒꯤ ꯃꯆꯠ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯊꯦꯡꯕꯗ ꯈꯨꯖꯥꯃꯩ ꯇꯧꯕ ꯊꯣꯛꯄꯗ ꯏꯇꯩꯃ ꯉꯥꯊꯦꯝꯕꯤ ꯍꯣꯏꯒꯤ ꯌꯦꯅꯈꯥꯗ ꯑꯃꯨꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯄꯥꯈꯠꯇꯅ ꯄꯥꯏꯈꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯗꯤ ꯅꯠꯇꯦꯀꯣ? ꯑꯩꯕꯨ ꯊꯧ ꯂꯩꯇꯕꯗꯧꯅ
ꯀꯩꯗꯧꯕꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯂꯤꯗꯣꯏꯅꯣ? ꯈꯪꯗ꯭ꯔꯦꯗ, ꯀꯤꯕꯨ ꯀꯤꯔꯦ ꯂꯩꯀꯥꯏꯁꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯃꯤ ꯑꯌꯥꯝꯕꯁꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯕ ꯌꯥꯎꯔꯤ꯫ ꯁꯤꯔꯤꯕ ꯑꯍꯜꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯥꯛ ꯍꯦꯛ ꯆꯥꯛꯎ ꯌꯥꯗꯦ꯫ ꯃꯊꯛꯇ ꯃꯔꯣꯟ ꯁꯤꯡ ꯃꯌꯥꯝ ꯅꯝꯁꯤꯜꯂꯁꯨ ꯃꯔꯩ ꯃꯔꯥ ꯇꯧꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯈꯔ ꯊꯨꯅ ꯆꯥꯛꯇꯨꯅ ꯃꯩꯇꯥꯟ ꯑꯣꯟꯈꯤꯅꯕ ꯍꯥꯏꯗꯅ ꯁꯥꯅꯧꯅ ꯃꯤꯊꯤꯟ ꯆꯩꯗꯨ ꯄꯥꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯜꯂꯤ꯫ ꯃꯥ ꯃꯁꯤꯗꯤ ꯑꯍꯜ ꯑꯣꯏꯖꯩ ꯍꯥꯏꯕꯇꯅꯤ, ꯄꯥꯛ ꯆꯥꯎ ꯌꯥꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯃꯅ ꯈꯨꯝꯂꯛꯏ, ꯇꯥꯏꯕꯪ ꯃꯤꯅꯤꯗꯅ, ꯂꯨ ꯇꯣꯡꯅ ꯁꯥꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯄꯣꯠꯂꯣꯏꯕꯗꯣ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯛ ꯂꯣꯏꯌꯨ ꯌꯥꯗꯦ꯫ ꯐꯅꯁꯨ ꯇꯥꯡꯂꯧꯔꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯇꯟꯖꯥꯁꯤꯗ ꯃꯥꯏꯃꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯔꯨꯝ ꯑꯃꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯄꯥꯜ ꯊꯣꯛꯄ ꯂꯣꯏꯕꯒ ꯃꯥꯏꯃꯨꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗ ꯍꯨꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ, ꯃꯥꯃꯒꯤ ꯈꯨꯗꯣꯞꯇꯨꯕꯨ ꯌꯥꯎꯔꯤꯕ꯭ꯔꯥ? ꯉꯁꯥꯏ ꯁꯤꯡ ꯃꯔꯣꯟ ꯅꯟꯕꯗꯨꯗ ꯂꯣꯟꯅ ꯇꯟꯖꯥ ꯌꯦꯡꯂꯤꯉꯩ ꯑꯩꯅ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯅꯥꯔꯣꯟꯗ ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯍꯧꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯔꯤꯈꯥꯎ ꯃꯥꯕꯗꯨꯗ ꯍꯅꯨꯕꯗꯨꯅ ꯈꯨꯌꯥꯏꯗ ꯁꯤꯕ ꯃꯥꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯇꯣ ꯌꯥꯎꯏ꯫ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯄꯥꯅ ꯁꯤꯔꯝꯕ ꯈꯨꯗꯣꯞꯇꯣ ꯌꯥꯎꯖꯈ꯭ꯔꯁꯅꯨ ꯍꯥꯏꯗꯅ ꯂꯧꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯣꯟꯅ ꯍꯨꯔꯥꯜ ꯄꯨꯛꯆꯦꯟ ꯆꯦꯟꯕ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯃꯥꯏꯃꯨꯅ ꯇꯨꯃꯤꯟ ꯂꯣꯟꯅ ꯀꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯂꯧꯊꯣꯛꯍꯧꯕꯅꯤ꯫ ꯃꯥꯏꯃꯨ ꯃꯔꯨꯝꯗꯨꯗ ꯍꯔꯥꯎꯔꯤ꯫ ꯁꯅꯥ ꯈꯨꯗꯣꯞꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯀꯣꯟꯁꯪꯗ ꯆꯠꯂꯒ ꯀꯥꯏꯊꯣꯛꯀꯦ, ꯁꯦꯟ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯁꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕ꯫ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯃꯆꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯒ ꯁꯅꯥ ꯈꯨꯗꯣꯞꯇꯣ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯜꯂꯒ ꯃꯌꯥꯝ ꯄꯨꯟꯕꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯌꯥꯎꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯁꯤꯔꯤꯕ ꯃꯧꯅꯥ ꯉꯥꯊꯦꯝꯕꯤꯒꯤ ꯍꯛꯆꯥꯡꯗꯤ ꯃꯩꯇꯥꯜꯕꯨ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯤꯔꯤꯕ ꯃꯀꯨꯕꯣꯛꯀꯤ ꯍꯛꯆꯥꯡꯗꯨꯗꯤ ꯇꯨꯝꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯃꯛ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯍꯛꯆꯥꯡꯗꯣ꯫ ꯃꯩ ꯍꯛꯆꯥꯡꯗꯣ ꯇꯨꯝꯅꯕ ꯌꯣꯄꯥꯛꯅ ꯌꯥꯟꯗꯨꯅ ꯊꯦꯡꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯊꯨꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯉꯝꯕ ꯄꯥꯝꯕꯩ ꯄꯨꯊꯣꯛꯇꯨꯅ ꯍꯅꯨꯕꯗꯨꯒꯤ ꯍꯛꯆꯥꯡꯗꯨꯁꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯔꯦ꯫ ꯄꯣꯠꯂꯣꯏꯕ ꯂꯣꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯃꯪ ꯀꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯑꯁꯤ ꯊꯣꯡ ꯊꯤꯡꯅꯕ ꯃꯪꯊꯣꯡ ꯊꯤꯡꯅꯕ ꯋꯥꯡꯊꯣꯏꯕꯅ ꯃꯪꯗꯨꯗ ꯂꯩꯕ ꯂꯥꯏꯗꯨꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ, ꯂꯩꯃꯥꯕ ꯇꯨꯃꯥꯕ, ꯂꯩꯁꯦꯝꯕ ꯇꯨꯁꯦꯝꯕ, ꯍꯅꯨ ꯀꯣꯛꯆꯥꯎꯕ, ꯍꯅꯨ ꯍꯟꯕ, ꯉꯥꯡꯑꯣꯏꯕ, ꯄꯥꯁꯤ ꯇꯣꯝꯕ, ꯇꯥꯡꯈꯨꯜ ꯇꯣꯝꯕ, ꯊꯤꯟꯕꯤ ꯂꯥꯏꯔꯦꯟ ꯆꯝꯕ, ꯂꯥꯏ ꯅꯈꯣꯏ ꯃꯥꯄꯜꯕꯨ ꯇꯥꯏꯅ, ꯀꯨꯃꯥꯏ ꯍꯥꯡ, ꯀꯨꯃꯥꯏ ꯀꯨꯞ, ꯀꯨꯃꯥꯏ ꯊꯤꯡ ꯊꯤꯡꯂꯕꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯥꯏꯗ ꯊꯥꯡꯂꯣꯟ ꯂꯩ ꯆꯤꯡꯂꯝꯂꯒ ꯍꯧꯖꯤꯛꯇꯤ ꯍꯟꯅ ꯃꯨꯛꯇ ꯌꯦꯡꯂꯝꯗꯅ ꯋꯥꯡꯊꯣꯏꯕꯁꯨ ꯃꯪꯊꯣꯡ ꯊꯤꯡꯕ ꯂꯣꯏꯗꯨꯅ ꯂꯥꯇꯦꯟ ꯑꯃ ꯄꯥꯏ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯂꯥꯛꯑꯦ꯫ ꯑꯍꯤꯡ ꯃꯃꯩ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯅꯣꯡꯉꯥꯟꯒꯗꯕ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥꯁꯨ ꯌꯥꯝꯃꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯡ ꯃꯁꯥꯗ ꯃꯩꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯤꯛ ꯆꯥꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯍꯩꯕꯅ ꯊꯣꯏꯅ ꯃꯝꯕꯗꯨꯗ ꯅꯥꯆꯨꯡꯂꯨꯗꯦ꯫ ꯃꯌꯨꯝ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡꯗꯣ ꯄ꯭ꯔꯞ ꯊꯥꯡꯗꯨꯅ ꯂꯥꯛꯑꯦ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯥꯏꯔꯦꯟꯕꯝꯒꯤ ꯇꯥ ꯄꯤꯁꯛꯇꯣ ꯃꯃꯤꯠꯇ ꯎꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯈꯣꯝꯗꯣꯟꯕꯤꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯃꯇꯨꯡ ꯃꯥꯁꯨ ꯁꯤꯗꯧꯒꯤ ꯀꯟꯅ ꯅꯥꯈꯤꯕ꯫ ꯃꯗꯨꯗ ꯃꯥꯅ ꯑꯅꯥꯕꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯨꯕꯗ ꯄꯤꯁꯛꯅ ꯉꯥ ꯑꯣꯏꯔꯝꯕ, ꯁꯤꯔꯤꯕ ꯅꯨꯄꯤ ꯈꯣꯝꯗꯣꯟꯕꯤꯅ ꯏꯁꯤꯡ ꯑꯣꯏꯔꯝꯕ꯫ ꯏꯁꯝ ꯍꯦꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯉꯥꯅ ꯏꯁꯤꯡ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯕꯅ ꯇꯉꯥꯏ ꯐꯗꯅ ꯄꯤꯁꯛꯀꯤ ꯊꯋꯥꯏ ꯀꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯐꯨ ꯑꯃꯗ ꯏꯁꯤꯡ ꯍꯥꯞꯂꯒ ꯉꯥꯃꯨ ꯑꯃ ꯊꯥꯗꯔꯒ ꯈꯥꯡꯍꯟꯐꯝꯗ ꯈꯨꯔꯨꯝꯂꯒ ꯊꯝꯈꯤꯕꯗꯣ ꯆꯠꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯃꯥ ꯃꯤꯒꯤ ꯑꯁꯤꯕꯒꯤ ꯈꯔ ꯇꯣꯏꯅ ꯀꯨꯝꯈꯤ꯫ ꯃꯗꯨꯁꯨ ꯑꯔꯣꯏꯕꯤ ꯇꯥꯈꯤꯕꯅꯤ꯫ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗꯨꯗ ꯀꯜꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯤꯁꯛꯀꯤ ꯍꯣꯠꯅꯈꯤꯕ ꯆꯠꯅ ꯃꯃꯤꯠꯇ ꯎꯔꯛꯏ꯫ ꯄꯤꯁꯛꯀꯤ ꯅꯨꯄꯤ ꯈꯣꯝꯗꯣꯟꯕꯤ ꯂꯩꯈꯤꯗꯕ ꯅꯣꯡꯉꯥꯜꯂꯒꯅꯤ ꯄꯤꯁꯛꯅ ꯋꯥꯡꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ꯫ ꯋꯥꯡꯊꯣꯏꯕ,
Kari haige khura? Hantak marakse nangi khura yam toina mangkrem haigem naine. Maku mangnida kaisu tawre khura. Nang nadi adum na hairiba. Aidi onthokpa mangbu mangida. Kari mangno aduk tamudana tasi khura. Panbu paningdreda ichinsina. Haidradi karam khangni aina khura. Phare adudi nang khura hairage. Haibiro khura. Nang nandon khumdon bido mangda urami. Mahak nane asi harga mangda tawkiba ukiba du lirame. Bisak chak toklaba matung mangonda phak macha ama thaduna pothaduna le. Tanja aduda magi nupi khumdon bi laklaga. Kaidawriba nangdi? Aina ngasaidagi nang ngaiduna leiri asi thenda. Nang yaudradi ai chatpa ngamloi. Bisak ingangangda. Khumdon bi nanga chamina ningdabagi wa nate. Asiba nanga ahingba iga karamna lambi tinagani. Nanga iga chaminaba yaroye. Khumdon bi yam sauna khumle. Adudi nangna puk phattabagi wani. Ibani nahanwai kari hainakhige. Hinglasu punna hingminasi. Sirasu punna siminasi. Kawbirabra. Madudi wahigi wani. Thabak oina utpa yaroye. Khangkum khumle bisaksu. Anido makhatana awai khum tawne. Nangdi aibu nungsiba oiramdredana kanana nungside haikrage. Nangi moongduna takpane. Masida haiba haidaba amamuk laikhidro. Khumdon bi nang saurabo. Aigi kari tik laiduna ahingba nangonda asiba ina saugadoino. Se saukhinu ai wa haige. Nangsu aisu punna chaminarabadi isa isu mayamse kanana yingsilbihawni. Ahal pandaba yum haibado oheuroidra. Ai aduda khangdi. Adubu ai simadi khangi. Nang naibu nukside pambidi sinbagi wahaini khoi hitaiba. Adumna hainu khumdon bi ai nangbu nuksiye. Phare nangna nuksi hairabani haujima nang aiga loinaduna lairamlan pangkhrase. Hanjin hanjin ai nangi nafamda hairibasini. Aidi nang yaudradi kaidungda yumpham sidagi masi lengkhara khongpamsu thangkhara. Madu yaroida khumdon bi yadaba yaro aina haisini. Nang nachanasu singse karimta nuksidrabo. Aingonda moigi wa hairakanu. Hinglingai aigi thamoi pendaba kari tawbikrage. Mama mapa pijaningdaba icha singsigi ai karimta khande. Moidi angangni ngakpifam thoktabra. Aidi nangdawna minungsi laite ngakpiba sungamloye. Aduk masinga yauna phatraba nangde. Mina phararoi phatradi hidak laite. Aigi wase thaidoknaba honnaganu. Haujingma aiga punna laigi do lai tongduna lairamlen yongnaba satkrase. Asi hairga bisaki khudang du pai soro soro laktuna chingi. Magi nupina mabu asi lebak yongnaba puduna chatnaba honnarami. Adubu laibuk phabadagi haigadra mangadu manglambadagi nongalamdaiduda mikap thogle. Wangthoibagi mafamda bisakna mangkiba tamthiba mangadu taraba matung phibamna yadraduna ngai singda tabagi phibamdu uraduna numidang wairam mama ngai singda taba fanaba lai khuramnaba thorang tarami. Poche langba loriduna bisaki punchi kandaba yade khanduna wangthoibana. Nga sidi ising manungda hingbane. Aidi taibangni malang panda amamba nganbani ki manungda taibang aina hingjabani. Aidi laije irolungda hingba nati. He laije ising moiba nangdi ipak asoba iyai pungda tinkhre. Ising nangi manungda hingba ngambadi lemlei nga tani. Aigi ihut ireng sillaga lemlei nga nangna iroi nakro. Ising nangdi ikonda laibani. Taibang aidi taibang palma pugi masai konda laibani. Mi hingse lai shire mi hinge.
ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯋꯥꯡꯊꯣꯏꯕ ꯂꯥꯏ ꯇꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯂꯥꯏ ꯇꯥꯏꯕꯗꯒꯤ ꯈꯣꯝꯗꯣꯟꯕꯤꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯀꯟꯈꯠꯂꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯉꯥꯜꯂꯒ ꯄꯤꯁꯛꯅ ꯃꯪ ꯑꯃ ꯃꯪꯕꯗꯣ ꯑꯃꯨꯛ ꯋꯥꯡꯊꯣꯏꯕꯗ ꯅꯧꯅ ꯇꯝꯃꯤ꯫ ꯋꯥꯡꯊꯣꯏꯕꯗ ꯑꯃꯨꯛ ꯃꯪꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯪꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯈꯣꯝꯗꯣꯟꯕꯤ ꯂꯥꯛꯏ ꯑꯗꯨꯒ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ꯫ ꯄꯨꯛꯐꯠꯇ, ꯅꯪꯕꯨ ꯐꯠꯇꯕ ꯃꯥꯂꯦꯝ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯝꯃꯣꯏ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯈꯣꯝꯗꯣꯟꯕꯤ? ꯅꯪꯅ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗꯗꯨꯅ ꯂꯦꯝꯂꯩ ꯉꯥꯅ ꯎꯁꯤꯟꯁꯤꯜꯂꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯈꯪꯂꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯝꯕꯅꯦ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯈꯣꯝꯗꯣꯟꯕꯤ꯫ ꯍꯥꯏꯒꯅꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯒꯅꯤ꯫ ꯅꯪꯗꯤ ꯄꯨꯛꯐꯠꯇꯅꯦ, ꯄꯨꯛꯐꯠꯇ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯩꯒꯤ ꯃꯔꯛꯇ ꯁꯝꯕꯜ ꯈꯥꯅꯕ ꯍꯣꯠꯅꯔꯤꯕ ꯃꯥꯏꯕꯁꯤꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯇꯗꯤ ꯂꯧꯔꯒꯦ꯫ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯗ꯭ꯔꯤꯉꯩ ꯑꯩ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯈ꯭ꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯪꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯇꯨꯝꯗꯨꯅ ꯂꯩꯕ ꯄꯤꯁꯛ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯄꯤꯁꯛꯅ ꯃꯪꯗꯝꯂꯕ ꯃꯇꯨꯡ ꯋꯥꯡꯊꯣꯏꯕꯅ "ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯈꯨꯔꯥ꯫ ꯏꯟꯗꯣꯜꯗꯣ ꯑꯗꯨꯛ ꯍꯛꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ"꯫ ꯄꯤꯁꯛ ꯌꯥꯝ ꯄꯥꯈꯠꯅ "ꯃꯥꯗꯤ ꯃꯆꯤꯡ ꯃꯁꯣꯜ ꯐꯠꯇꯕꯅꯤ ꯃꯍꯧꯁꯥꯗꯒꯤ"꯫ ꯋꯥꯡꯊꯣꯏꯕꯅ ꯄꯥꯎꯈꯨꯝꯂꯛꯏ "ꯈꯨꯔꯥ, ꯑꯍꯤꯡꯕꯒ ꯑꯁꯤꯕꯒꯁꯦ ꯇꯣꯈꯥꯏꯒꯜꯂꯦ꯫ ꯑꯅꯤꯁꯦ ꯍꯦꯛꯇ ꯆꯥꯁꯤꯟ ꯆꯨꯁꯤꯟꯅꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯈꯨꯔꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ"꯫ ꯆꯤꯟꯕꯥꯜꯗꯗꯤ ꯍꯥꯏꯖꯕꯒꯤ ꯋꯥꯇꯅꯤ, ꯈꯧꯇꯛꯇꯤ ꯆꯥꯔꯕꯅꯤ ꯃꯥ꯫ ꯏꯍꯩ ꯍꯩꯅꯗꯕ ꯐꯥꯎꯔꯦ꯫ ꯀꯔꯤꯕꯨ ꯇꯧꯔꯛꯄ ꯊꯋꯥꯏ ꯑꯃꯅ ꯑꯗꯨꯛ ꯌꯥꯝꯅ ꯃꯇꯤꯡ ꯂꯩꯅ ꯃꯪꯂꯥꯟꯗ ꯂꯥꯛꯂꯒ ꯁꯤꯡꯅꯔꯝꯕ? ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯦ ꯉꯥꯛꯊꯣꯛꯇꯕ ꯌꯥꯗꯦ꯫ ꯃꯁꯥꯅ ꯃꯁꯥ ꯀꯟꯖꯅꯕ ꯂꯝꯕꯤ ꯑꯃꯠꯇꯗꯤ ꯌꯥꯠꯇꯕ ꯌꯥꯗꯦ꯫ ꯋꯥꯡꯊꯣꯏꯕ ꯄꯣꯂꯣꯏꯕ ꯌꯥꯎꯔꯕꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯨꯗ ꯂꯪꯂꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯦꯡꯃꯤꯟꯅꯕ ꯂꯩ ꯄꯔꯦꯡꯒꯨꯝ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯂꯥꯇꯦꯟ ꯊꯥꯎꯃꯩꯗꯨ ꯄꯥꯏ ꯃꯌꯨꯝ ꯌꯧꯅꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯈꯨꯜ ꯂꯣꯟꯅꯕ ꯂꯧꯕꯨꯛꯀ ꯇꯥꯏꯅꯕ ꯂꯃꯥꯡ ꯑꯃꯗ ꯃꯊꯟꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯂꯥꯛꯏ꯫ ꯃꯥꯒꯤ ꯇꯨꯡꯗ ꯃꯤꯅ ꯏꯟꯅꯔꯛꯄ ꯃꯥꯟꯕꯒꯤ ꯁꯥꯍꯨꯝ ꯀꯌꯥ ꯑꯃꯁꯨ ꯇꯠꯇꯅ ꯃꯁꯥꯗ ꯐꯪꯉꯤ꯫ ꯁꯥꯍꯨꯝꯁꯤꯕꯨ ꯃꯁꯥꯅ ꯀꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯁꯣꯜꯂꯤ꯫ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯕ ꯍꯩꯕ ꯍꯅꯨꯕꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯃꯥꯒꯤ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯃꯔꯛꯁꯤꯗ ꯃꯈꯣꯏ ꯈꯨꯟꯒꯤ ꯉꯔꯥꯡ ꯉꯥꯟꯇ ꯁꯤꯈꯤꯕ ꯃꯉꯥꯅꯤ ꯂꯩꯍꯜꯂꯣꯏꯗ꯭ꯔꯤꯕ ꯈꯣꯝꯗꯣꯟꯕꯤꯒꯤ ꯃꯤꯔꯦꯜꯁꯨ ꯃꯇꯥꯡꯁꯤꯗ ꯃꯊꯤ ꯐꯣꯡꯂꯔꯦ꯫ ꯑꯅꯝ ꯀꯟꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅꯁꯨ ꯃꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯒꯨꯝ ꯊꯣꯛꯂꯦ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯅ ꯂꯥꯟꯕꯨꯡꯅꯔꯦ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯏꯊꯤꯜ ꯐꯥꯎꯔꯦ ꯋꯥꯡꯊꯣꯏꯕ꯫ ꯋꯥꯡꯊꯣꯏꯕ ꯆꯠꯅ ꯆꯠꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯦ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯤꯅ ꯇꯧꯔꯤꯁꯦ꯫ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯇꯨꯔꯤꯛ ꯇꯨꯋꯥꯎ ꯈꯨꯗꯤꯡꯗ ꯌꯩꯕꯗ ꯑꯁꯥꯕ ꯃꯩꯁꯥ ꯐꯥꯎꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯂꯣꯡꯒꯤ ꯊꯕꯛ ꯍꯧꯕ ꯌꯥꯔꯦꯗꯅ꯫ ꯑꯩꯒꯤ ꯂꯣꯡ ꯃꯆꯤꯟ ꯇꯨꯝꯕ ꯌꯥꯎꯔꯤꯀꯣ? ꯀꯔꯤꯒꯤꯗꯃꯛ ꯃꯁꯤꯗ ꯑꯩꯅ ꯆꯤꯡꯅꯗꯨꯅ ꯃꯤꯄꯥꯏꯒꯅꯤ? ꯃꯤꯄꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥ? ꯃꯤꯄꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯑꯁꯤꯕ ꯃꯈꯣꯏꯅ ꯑꯍꯤꯡꯕ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯄꯥꯟꯊꯣꯏꯕꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯂꯣꯡ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨ ꯂꯧꯊꯣꯔꯛꯏ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤꯗꯨꯁꯨ ꯑꯁꯥꯎꯕ ꯄꯣꯛꯏ꯫ ꯃꯈꯣꯏꯅ ꯉꯝꯅꯤ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯡ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨ ꯄꯨꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯈꯤꯕꯗꯧꯅ ꯇꯧꯏ꯫ ꯑꯅꯤꯃꯛ ꯄꯥꯟꯗꯝ ꯑꯃꯠꯇꯅꯤ꯫ ꯋꯥꯡꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯑꯁꯤꯅꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯀꯨꯞꯅ ꯊꯋꯥꯏ ꯑꯅꯤ ꯆꯪꯗꯨꯅ ꯁꯦꯟꯅꯔꯛꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯃꯤꯔꯦꯜ ꯑꯅꯤꯁꯤꯅ ꯃꯥꯒꯤ ꯃꯤꯔꯦꯜ ꯆꯤꯡꯒꯦꯁꯨ ꯉꯝꯗꯦ꯫ ꯈꯣꯏꯗꯧ ꯋꯥ ꯁꯥꯟꯅꯕ ꯑꯍꯜꯗꯨꯒꯤ ꯃꯤꯔꯦꯜꯗꯨꯁꯨ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯕꯨ ꯍꯤꯡꯊꯠ ꯊꯠꯇꯨꯅ ꯍꯥꯠꯄꯅꯤ, ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯤꯡꯊꯠ ꯊꯠꯀꯅꯤ꯫ ꯍꯤꯡꯊꯠ ꯊꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯥꯡꯗ ꯊꯥꯔꯝꯃꯤ꯫ ꯃꯥꯡꯗ ꯊꯥꯔꯤꯕ ꯋꯥꯈꯜ ꯑꯁꯤꯁꯨ ꯏꯆꯝ ꯆꯝꯕ ꯋꯥꯈꯜꯗꯤ ꯅꯠꯇꯦ꯫ ꯊꯋꯥꯏ ꯑꯅꯤꯁꯤꯅ ꯃꯊꯤ ꯐꯣꯡꯉꯛꯄ
ꯇꯝꯅ ꯂꯥꯏꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯂꯦ꯫ ꯂꯥꯞꯇꯪꯅ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯥꯡꯗ ꯀꯔꯤꯒꯨꯝꯕꯗ ꯂꯦꯞꯄꯔꯕꯒꯨꯝ ꯀꯔꯤꯁꯨ ꯅꯠꯇꯕꯗ ꯇꯨꯡꯌꯥꯟ ꯇꯝꯅ ꯇꯥꯟꯅꯔꯛꯄꯗꯧꯅ ꯇꯧꯏ꯫ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯃꯊꯤ ꯐꯣꯡꯏ꯫ ꯑꯃꯨꯛꯅ ꯍꯦꯛ ꯎꯈꯥ ꯋꯥꯈꯥꯗ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝ ꯀꯔꯤꯒꯨꯝꯕꯗꯅ ꯑꯃꯨꯛꯁꯨ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯕꯒꯨꯝꯁꯨ ꯇꯧꯏ꯫ ꯈꯦꯛ ꯂꯥꯎꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯃꯤꯀꯞ ꯄꯤꯗꯥꯏ ꯁꯣꯟꯕꯤ ꯑꯃꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯦ꯫ ꯀꯞꯂꯒ ꯑꯃꯨꯛ ꯑꯄꯦꯟꯕ ꯑꯣꯏ꯫ ꯊꯋꯥꯏꯁꯤꯗ ꯎꯒꯤ ꯎꯔꯥꯒꯨꯝ ꯃꯔꯨ ꯐꯨꯡꯅ ꯐꯣꯏꯗꯠꯄ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯣꯟ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫